mayambu ahanamaktada warina chomki maikidiki ikok nona taram okshari ekhoi ngasi wari macha mamyam gidamakta khudol tamjanaba ekhoi na puduna lakshari wari macha si maming asina thambal tombi tabirsi warina chomna pujarakpa wari macha da thambal tombi lekai ase mina di yamna haine adabu masigi haurakpham kari karam toribno habadi kanana su kari mata khangde adabu kariguma matamda thambal tombi haiba mingase lekai asida hek pannaba matamda wari sanaba matamda yamna kinai yamna pakanai lekai asimaki angang ahal khaktana mabu kidaba kanamata leite magi mingse hek palakpada thuk hekta launai aduga amuksu kanagumba singna magi maramda magi matangda fattaba wa hairuba tarabadi hairuba mi simadi adumak khudong thiba awaba tab simadi soidrabani thambal tombi hairiba nupi ase leisabi machane magi masak matawdi saithabatan walani makhoi gi lekai asida natana makhoi khulasida magi masak asibu ubada ngawdaba pakang macha kana leite magi ing tapna phajaba chinglemba magi matawna miyoi khudimaki ngawpham oiri saithapam oirari makhoi gi lekai asida mahangna asumna angawbagi matawda oidingai matamda mabu lumba mabu sangba lakum miyoi kaya ma yauki mapamga magata leibani makhoi gi imung nungai bi imung nate wana horakpani adubu nongmata migi mit nanaba nongmata migi thamoi shoknaba thambal tombi amadi magi mapabungna tawkiba karimata leite makhoi gi imungna laira jarabsu mapa masagi oinadi ingna chikna yama nungaina lejarami adubu laibak thikiba thodo aduna maram moraga ngasidi thambal tombi gi mingsi panbe yadre magi mingsi palakpada magi matangda wa hainabada miyoi kaya ma kinari aduga mabu uni khanbada lotuna thaiduna channabi yauri makhoi gi thongalomda natraga makhoi gi sumang phaudana kanagumba singna chatkiba yawba matamda thambal tombi na miyedubu uba tarabadi ngai ko haduna hekta khame kanagumba atopa mi singna mana korakpada thauchawa sadana hek chaluba taraba kaphatluba tarabadi miyedo hekta muk awaba natraga akibadi adumuk mayoknaribani masimang nambaram moraga makhoi gi thongala somda makhoi gi sumang phaudana kanagumba amatu chanade tangai phana lakpa tarabasu thambal tombi na korakpada magam nak changani kina aduga mana harakpa wasing tabiba aduga mag ngaktang wari sanaramdaga adum lakpusi yaurari alsing kharanabadi hairi kigano mana harakpa mana halakpa wasingdo phajana khumu nakoina kiduna natraga sauduna natraga mabu laknaduna nakoina lakpa tarabadi khudong thiba tawgani kawgunu haduna ahalsing aduna su pautak pirari asumna thambal tombi bu kiba angangsing kappada yungi misingna thema matamda su thambal tombi gi ming adum kari kumata panba yaurari asumna toramba nupi natrabasu hojikti magi oirba matawasina mi kutimani yamna kinaribani adubu thambal tombi na asomda warari mapabungna mahaksibu karam matamda pharakadage haduna yamna khorangna su ngaijari aduga nakalamadana magi awabasibu uraga karimata khangsinadaba saduna nungaiba yum amasi yaurari aduga amusu thambal tombi gi awabasibu uraga yamna nungaitana maichak khangwa mapa macha amasi yaurari खुदिमुसिंग से मतमना पुरक्पा अहोंगबा अवनबनि हाइगदुबरा नत्रगा अखोय मियोयबिगी हौनबा नंग सिब्रा सिदबरा ऐ हिंगलगा लोइरे हाइबा वखलना मांग थाकिदुना असिगमा थबासे तौनरिब्रा कयादुना येंगो मी यमना वारगा मी यमना नुंगाइरि अदुगा अमुक्सु मराल लैबा मीबुदि पुथोक्तुना चैराक पिबदि ngamdraga maralsu leitabada minna kariguma khara ukiba kariguma khara mong male habigdamakta maralsu leitana sanna sibigi marakta lebrubadi san hatbigi charak phangba tabani habigi maralda thoiba kobu nupa makha ngasimak thambal tombina awaba khudong thiba tariba layok tinok tawriba kaya se mapa machana thokalibani mapa machana tawribani habigi maralda thoibigi yumkai loina thukai biki aduga mapa machabusu kullachid leibi yaroi hanu tanthoki asumba asengma hainabadi yamna kan honaki adubu kanana achuma puthokpigani makhoi gi mawa kana matana takide miya mamangda chope ikaiba phangkhibatana thambal tombi gi dama khanmada thoiba yamna waki thambal tombi gi mahaka koina dingai nusina dingai mangoina na nusi kaina majak phangba habado thoiba gi punsida oiki wari ase
ꯃꯃꯥꯡꯒꯤ ꯇꯥꯡꯀꯛꯁꯤꯡ ꯑꯃꯨꯛ ꯑꯩꯈꯣꯏ ꯅꯤꯡꯁꯤꯡꯂꯁꯤ ꯃꯃꯥꯡꯒꯤ ꯇꯥꯡꯀꯛꯀꯤ ꯋꯥꯔꯤꯔꯣꯝꯗ ꯑꯃꯨꯛ ꯍꯟꯅ ꯆꯠꯂꯁꯤ ꯊꯣꯏꯕ ꯑꯃꯗꯤ ꯊꯝꯕꯥꯜꯇꯣꯝꯕꯤ ꯌꯥꯝꯅ ꯂꯥꯞꯅꯈꯤꯕ ꯂꯝ ꯅꯠꯇꯦ ꯃꯈꯣꯏ ꯑꯅꯤ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯑꯗꯨꯝ ꯀꯧꯅꯩ ꯑꯗꯨꯝ ꯉꯥꯡꯅꯩ ꯑꯗꯨꯕꯨ ꯆꯥꯎꯔꯛꯂꯕ ꯃꯇꯝꯗꯗꯤ ꯊꯣꯏꯕꯅ ꯃꯥꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯈꯟꯖꯩ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕꯗꯤ ꯊꯝꯕꯥꯜꯇꯣꯝꯕꯤꯗ ꯃꯥꯅ ꯍꯥꯏꯕꯗꯤ ꯉꯝꯗꯦ ꯑꯗꯨꯒ ꯊꯝꯕꯥꯜꯇꯣꯝꯕꯤꯅꯁꯨ ꯊꯣꯏꯕꯒꯤ ꯃꯑꯣꯡ ꯃꯇꯧꯗ ꯆꯤꯡꯅꯕ ꯀꯔꯤꯒꯨꯝꯕ ꯈꯪꯕ ꯈꯔꯗꯤ ꯂꯩ ꯑꯗꯨꯕꯨ ꯊꯝꯕꯥꯜꯇꯣꯝꯕꯤꯅꯁꯨ ꯊꯣꯏꯕꯒꯤ ꯃꯑꯣꯡ ꯃꯇꯧꯗ ꯑꯗꯨꯃꯛ ꯅꯣꯛ ꯅꯣꯛꯇꯨꯅ ꯂꯩ ꯃꯥꯒꯤ ꯃꯇꯧ ꯑꯁꯤꯅ ꯊꯣꯏꯕꯁꯨ ꯍꯦꯟꯅ ꯈꯣꯏꯔꯥꯡꯕ ꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯗꯤ ꯑꯗꯨꯃꯛ ꯐꯥꯎꯗꯕ ꯅꯠꯇꯦ ꯐꯥꯎꯔꯤ ꯃꯈꯣꯏ ꯈꯨꯟ ꯑꯗꯨꯒꯤ ꯄꯥꯈꯪ ꯃꯆꯥꯁꯤꯡꯅ ꯊꯝꯕꯥꯜꯇꯣꯝꯕꯤꯕꯨ ꯎꯕꯗ ꯃꯉꯣꯟꯗ ꯂꯣꯟꯅ ꯂꯣꯟꯅ ꯌꯦꯡꯖꯕ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯊꯣꯡꯒꯥꯜꯗ ꯂꯥꯛꯇꯨꯅ ꯃꯥꯕꯨ ꯂꯨꯝꯕ ꯁꯪꯕ ꯀꯌꯥ ꯑꯃ ꯇꯧꯕꯗ ꯊꯣꯏꯕꯅ ꯄꯪꯄꯥꯗ ꯄꯥꯈꯠꯆꯩ ꯊꯣꯏꯕꯅꯁꯨ ꯃꯥꯒꯤ ꯅꯨꯡꯁꯤꯖꯕ ꯃꯥꯒꯤ ꯄꯨꯛꯅꯤꯡꯒꯤ ꯏꯍꯨꯜ ꯈꯨꯗꯤꯡꯃꯛ ꯊꯝꯕꯥꯜꯇꯣꯝꯕꯤꯗ ꯍꯥꯏꯕꯗꯤ ꯉꯝꯗꯦ ꯑꯗꯨꯕꯨ ꯃꯤ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯃꯇꯣꯝꯇ ꯁꯥꯎꯅꯤꯡꯕ ꯅꯨꯡꯉꯥꯏꯖꯗꯕꯗꯤ ꯌꯥꯝꯅ ꯐꯥꯎꯏ ꯂꯩꯁꯥꯕꯤ ꯃꯆꯥ ꯃꯥꯅ ꯏꯟꯈꯠꯂꯛꯄꯒꯤ ꯐꯖꯔꯛꯄꯗ ꯊꯤꯡꯕ ꯂꯥꯛꯄ ꯉꯝꯗꯅ ꯂꯩꯀꯥꯏꯗ ꯅꯠꯇꯅ ꯈꯨꯜ ꯑꯗꯨꯒꯤ ꯄꯥꯈꯪ ꯃꯆꯥ ꯈꯨꯗꯤꯡꯃꯛ ꯌꯥꯝꯅ ꯉꯥꯎꯅꯈꯤ ꯃꯥꯕꯨ ꯁꯣꯟꯅꯈꯤ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯔꯨꯕ ꯀꯣꯏꯅꯔꯨꯕꯃꯛꯇꯤ ꯅꯠꯇꯕꯅꯤꯅ ꯃꯤꯅ ꯑꯗꯨꯝꯅ ꯂꯥꯛꯄ ꯑꯗꯨꯝꯅ ꯁꯪꯕ ꯃꯇꯝꯗ ꯊꯣꯏꯕꯒꯤ ꯃꯁꯥꯗ ꯅꯨꯡꯉꯥꯏꯇꯕꯗꯤ ꯌꯥꯝꯅ ꯐꯥꯎꯏ ꯑꯗꯨꯕꯨ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯀꯔꯝꯅ ꯃꯥꯅ ꯈꯝꯕꯜꯂꯨꯅꯤ ꯀꯔꯝꯅ ꯃꯍꯥꯛꯅ ꯊꯝꯕꯥꯜꯇꯣꯝꯕꯤꯗ ꯉꯥꯡꯂꯨꯅꯤ ꯆꯩꯔꯨꯅꯤ ꯆꯩꯕ ꯉꯥꯡꯕ ꯉꯝꯗꯅ ꯑꯗꯨꯃꯛ ꯇꯛꯁꯤ ꯁꯣꯟꯕ ꯇꯥꯕꯅꯤ ꯊꯣꯏꯕꯤ ꯃꯄꯥꯕꯨꯡ ꯑꯃꯥꯏꯕ ꯑꯐꯥꯎꯕꯅꯤ ꯃꯈꯣꯏ ꯈꯨꯟ ꯑꯁꯤꯒꯤ ꯂꯥꯏꯌꯣꯛ ꯇꯤꯟꯅꯣꯛ ꯇꯧꯕ ꯑꯇꯣꯞꯄ ꯑꯅꯥꯕ ꯀꯌా ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯊꯣꯏꯕꯒꯤ ꯃꯄꯥꯕꯨꯡ ꯎꯁꯤꯠꯇꯕꯅꯤ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯕ ꯁꯣꯟꯅꯔꯤꯕ ꯃꯥꯅ ꯌꯦꯡꯈꯤꯕꯗ ꯐꯗꯕ ꯀꯅꯥꯁꯨ ꯌꯥꯎꯗꯦ ꯂꯣꯏꯅ ꯐꯍꯟꯕ ꯉꯝꯃꯤ ꯊꯣꯏꯕꯒꯤ ꯃꯄꯥꯕꯨꯡ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯆꯥꯎꯕ ꯊꯃꯣꯏ ꯌꯥꯝꯅ ꯁꯦꯡꯕ ꯑꯃꯥꯏꯕ ꯑꯐꯥꯎꯕ ꯑꯍꯩꯕꯅꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯕ ꯑꯇꯩ ꯑꯇꯩ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯅꯣꯡꯃꯇ ꯃꯤꯒꯤ ꯃꯕꯨꯛ ꯅꯥꯅꯕ ꯅꯣꯡꯃꯇ ꯃꯤꯒꯤ ꯊꯃꯣꯏ ꯁꯣꯛꯅꯕ ꯃꯥꯅ ꯑꯔꯥꯟꯕ ꯊꯕꯛ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯐꯥꯎꯕ ꯇꯧꯈꯤꯗꯦ ꯃꯁꯤꯃꯛꯅ ꯃꯤꯅ ꯃꯥꯕꯨ ꯌꯥꯝꯅ ꯊꯥꯖꯩ ꯑꯗꯨꯒ ꯅꯥꯔꯛ ꯌꯦꯛꯂꯛꯄ ꯃꯇꯝꯗꯁꯨ ꯃꯥꯇꯕꯨ ꯃꯤꯅ ꯁꯣꯟꯅꯕꯅꯤ ꯑꯗꯨꯕꯨ ꯃꯤꯅ ꯃꯥꯕꯨ ꯁꯣꯟꯅꯈꯤꯕ ꯃꯤꯅ ꯃꯥꯕꯨ ꯍꯥꯏꯅꯈꯤꯕꯁꯦ ꯊꯣꯏꯕꯅ ꯑꯁꯨꯝꯅ ꯄꯥꯈꯪ ꯐꯔꯛꯂꯕ ꯃꯇꯝꯗꯗꯤ ꯃꯄꯥꯕꯨꯡꯒꯤꯁꯨ ꯃꯤꯡꯆꯠ ꯊꯤꯅꯕꯒꯤ ꯂꯝꯕꯤ ꯑꯃ ꯂꯥꯛꯈꯤꯕꯅꯤ ꯈꯨꯗꯤꯡꯃꯛ ꯊꯝꯕꯥꯜꯇꯣꯝꯕꯤꯒꯤ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯄꯥ ꯃꯆꯥꯒꯤ ꯄꯨꯟꯁꯤꯗ ꯈꯨꯗꯣꯡꯊꯤꯕ ꯇꯥꯈꯤꯕꯅꯤ ꯊꯣꯏꯕ ꯈꯣꯏꯒꯤ ꯈꯨꯟꯃꯛꯇꯤ ꯑꯣꯏꯔꯒ ꯈꯨꯟ ꯑꯗꯨꯒꯤ ꯃꯇꯥꯏ ꯊꯪꯕꯗ ꯅꯨꯄꯤ ꯃꯧ ꯅꯍꯥ ꯑꯃꯈꯛ ꯍꯟꯗꯛ ꯂꯨꯍꯣꯡꯕ ꯀꯨꯏꯗ꯭ꯔꯤꯕ ꯑꯃꯈꯛ ꯃꯍꯥꯛꯁꯦ ꯑꯅꯥꯕ ꯍꯧꯔꯛꯏ ꯃꯥꯒꯤ ꯅꯨꯄꯥꯅ ꯂꯨꯍꯣꯡꯕ ꯀꯨꯏꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯗꯨꯝꯅ ꯑꯅꯥꯕ ꯍꯧꯔꯛꯄꯗ ꯅꯨꯄꯥꯗꯣ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯥꯗꯨꯅ ꯅꯨꯄꯤꯗꯨꯒꯤ ꯑꯣꯏꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯦ ꯂꯥꯏ ꯇꯤꯟ ꯑꯣꯛꯅꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯀꯅꯥ ꯑꯃꯥꯏꯕ ꯂꯩꯕꯒꯦ ꯑꯃꯥꯏꯕ ꯀꯧꯗꯨꯅ ꯌꯦꯡꯍꯟꯁꯤ ꯍꯥꯏꯗꯨꯅ ꯇꯥꯟꯅꯔꯤꯉꯩ ꯇꯥꯟ ꯍꯦꯛ ꯆꯥꯟꯅꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯍꯦꯛ ꯄꯣꯛꯄ ꯃꯃꯥꯗꯣ ꯃꯈꯣꯏ ꯌꯨꯝꯗ ꯂꯥꯛꯑꯝꯃꯤ ꯂꯥꯛꯄ ꯅꯨꯃꯤꯠ ꯑꯗꯨꯒ ꯇꯥꯟ ꯆꯥꯟꯅꯅ ꯑꯗꯨꯝꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯁꯥ ꯉꯝꯂꯛꯇꯕ ꯂꯥꯏꯌꯣꯛ ꯇꯤꯟꯅꯣꯛ ꯇꯧꯕꯒꯤ ꯃꯇꯧ ꯑꯃ ꯂꯩꯔꯝꯕꯗꯨ ꯎꯕ ꯃꯇꯝꯗꯗꯤ ꯃꯃꯥ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯇꯣꯞꯄ ꯑꯃꯥꯏꯕ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯀꯧꯒꯅꯨ ꯃꯈꯣꯏꯔꯣꯝꯗ ꯑꯃꯥꯏꯕ ꯂꯩ ꯃꯗꯨ ꯑꯣꯏꯅ ꯀꯧꯔꯨ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯗꯨꯅ ꯃꯈꯣꯏꯔꯣꯝꯗ ꯂꯩꯔꯤꯕ ꯑꯃꯥꯏꯕꯗꯨ ꯑꯣꯏꯅ ꯀꯧꯈꯤꯔꯝꯃꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯒꯤ ꯑꯅꯥꯕꯗꯨꯕꯨ ꯌꯦꯡꯍꯜꯂꯝꯃꯤ ꯅꯨꯄꯤꯗꯨꯒꯤ ꯃꯄꯨꯔꯣꯏꯕꯗꯨꯅ ꯍꯟꯗꯛ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯑꯅꯥꯕꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯪꯗꯦ ꯃꯃꯥꯡꯗ ꯀꯔꯤ ꯋꯥꯔꯤ ꯂꯩꯈꯤꯕꯅꯣ ꯃꯃꯥꯡꯗ ꯍꯥꯟꯅ ꯑꯅꯥꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯅꯆꯤꯡꯕ ꯅꯨꯄꯥꯗꯨꯅ ꯀꯔꯤꯃꯠꯇ ꯈꯪꯈꯤꯗꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯑꯅꯥꯕ ꯌꯦꯡꯕ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯕꯅꯆꯤꯡꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯕ ꯃꯇꯝꯗꯗꯤ ꯅꯨꯄꯤꯗꯨꯕꯨ ꯍꯦꯛ ꯄꯣꯛꯂꯤꯕ ꯃꯃꯥ ꯑꯗꯨꯅ ꯂꯣꯏꯅ ꯁꯤꯜꯂꯤ ꯂꯣꯏꯅ ꯆꯦꯟ ꯆꯣꯡꯉꯤ ꯃꯃꯥ ꯑꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯥꯡꯗ ꯃꯔꯝꯗ ꯂꯣꯠꯂꯒ ꯊꯝꯕꯒꯨꯝ ꯇꯧꯏ ꯅꯨꯄꯥꯗꯨꯅ ꯈꯪꯗꯕꯒꯤꯅꯤ ꯑꯗꯨꯕꯨ ꯃꯃꯥ ꯑꯗꯨꯅꯗꯤ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯕ ꯃꯇꯝꯗ ꯅꯨꯄꯥꯗꯨꯒꯤ ꯈꯨꯜꯒꯤ ꯑꯃꯥꯏꯕꯁꯤꯡ ꯑꯃꯠꯇ ꯀꯧꯒꯦ ꯍꯥꯏꯕ ꯌꯥꯈꯤꯗꯕꯅꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯄꯥꯝꯂꯣꯝꯒꯤ ꯑꯗꯨꯝꯗꯒꯤ ꯃꯈꯣꯏꯅ ꯑꯃꯥꯏꯕꯁꯤꯡ ꯀꯧꯔꯛꯇꯨꯅ ꯑꯣꯏꯅ ꯌꯦꯡꯈꯤꯕꯅꯤ ꯅꯨꯄꯤꯗꯨꯅ ꯑꯗꯨꯝꯅ ꯑꯅꯥꯕ ꯍꯧꯕ ꯃꯇꯝꯗꯗꯤ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯗꯨ ꯌꯥꯝꯅ ꯀꯤꯅꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯅꯨꯄꯤꯗꯨꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯛꯄ ꯃꯥꯅ ꯀꯞꯄ ꯈꯣꯟꯖꯦꯜ ꯑꯁꯦ ꯌꯨꯝꯊꯪꯅꯕ ꯃꯤꯁꯤꯡꯅ ꯇꯥꯕ ꯃꯇꯝꯗ ꯈꯣꯟꯖꯦꯜ ꯑꯗꯨꯕꯨ ꯇꯥꯕꯗ ꯌꯥꯝꯅ ꯀꯤꯔꯝꯃꯤ ꯀꯔꯤꯒꯨꯝꯕꯗꯅ ꯅꯨꯄꯤ ꯑꯁꯦ ꯀꯟꯅ ꯀꯟꯅ ꯀꯞꯄꯤ ꯀꯔꯤꯒꯨꯝꯕꯗꯅ ꯅꯣꯛꯏ ꯊꯪꯅꯕ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯀꯤꯔꯤꯕꯁꯤꯁꯨ ꯅꯨꯄꯤꯗꯨꯅ ꯀꯞꯄ ꯑꯃꯗꯤ ꯅꯣꯛꯄꯒꯤ ꯅꯠꯇꯦ ꯀꯞꯄ ꯅꯣꯛꯄ ꯇꯥꯔꯕꯁꯨ ꯃꯤ ꯑꯇꯩ ꯈ꯭ꯋꯥꯏꯗꯧꯅ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯒ ꯃꯥꯟꯅꯗꯕ ꯌꯥꯝꯅ ꯀꯥ ꯍꯦꯟꯕ ꯁꯥꯊꯤꯕꯒꯤ ꯃꯇꯧ ꯑꯃ ꯂꯩꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯁꯤꯡꯅ ꯌꯥꯝꯅ ꯀꯤꯅꯕꯅꯤ ꯃꯇꯥꯡ ꯆꯥꯗꯅ ꯅꯨꯃꯤꯗꯥꯡꯗ ꯃꯥꯅ ꯌꯨꯝꯗꯒꯤ ꯊꯣꯛꯅꯤꯡꯕ ꯇꯥꯔꯕꯗꯤ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯤꯑꯣꯏ ꯑꯃꯅꯤꯅ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯃꯈꯨꯠ ꯁꯝꯗꯨꯅ ꯃꯥꯅ ꯊꯣꯛꯂꯛꯏ
ꯃꯥꯒꯤ ꯃꯇꯨꯡꯗꯅ ꯑꯃꯥꯏꯕꯅ ꯃꯇꯨꯡ ꯏꯜꯂꯛꯀꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕꯗꯅ ꯃꯧ ꯅꯍꯥ ꯑꯁꯤꯅ ꯄꯥꯝꯖꯕ ꯃꯥꯅ ꯆꯪꯅꯤꯡꯕ ꯃꯥꯅ ꯌꯦꯡꯅꯤꯡꯕ ꯌꯨꯝꯒ ꯌꯥꯎꯔꯕꯗꯤ ꯑꯗꯨꯃꯛ ꯆꯪꯈꯤꯅꯤ ꯃꯈꯣꯏꯅꯗꯤ ꯂꯥꯏ ꯇꯣꯡꯕꯒꯤ ꯂꯥꯏ ꯑꯣꯛꯅꯕꯒꯤ ꯇꯧꯔꯤꯕꯅꯤ ꯍꯥꯏ ꯑꯗꯨꯕꯨ ꯊꯪꯅꯕ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅꯗꯤ ꯑꯁꯨꯝꯅ ꯑꯅꯥꯕꯤ ꯍꯧꯔꯕ ꯅꯨꯄꯤ ꯑꯃꯅ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯀꯔꯝꯅ ꯄꯥꯝꯒꯅꯤ ꯀꯟꯅ ꯌꯥꯅꯤꯡꯒꯅꯤ ꯌꯥꯅꯤꯡꯗ ꯀꯤꯅ ꯄꯥꯝꯗ ꯑꯗꯨꯃꯛ ꯇꯧꯔꯔꯤ ꯃꯧ ꯅꯍꯥ ꯑꯁꯤꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯃꯇꯥꯡꯗ ꯇꯨꯡꯗ ꯋꯥ ꯉꯥꯡꯅꯍꯧꯕ ꯃꯥꯕꯨ ꯐꯠꯇꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯨꯜꯂꯨꯕ ꯇꯥꯔꯕꯗꯤ ꯃꯤ ꯑꯗꯣ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯌꯥꯝꯅ ꯁꯥꯊꯤꯕ ꯌꯥꯝꯅ ꯑꯀꯤꯕ ꯃꯅꯥꯛꯅꯕꯅꯆꯤꯡꯕ ꯑꯗꯨꯃꯛ ꯊꯣꯛꯇꯕ ꯅꯠꯇꯦ ꯊꯣꯛꯂꯤ ꯃꯁꯤꯃꯛꯅ ꯃꯥꯒꯤ ꯃꯇꯥꯡꯗ ꯃꯥꯒꯤ ꯃꯔꯝꯗ ꯋꯥ ꯍꯥꯏꯕ ꯉꯝꯅꯔꯝꯗꯦ ꯌꯥꯝꯅ ꯀꯤꯅꯔꯝꯃꯤ ꯅꯣꯡꯃꯗꯤ ꯅꯨꯄꯤꯗꯨꯒꯤ ꯅꯨꯄꯥꯗꯨꯅ ꯊꯋꯥꯏ ꯋꯥꯖꯕꯗꯒꯤ ꯑꯃꯥꯏꯕꯗꯨꯗ ꯃꯥꯅ ꯋꯥ ꯍꯪꯉꯤ ꯑꯣ ꯖꯃꯥꯏꯕ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯑꯅꯥꯕꯁꯤꯕꯨ ꯃꯇꯧ ꯀꯔꯝ ꯇꯧꯅ ꯑꯣꯏꯔꯛꯈꯤꯕꯅꯣ ꯃꯁꯤꯕꯨ ꯂꯥꯌꯦꯡꯕꯗ ꯐꯕ ꯉꯝꯃꯣꯏꯗꯣꯔꯤꯕ꯭ꯔꯥ ꯋꯥꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕꯗꯣ ꯃꯤꯀꯨꯞ ꯑꯁꯤꯗ ꯀꯔꯤꯃꯠꯇ ꯄꯥꯎꯈꯨꯝ ꯄꯤꯗꯦ ꯑꯗꯨꯒ ꯃꯥꯅ ꯄꯥꯎꯈꯨꯝ ꯄꯤꯗ꯭ꯔꯤꯕꯒꯤ ꯃꯔꯝ ꯑꯁꯤꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯍꯦꯛ ꯄꯣꯛꯂꯤꯕ ꯃꯃꯥꯁꯦ ꯃꯅꯥꯛꯁꯤꯗ ꯐꯝꯅꯔꯤ ꯃꯍꯥꯛꯅ ꯅꯨꯄꯥꯗꯨꯗ ꯋꯥ ꯉꯥꯡꯗ꯭ꯔꯤꯉꯩ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥꯗꯨꯗ ꯍꯥꯟꯅ ꯃꯥꯅ ꯃꯨꯟꯅ ꯌꯦꯡꯉꯤ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥꯗꯨꯅ ꯋꯥ ꯑꯃꯠꯇ ꯍꯥꯏꯒꯅꯨ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯒꯅꯨ ꯍꯥꯏꯗꯨꯅ ꯅꯣꯛꯂꯛꯄꯗꯣ ꯑꯃꯥꯏꯕꯗꯨꯅ ꯎꯔꯝꯃꯤ ꯃꯗꯨ ꯎꯕꯗꯒꯤ ꯑꯃꯥꯏꯕꯗꯨꯅ ꯃꯥꯒꯤ ꯍꯥꯏꯅꯤꯡꯕ ꯋꯥꯁꯦ ꯅꯥꯀꯜ ꯑꯃꯗ ꯊꯩꯗꯣꯛꯂꯒ ꯄꯥꯎꯈꯨꯝ ꯄꯤꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯃꯥꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ ꯏꯕꯨꯡꯉꯣ ꯀꯔꯤꯃꯠꯇ ꯋꯥꯒꯅꯨꯗ ꯐꯒꯅꯤ ꯑꯩꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯂꯥꯌꯦꯡꯂꯤꯕꯁꯤꯅꯤ ꯃꯇꯝꯕꯨꯗꯤ ꯈꯖꯤꯛ ꯆꯪꯕ ꯌꯥꯏ ꯑꯃꯨꯛ ꯐꯒꯅꯤ ꯑꯃꯨꯛ ꯃꯔꯛꯇ ꯍꯧꯔꯛꯄꯒꯤꯁꯨ ꯇꯝꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯌꯥꯝꯅ ꯊꯨꯅ ꯐꯅꯕꯗꯤ ꯑꯩꯅ ꯍꯣꯠꯅꯒꯅꯤꯗ ꯀꯔꯤꯃꯠꯇ ꯋꯥꯒꯅꯨ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯃꯥꯏꯕꯗꯨꯅ ꯊꯦꯝꯖꯤꯜꯂꯝꯃꯤ ꯑꯗꯨꯕꯨ ꯃꯇꯧ ꯀꯔꯝ ꯇꯧꯅ ꯍꯧꯔꯛꯈꯤꯕꯅꯣ ꯀꯗꯥꯏꯗ ꯀꯔꯤ ꯑꯣꯛꯅꯕꯅꯣ ꯀꯔꯤ ꯊꯦꯡꯅꯕꯅꯣ ꯍꯥꯏꯕꯅꯆꯤꯡꯕꯒꯤ ꯄꯥꯎꯈꯨꯝꯗꯤ ꯑꯃꯥꯏꯕꯗꯨꯅ ꯄꯤꯔꯝꯗꯦ ꯌꯥꯝꯅ ꯊꯨꯅ ꯐꯅꯕ ꯍꯣꯠꯅꯒꯦ ꯍꯥꯏꯕꯒꯤ ꯄꯥꯎꯈꯨꯝꯗꯅꯤ ꯑꯃꯥꯏꯕꯗꯨꯅ ꯄꯤꯔꯤꯕ ꯑꯁꯨꯝꯅ ꯉꯁꯤ ꯑꯃꯨꯛ ꯂꯥꯛꯀꯅꯤ ꯅꯤꯅꯤ ꯍꯨꯝꯅꯤ ꯂꯩꯔꯒ ꯑꯃꯨꯛ ꯑꯃꯥꯏꯕꯗꯨ ꯑꯃꯨꯛ ꯂꯥꯛꯀꯅꯤ ꯑꯃꯥꯏꯕꯗꯨꯁꯨ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥꯗꯨꯅ ꯄꯨꯔꯒ ꯂꯥꯛꯄꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯅꯨꯡꯒꯤ ꯑꯔꯣꯟꯕ ꯋꯥ ꯀꯌꯥ ꯑꯃ ꯈꯟꯅꯕ ꯃꯇꯝꯗꯁꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯥꯗꯨꯒ ꯑꯃꯥꯏꯕꯗꯨꯒ ꯑꯗꯨꯝ ꯈꯟꯅꯔꯝꯃꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯅꯣꯡꯃꯁꯨꯅꯤ ꯃꯈꯣꯏꯒꯤ ꯊꯪꯅꯕ ꯂꯩꯀꯥꯏꯒꯤ ꯌꯨꯝ ꯑꯃꯗꯅꯤ ꯌꯨꯝ ꯑꯗꯨꯒꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯃꯄꯥꯜ ꯊꯣꯛꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯦ ꯄꯨꯡ 4 ꯇꯥꯔꯛꯄ ꯃꯝꯁꯨꯠ ꯇꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯁꯦ ꯌꯨꯝꯒꯤ ꯊꯣꯡ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯇꯨꯅ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯂꯛꯄꯅꯤ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯃꯥꯡꯒꯣꯜꯗ ꯀꯅꯥꯒꯨꯝꯕꯤ ꯑꯃꯈꯛ ꯐꯝꯂꯒ ꯂꯩꯕꯁꯦ ꯑꯉꯥꯡ ꯑꯗꯨꯅ ꯃꯃꯤꯠ ꯑꯗꯨ ꯅꯣꯏꯗꯨꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯎꯔꯝꯃꯤ ꯃꯗꯨ ꯎꯕꯗꯒꯤ ꯑꯉꯥꯡ ꯑꯁꯤꯅ ꯀꯤꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯏ ꯏꯃꯥ ꯀꯅꯥꯅꯣꯝꯃ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯀꯟꯅ ꯂꯥꯎꯔꯛꯈꯤ ꯃꯥꯅ ꯂꯥꯎꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯥꯡꯒꯣꯜꯗ ꯐꯝꯂꯤꯕ ꯁꯛꯇꯝ ꯑꯗꯨꯅꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯎꯔꯒ ꯀꯟꯅ ꯅꯣꯛꯈꯠꯂꯛꯏ ꯅꯣꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯁꯨ ꯇꯥꯕꯗ ꯍꯩꯅꯗꯕ ꯈꯣꯟꯖꯦꯜ ꯑꯣꯏꯔꯝꯃꯤ ꯑꯉꯥꯡ ꯑꯗꯨꯒꯤ ꯑꯀꯤꯕ ꯀꯟꯅ ꯂꯥꯎꯕ ꯃꯥꯅ ꯀꯞꯄ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯌꯨꯝꯒꯤ ꯃꯤꯁꯤꯡ ꯆꯦꯟꯊꯣꯛꯅꯔꯛꯏ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯥꯡꯒꯣꯜꯗ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯃꯧ ꯅꯍꯥꯗꯣ ꯐꯝꯂꯒ ꯂꯩꯔꯝꯃꯤ ꯑꯉꯥꯡ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯃꯥꯅ ꯀꯟꯅ ꯅꯣꯛꯂꯝꯃꯤ ꯃꯁꯤ ꯎꯕꯗꯗꯤ ꯌꯨꯝꯒꯤ ꯃꯃꯥ ꯃꯄꯥꯗꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯆꯦꯟꯅ ꯀꯣꯟꯁꯤꯜꯂꯤ ꯑꯗꯨꯒ ꯉꯥꯡꯕꯁꯨ ꯉꯝꯗ ꯆꯩꯕꯁꯨ ꯉꯝꯗ ꯉꯥꯏꯍꯥꯛꯇꯪ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯌꯦꯡꯉꯤ ꯀꯣꯟꯅ ꯊꯪꯗ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯄꯥꯕꯨꯡ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯧ ꯅꯪꯗꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯥꯡꯒꯣꯜꯗꯗꯤ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅꯣ ꯅꯪꯕꯨ ꯀꯔꯤ ꯍꯥꯏꯅꯤꯡꯕꯅꯣꯅꯦ ꯋꯥꯗꯨ ꯍꯥꯏꯔꯛꯄꯗ ꯃꯧ ꯑꯗꯣ ꯃꯥꯒꯤ ꯃꯁꯝ ꯏꯁꯥꯡ ꯁꯥꯡꯕꯗꯣ ꯇꯞꯅ ꯍꯨꯒꯠꯂꯒ ꯃꯥꯅ ꯈꯨꯝꯃꯤ ꯑꯉꯥꯡ ꯃꯆꯥꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤ ꯌꯥꯗꯨꯅ ꯌꯦꯡꯕꯅꯤ ꯑꯩꯕꯨ ꯃꯥ ꯌꯦꯡꯕ ꯌꯥꯗ꯭ꯔꯕꯔꯣ ꯋꯥꯗꯨ ꯍꯥꯏꯔꯛꯄꯗ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯗꯨ ꯌꯥꯝꯅ ꯀꯤꯔꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯃꯥꯁꯨ ꯄꯥꯈꯠꯂꯝꯃꯤ ꯃꯄꯥꯕꯨꯡ ꯑꯗꯨꯅꯗꯤ ꯍꯥꯏꯔꯤ ꯏꯆꯥꯅꯨꯄꯤꯕꯨ ꯌꯦꯡꯂꯤꯕ ꯀꯔꯤ ꯍꯥꯏꯅꯤꯡꯕꯅꯣ ꯏꯆꯥꯅꯨꯄꯤꯁꯤꯗꯕꯨ ꯅꯪꯕꯨ ꯀꯔꯤ ꯍꯥꯏꯅꯤꯡꯕꯅꯣꯅꯦ ꯍꯧꯖꯤꯛꯀꯤ ꯃꯧ ꯑꯁꯤꯅ ꯈꯨꯝꯃꯤ ꯑꯩꯈꯣꯏꯗ ꯊꯝꯃꯒꯦ ꯑꯩ ꯃꯥꯕꯨ ꯄꯨꯔꯒꯦ ꯑꯩꯈꯣꯏꯗ ꯌꯣꯛꯑꯒꯦ ꯑꯗꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯄ ꯃꯇꯝꯗꯗꯤ ꯑꯉꯥꯡ ꯑꯁꯤꯅ ꯀꯤꯗꯨꯅ ꯃꯃꯥꯕꯨ ꯀꯣꯟꯗꯨꯅ ꯀꯟꯅ ꯀꯞꯄꯤ ꯃꯇꯝ ꯑꯁꯤꯗ ꯃꯃꯥꯁꯨ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯑꯃꯨꯛꯇ ꯐꯥꯎꯕ ꯂꯥꯛꯇꯕꯅꯤ ꯍꯟꯗꯛ ꯃꯥꯅ ꯑꯅꯥꯕ ꯍꯧꯕꯗ ꯃꯈꯣꯏ ꯌꯨꯝꯗ ꯆꯪꯂꯛꯂꯤꯕꯁꯦ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯇꯥꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯃꯥ ꯑꯗꯨꯅ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ ꯃꯄꯥꯕꯨꯡ ꯑꯗꯨꯅ ꯊꯦꯝꯗꯨꯅ ꯍꯥꯏꯔꯝꯃꯤ
ꯊꯝꯃꯨꯅꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯈꯔ ꯄꯤꯛꯂꯤꯗꯣ ꯃꯥꯁꯨ ꯅꯈꯣꯏꯗ ꯍꯦꯛ ꯆꯠꯂꯣ ꯍꯥꯏꯕꯁꯨ ꯌꯥꯔꯣꯏ ꯑꯩꯅ ꯐꯖꯅ ꯊꯦꯝꯂꯒ ꯊꯥꯔꯛꯀꯦ ꯅꯪꯕꯨ ꯅꯇꯣꯝꯇ ꯂꯥꯛꯄ꯭ꯔꯥ ꯀꯅꯥꯒ ꯂꯥꯛꯄꯅꯣ ꯅꯪꯕꯨ ꯍꯥꯏꯗꯨꯅ ꯍꯥꯏ ꯃꯇꯝ ꯑꯁꯤꯗꯅꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯉꯣꯟꯒꯤ ꯗꯥꯏꯔꯤꯈꯥꯗ ꯇꯞꯅ ꯀꯨꯝꯊꯔꯒ ꯌꯦꯅꯈꯥ ꯂꯨꯈꯥꯗ ꯃꯥꯅ ꯀꯨꯌꯦꯡ ꯌꯦꯡꯕ ꯍꯧꯔꯛꯏ ꯑꯩꯒ ꯂꯥꯛꯃꯤꯟꯅꯕꯔꯣ ꯑꯁꯤꯗ ꯂꯩ ꯅꯈꯣꯏ ꯌꯦꯡꯅꯤꯡꯕ꯭ꯔꯥ ꯂꯥꯎ ꯌꯦꯡꯉꯨ ꯂꯥꯎꯅꯦ ꯑꯁꯤꯗ ꯇꯨ ꯑꯁꯣꯝ ꯌꯦꯅꯈꯥꯗ ꯇꯨ ꯑꯁꯣꯝ ꯌꯦꯅꯈꯥꯗ ꯋꯥꯗꯨ ꯇꯥꯕꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯃꯗꯤ ꯑꯉꯥꯡ ꯑꯗꯨ ꯌꯥꯝꯅ ꯀꯤꯔꯝꯃꯤ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯄꯥꯕꯨꯡ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ ꯌꯦꯡꯉꯔꯣꯏ ꯌꯥꯔꯦ ꯅꯪꯅ ꯎꯔꯕꯗꯤ ꯆꯞ ꯃꯥꯟꯅꯩꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯌꯦꯡꯗ꯭ꯔꯁꯨ ꯌꯥꯔꯅꯤꯗ ꯄꯥꯎꯈꯨꯝ ꯑꯁꯤ ꯀꯤꯅ ꯄꯤꯔꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯧ ꯅꯍꯥꯗꯨꯅ ꯍꯥꯏꯔꯛꯏ ꯂꯥꯎꯅꯦ ꯌꯦꯡꯉꯨ ꯂꯥꯎꯅꯦ ꯇꯨ ꯃꯈꯣꯏꯁꯨ ꯂꯥꯛꯑꯦ ꯅꯛꯁꯤꯜꯂꯛꯑꯦ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯨꯄꯥꯗꯨꯒꯤ ꯃꯈꯨꯗꯥꯡ ꯄꯥꯏꯅꯕ ꯍꯣꯠꯅꯔꯛꯏ ꯃꯇꯝ ꯑꯁꯤꯗ ꯀꯤꯗꯨꯅ ꯅꯨꯄꯥꯗꯨꯅ ꯃꯅꯤꯡ ꯇꯞꯅ ꯍꯜꯂꯤ ꯑꯁꯤꯒꯤ ꯇꯥꯟꯖꯥꯁꯤꯗꯅꯤ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯥꯗꯨꯅ ꯀꯤꯕꯗ ꯌꯥꯝꯅ ꯍꯦꯟꯕꯗꯒꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯄꯨꯔꯣꯏꯕꯗꯨꯕు ꯃꯥꯅ ꯀꯟꯅ ꯇꯥꯟꯅꯅꯕ ꯃꯥꯡꯒꯣꯟꯗꯒꯤ ꯂꯥꯎꯔꯛꯏ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯃꯤꯡ ꯑꯁꯦ ꯕꯤꯃꯣꯜ ꯀꯧꯏ ꯕꯤꯃꯣꯜ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯔꯛꯏ ꯑꯁꯨꯝꯅ ꯂꯥꯎꯕ ꯃꯇꯝ ꯑꯁꯤꯗꯅꯤ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗ꯭ꯔꯦ ꯃꯈꯣꯏꯁꯨ ꯚꯥꯞ ꯑꯣꯏꯍꯧꯗ꯭ꯔꯦ ꯃꯪꯒꯣꯜ ꯗꯥꯏꯔꯤꯈꯥꯗ ꯂꯩꯔꯝꯕ ꯅꯨꯄꯤ ꯑꯁꯦ ꯌꯥꯝꯅ ꯊꯨꯅ ꯃꯪꯒꯣꯜ ꯇꯝꯅ ꯐꯠ ꯆꯦꯟꯈꯠꯂꯛꯏ ꯑꯗꯨꯒ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯈꯨꯗꯥꯡꯗ ꯑꯣꯏꯅ ꯇꯥꯞ ꯌꯥꯟꯈꯤꯕꯅꯤ ꯍꯦ ꯀꯔꯤꯒꯤ ꯂꯥꯎꯔꯤꯕꯅꯣ ꯀꯔꯤꯒꯤ ꯀꯧꯔꯤꯕꯅꯣ ꯅꯍꯥꯛ ꯅꯊ꯭ꯋꯥꯏ ꯃꯥꯡꯅꯤꯡꯕ꯭ꯔꯥ ꯅꯍꯥꯛ ꯍꯧꯖꯤꯛꯃꯛ ꯅꯁꯝ ꯂꯥꯛꯇꯨꯅ ꯁꯤꯡꯉꯨꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯃꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯉꯥꯡ ꯑꯗꯨꯗꯤ ꯀꯟꯅ ꯀꯞꯈ꯭ꯔꯦ ꯅꯨꯄꯤ ꯑꯗꯨ ꯌꯥꯝꯅ ꯀꯤꯔꯝꯃꯤ ꯑꯗꯨꯒ ꯅꯨꯄꯤꯗꯨꯒꯤ ꯃꯄꯨꯔꯣꯏꯕꯗꯨꯁꯨ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯕꯅ ꯉꯥꯏꯍꯥꯛꯇꯪ ꯀꯤꯗꯨꯅ ꯆꯪꯉꯛꯅꯕ ꯃꯇꯧ ꯑꯃꯗ ꯂꯦꯞꯇꯨꯅ ꯌꯦꯡꯂꯒ ꯂꯩꯈꯤ ꯕꯤꯃꯣꯜ ꯍꯥꯏꯗꯨꯅ ꯂꯥꯎꯈꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯗꯤ ꯕꯤꯃꯣꯜ ꯈꯣꯏ ꯇꯥꯔ ꯃꯥꯜꯂꯦ ꯃꯈꯣꯏꯁꯨ ꯌꯥꯝꯅ ꯊꯨꯅ ꯆꯪꯁꯤꯜꯂꯛꯄ ꯇꯥꯟꯖꯥꯅꯤ ꯑꯁꯣꯝꯗꯗꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯅꯪ ꯆꯠꯇꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯀꯟꯅ ꯆꯤꯡꯕ ꯇꯥꯟꯖꯥꯅꯤ ꯕꯤꯃꯣꯜ ꯈꯣꯏ ꯌꯧꯔꯛꯄꯅ ꯍꯥꯟꯈꯤꯗꯨꯅ ꯃꯃꯥ ꯍꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯅꯨꯄꯤ ꯑꯗꯨꯕు ꯐꯥꯔꯔꯦ ꯕꯤꯃꯣꯜꯅꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯏꯗꯣꯝꯆꯥ ꯀꯀꯥ ꯁꯥꯎꯕꯤꯅꯨꯀꯣ ꯏꯃꯨꯡꯅ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯊꯜꯂꯝꯕꯅꯦ ꯀꯔꯝꯕ ꯀꯥꯟꯗ ꯊꯣꯛꯈꯤꯕꯅꯣ ꯚꯥꯞ ꯑꯣꯏꯍꯧꯗ꯭ꯔꯦ ꯏꯗꯣꯝꯆꯥ ꯀꯀꯥ ꯁꯥꯎꯕꯤꯅꯨꯀꯣ ꯍꯥꯏꯗꯨꯅꯗꯤ ꯊꯦꯝꯃꯤ ꯑꯗꯨꯒ ꯃꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯉꯤ ꯃꯇꯝ ꯑꯁꯤꯗ ꯃꯧ ꯑꯁꯤꯒꯤ ꯃꯤꯠꯌꯦꯡ ꯑꯁꯤ ꯌꯥꯝꯅ ꯁꯥꯊꯤꯔꯝꯃꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯃꯗꯤ ꯑꯉꯥꯡ ꯑꯁꯤꯗ ꯃꯥꯅ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯃꯥꯒꯤ ꯑꯣꯏꯔꯤꯕ ꯃꯇꯧ ꯑꯁꯤꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯀꯤꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯊꯦꯝꯗꯨꯅ ꯃꯧ ꯑꯗꯨꯕꯨꯗꯤ ꯄꯨꯈ꯭ꯔꯦ ꯑꯉꯥꯡ ꯑꯗꯨꯗꯤ ꯍꯧꯖꯤꯛꯀꯤ ꯃꯧ ꯑꯗꯨꯒꯤ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ ꯃꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯀꯤꯕꯗ ꯍꯦꯟꯗꯨꯅ ꯃꯃꯥꯕꯨ ꯀꯣꯝꯗꯨꯅ ꯀꯟꯅ ꯀꯞꯏ ꯏꯃꯨꯡ ꯆꯪꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯁꯤ ꯀꯩꯗꯧꯁꯤꯒꯦ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯛꯄꯁꯨ ꯌꯥꯏ ꯌꯥꯝꯅ ꯀꯤ ꯃꯥꯅ ꯅꯥꯕ ꯐꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏ ꯏꯄꯥꯝꯂꯣꯝꯗ ꯂꯩꯔꯨꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯇꯛꯆꯔꯝꯃꯤ ꯍꯥꯏꯖꯔꯝꯃꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯅ ꯅꯨꯄꯥ ꯑꯗꯨꯁꯨ ꯑꯁꯤꯒꯨꯝꯕ ꯑꯀꯤ ꯑꯈꯪ ꯇꯝꯊꯤꯕ ꯁꯥꯊꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯣꯛꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯁꯦ ꯈꯟꯅꯁꯤ ꯍꯣꯔꯦꯟ ꯏꯕꯥꯅꯤ ꯊꯕꯛ ꯑꯗꯣ ꯈꯟꯅꯁꯤ ꯌꯥꯝꯅ ꯊꯨꯅ ꯍꯥꯊꯨ ꯊꯕꯛ ꯑꯁꯦ ꯐꯤꯔꯞ ꯂꯧꯔꯣꯏꯁꯤ ꯍꯥꯏꯗꯨꯅꯗꯤ ꯍꯥꯏꯈꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗꯗꯤ ꯆꯠꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯗꯤ ꯂꯩꯔꯤꯕꯅꯤ ꯅꯥꯀꯜ ꯑꯃꯗꯅ ꯊꯣꯏꯕꯅ ꯊꯝꯕꯥꯜ ꯇꯣꯝꯕꯤ ꯁꯪꯖꯔꯤ ꯂꯨꯝꯖꯔꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯝ ꯇꯤꯟꯅꯔꯒ ꯂꯥꯛꯄꯅꯤꯅ ꯅꯣꯡꯃꯇ ꯊꯣꯏꯕꯅ ꯊꯝꯕꯥꯜ ꯇꯣꯝꯕꯤꯗ ꯋꯥ ꯍꯥꯏꯕ ꯉꯝꯗꯦ ꯃꯃꯥꯟꯅꯕꯤꯅꯗꯤ ꯊꯝꯕꯥꯜ ꯇꯣꯝꯕꯤꯕꯨ ꯎꯕꯗ ꯂꯛꯅꯩ ꯊꯝꯕꯥꯜ ꯇꯣꯝꯕꯤꯅꯁꯨ ꯃꯃꯥꯟꯅꯕꯤꯁꯤꯡꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯀꯔꯤꯒꯨꯝꯕꯗ ꯁꯥꯎꯏ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯡꯗꯗꯤ ꯀꯔꯤ ꯈꯟꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯈꯪꯗꯦ ꯊꯝꯕꯥꯜ ꯇꯣꯝꯕꯤꯅ ꯍꯥꯏ ꯑꯩꯒ ꯃꯥꯒꯗꯤ ꯆꯨꯝꯅ ꯇꯤꯟꯅꯕꯅꯤ ꯅꯈꯣꯏꯅ ꯑꯗꯨꯝ ꯂꯛꯅꯕꯗꯨ ꯂꯛꯅꯒꯅꯨ ꯑꯗꯨꯒ ꯃꯥꯅꯁꯨ ꯋꯥꯗꯨ ꯇꯥꯕ ꯃꯇꯝꯗ ꯏꯀꯥꯏꯈꯤꯅꯤ ꯑꯩꯈꯣꯏ ꯃꯁꯦꯜ ꯂꯣꯏꯅꯕ ꯄꯨꯟꯕꯗꯣ ꯐꯪꯈꯤꯗꯕꯁꯨ ꯌꯥꯏ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯤꯁꯤꯡꯗ ꯃꯥꯅ ꯍꯥꯏꯔꯝꯃꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯅꯁꯨ ꯍꯥꯏꯔꯝꯃꯤ ꯌꯥꯔꯦ ꯏꯕꯦꯝꯃ ꯅꯇꯥꯠ ꯈꯪꯉꯤ ꯊꯣꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨꯒ ꯅꯪꯒꯤ ꯃꯤꯠꯌꯦꯡꯁꯨ ꯑꯩꯈꯣꯏ ꯂꯣꯏꯅ ꯈꯪꯉꯤ ꯍꯥꯏꯗꯨꯅ ꯂꯛꯅꯔꯝꯃꯤ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯊꯝꯕꯥꯜ ꯇꯣꯝꯕꯤ ꯀꯔꯤꯒꯨꯝꯕꯗ ꯅꯣꯛꯏ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯊꯣꯏꯕꯅ ꯃꯉꯣꯟꯗ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯃꯁꯤꯒꯤ ꯃꯔꯝꯗ ꯋꯥ ꯑꯃꯇ ꯍꯥꯏꯔꯛꯄ ꯀꯧꯕ ꯂꯩꯇꯕꯅꯤꯅ ꯑꯃꯨꯛꯁꯨ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯂꯛꯅꯔꯤꯕꯅꯤ ꯁꯥꯟꯅꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯈꯟꯖꯕꯅꯤ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯃꯛ ꯇꯤꯟꯅꯩ ꯀꯔꯤꯒꯨꯝꯕꯗ ꯊꯕꯛ ꯆꯠꯃꯤꯟꯅꯩ ꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯅ ꯆꯥꯟꯅꯅ ꯄꯨꯜꯂꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯊꯣꯏꯕ ꯊꯝꯕꯥꯜ ꯇꯣꯝꯕꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯃꯈꯣꯏ ꯄꯨꯟꯅ ꯄꯨꯟꯃꯤꯟꯅꯕ ꯀꯔꯤꯒꯨꯝꯕ ꯑꯃ ꯆꯥꯃꯤꯟꯅꯕ ꯃꯇꯝꯗ ꯊꯝꯕꯥꯜ ꯇꯣꯝꯕꯤꯁꯦ ꯍꯟꯗꯛ ꯃꯁꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯊꯣꯏꯕꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯋꯥ ꯍꯪꯉꯤ ꯃꯇꯝ ꯑꯁꯤꯗ ꯊꯝꯕꯥꯜ ꯇꯣꯝꯕꯤꯅ ꯍꯟꯗꯛ ꯃꯔꯛꯁꯦ ꯃꯪꯍꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ
ꯑꯀꯤ ꯑꯀꯤꯕ ꯃꯪꯗꯤ ꯌꯥꯝꯅ ꯎꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯃꯥꯟꯅꯕꯤꯅ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯛꯅꯔꯝꯃꯤ, ꯀꯔꯤꯒꯨꯝꯕꯗ ꯐꯥꯒꯤ ꯇꯧꯔꯝꯃꯤ꯫ ꯃꯃꯥꯟꯅꯕꯤꯅ ꯋꯥꯗꯨꯕꯨ ꯅꯥꯀꯜ ꯑꯃꯗ ꯊꯦꯗꯣꯛꯂꯒ ꯌꯥꯔꯦ ꯏꯕꯦꯝꯃ, ꯊꯣꯏꯕꯒꯤ ꯋꯥꯈꯜ ꯈꯜꯂꯤꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯦꯛ ꯍꯥꯏꯗꯣꯛꯂꯨꯕꯅꯤ꯫ ꯃꯤꯀꯨꯞꯇꯨꯗ ꯊꯝꯕꯥꯜꯇꯣꯟꯕꯤ ꯌꯥꯝꯅ ꯏꯀꯥꯏꯈꯤ, ꯑꯗꯨꯒ ꯊꯣꯏꯕꯁꯨ ꯋꯥ ꯑꯃꯠꯇ ꯍꯥꯏꯕ ꯉꯝꯗꯅ ꯇꯨꯃꯤꯟꯅ ꯅꯣꯟꯊꯔꯒ ꯂꯩꯈꯤ꯫ ꯊꯝꯕꯥꯜꯇꯣꯟꯕꯤꯅ ꯃꯃꯥꯟꯅꯕꯤꯗ ꯁꯥꯐꯨ ꯀꯟꯅ ꯃꯈꯨꯠ ꯑꯗꯨꯅ ꯊꯥꯔꯝꯂꯒ ꯅꯪ ꯉꯥꯎꯕ꯭ꯔꯥ ꯍꯥꯏꯔꯝꯂꯒ ꯌꯥꯝꯅ ꯊꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯊꯣꯏꯕꯁꯨ ꯃꯐꯝ ꯑꯗꯨꯗ ꯇꯧꯐꯝ ꯈꯪꯗꯕꯅ ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ꯫ ꯃꯃꯥꯟꯅꯕꯤ ꯑꯗꯨꯁꯨ ꯊꯤꯡꯕ ꯂꯥꯛꯄ ꯉꯝꯗꯅ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥ ꯑꯣꯏꯕꯅꯤꯅ ꯇꯧꯐꯝ ꯈꯪꯗꯕꯅ ꯌꯥꯝꯅ ꯉꯛꯅ ꯑꯃꯗꯤ ꯃꯃꯥꯟꯅꯕꯤ ꯊꯝꯕꯥꯜꯇꯣꯟꯕꯤꯅ ꯆꯦꯟꯈꯤꯕꯗꯨ ꯎꯕꯗ ꯉꯥꯏꯈꯣꯅꯦ ꯉꯥꯏꯈꯣꯅꯦ ꯍꯥꯏꯗꯨꯅꯗꯤ ꯂꯥꯎꯏ, ꯑꯗꯨꯕꯨ ꯑꯗꯨꯃꯛ ꯆꯦꯟꯈ꯭ꯔꯦ꯫ ꯊꯣꯏꯕꯁꯨ ꯏꯀꯥꯏꯗꯨꯅ ꯇꯨꯃꯤꯟ ꯂꯣꯟꯊꯔꯤ꯫ ꯃꯃꯥꯟꯅꯕꯤꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯍꯥꯏꯕ ꯉꯝꯗꯕꯗꯣ ꯑꯩꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯍꯥꯏꯈ꯭ꯔꯕꯅꯤ, ꯅꯨꯄꯥ ꯊꯣꯛꯇꯕ ꯑꯄꯪ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯇꯝ ꯑꯁꯤꯗ ꯊꯣꯏꯕꯁꯨ ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯅ ꯍꯥꯏꯅꯤꯡ ꯋꯥ ꯑꯃꯠꯇ ꯍꯥꯏꯕ ꯉꯝꯗꯅ ꯆꯥꯡꯅ ꯂꯦꯜꯂꯤꯕ ꯀꯌꯥꯁꯦ ꯉꯁꯤꯗꯤ ꯍꯥꯏꯔꯒꯦ꯫ ꯃꯤꯅ ꯍꯥꯟꯈ꯭ꯔꯕꯗꯤ ꯍꯌꯦꯡ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯅꯤꯡꯉꯝꯗꯕ ꯀꯌꯥ ꯑꯃ ꯐꯥꯎꯔꯛꯄ ꯌꯥꯏ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯃꯃꯥꯟꯅꯕꯤꯗ ꯃꯥꯅ ꯊꯣꯏꯕꯒꯤ ꯑꯁꯦꯡꯕ ꯄꯨꯛꯅꯤꯡꯒꯤ ꯋꯥꯁꯤꯡ ꯑꯁꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯅ ꯄꯨꯜꯂꯛꯄꯗ ꯑꯩꯅ ꯃꯥꯗꯧꯅ ꯈꯟꯖꯕ, ꯃꯥꯗꯧꯅ ꯅꯨꯡꯁꯤꯕ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯑꯁꯦꯡꯕꯅꯤ, ꯅꯍꯥꯛꯅ ꯉꯁꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯍꯥꯏꯈ꯭ꯔꯤꯕꯗꯣ ꯇꯥꯟ ꯌꯥꯝꯅ ꯆꯥꯔꯕꯅꯤ꯫ ꯑꯩ ꯃꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤ, ꯑꯩ ꯃꯥꯒ ꯍꯤꯡꯃꯤꯟꯅꯕ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯅ ꯃꯃꯥꯟꯅꯕꯤꯗ ꯃꯥꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥ ꯑꯁꯦꯡꯕꯁꯤꯡ ꯑꯁꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯃꯥꯟꯅꯕꯤꯅꯁꯨ ꯑꯩꯗꯤ ꯅꯍꯥꯟꯃꯈꯩ ꯈꯪꯉꯤ, ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡꯗꯣ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ, ꯑꯩꯅ ꯍꯥꯏꯕꯤꯒꯦꯅꯦ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯤꯅ ꯌꯥꯝꯅ ꯊꯥꯖꯅ, ꯌꯥꯝꯅ ꯍꯔꯥꯎꯅ ꯑꯗꯨꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯄꯥꯎ ꯑꯁꯤ ꯑꯁꯨꯝꯅ ꯊꯝꯕꯥꯜꯇꯣꯟꯕꯤꯗ ꯌꯧꯕ ꯃꯇꯝꯗꯗꯤ ꯊꯝꯕꯥꯜꯇꯣꯟꯕꯤꯅ ꯍꯧꯖꯤꯛꯇꯤ ꯑꯩ ꯃꯇꯝ ꯆꯥꯗ꯭ꯔꯦ, ꯃꯥꯅ ꯑꯗꯨꯝꯅ ꯊꯃꯣꯏ ꯁꯦꯡꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯇꯥꯔꯕꯁꯨ ꯑꯩ ꯍꯧꯖꯤꯛꯃꯛ ꯃꯥ ꯈꯪꯅꯕꯗꯤ ꯄꯥꯝꯗꯦ, ꯍꯧꯖꯤꯛꯃꯛ ꯃꯥꯒ ꯅꯨꯡꯁꯤ ꯃꯔꯤ ꯊꯝꯕꯗꯤ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯊꯝꯕꯥꯜꯇꯣꯟꯕꯤꯅ ꯍꯥꯏꯔꯛꯏ꯫ ꯃꯃꯥꯟꯅꯕꯤꯅ ꯅꯍꯥꯟꯃꯈꯩ ꯑꯩꯅ ꯐꯥꯒꯤ ꯇꯧꯔꯕꯁꯨ ꯉꯔꯥꯡꯗꯤ ꯑꯁꯦꯡꯕ ꯃꯥꯒꯤ ꯄꯨꯛꯅꯤꯡꯒꯤ, ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯋꯥ ꯀꯌꯥ ꯑꯗꯨ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯏ ꯍꯥꯏꯗꯨꯅ ꯊꯝꯕꯥꯜꯇꯣꯟꯕꯤꯗ ꯋꯥꯁꯦ ꯐꯖꯅ ꯇꯝꯖꯔꯝꯃꯤ꯫ ꯊꯝꯕꯥꯜꯇꯣꯟꯕꯤꯗꯤ ꯍꯧꯖꯤꯛꯃꯛ ꯃꯇꯝ ꯆꯥꯗ꯭ꯔꯦ ꯍꯥꯏꯅ ꯈꯟꯕꯒꯤꯔ, ꯅꯠꯇ꯭ꯔꯒ ꯏꯀꯥꯏꯕꯒꯤꯔ, ꯅꯠꯇ꯭ꯔꯒ ꯋꯥꯁꯦ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯃꯜ ꯀꯥꯍꯜꯂꯤꯕ꯭ꯔꯥ ꯈꯪꯗꯦ, ꯃꯥꯒꯤ ꯄꯥꯎꯈꯨꯝ ꯑꯁꯦ ꯑꯩ ꯃꯇꯝ ꯆꯥꯗ꯭ꯔꯤ, ꯑꯩ ꯃꯇꯝ ꯋꯥꯠꯂꯤ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯍꯥꯏꯔꯝꯃꯤ꯫ ꯃꯃꯥꯟꯅꯕꯤꯅ ꯊꯣꯏꯕꯅ ꯄꯤꯔꯛꯄꯅꯤ ꯍꯥꯏꯗꯨꯅ ꯆꯦ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯆꯤꯊꯤ ꯐꯥꯎꯕ ꯄꯤꯔꯝꯃꯤ꯫ ꯆꯤꯊꯤ ꯑꯗꯨ ꯄꯥꯔꯒ ꯊꯝꯕꯥꯜꯇꯣꯟꯕꯤ ꯌꯥꯝꯅ ꯅꯣꯛꯏ꯫ ꯃꯥꯕꯨ ꯑꯁꯨꯝꯅꯒ ꯍꯥꯏꯕ ꯍꯩꯕ꯭ꯔꯅꯦ, ꯑꯁꯨꯝꯅꯒ ꯏꯕ ꯍꯩꯕ꯭ꯔꯅꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛꯁꯨ ꯅꯣꯛꯏ꯫ ꯊꯝꯕꯥꯜꯇꯣꯟꯕꯤꯒꯤ ꯃꯇꯧ ꯑꯁꯦ ꯌꯥꯅꯤꯡꯕꯁꯨ ꯃꯥꯜꯂꯤ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯀꯔꯤꯅꯣ ꯍꯥꯏꯐꯝ ꯇꯧꯐꯝꯁꯨ ꯃꯃꯥꯟꯅꯕꯤꯅ ꯈꯪꯗꯦ꯫ ꯃꯃꯥꯟꯅꯕꯤꯅ ꯍꯥꯏꯔꯗꯤ ꯅꯪꯒꯤꯗꯣ ꯌꯥꯅꯤꯡꯕꯁꯨ ꯃꯥꯜꯂꯤ, ꯃꯃꯜ ꯀꯥꯍꯟꯕꯁꯨ ꯃꯥꯜꯂꯤ, ꯌꯥꯅꯤꯡꯂꯒ ꯌꯥꯅꯤꯡꯉꯤ ꯀꯣꯛ ꯍꯥꯏꯕ ꯀꯩꯗꯧꯒꯦ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯤꯅ ꯐꯅ ꯍꯥꯏꯔꯕꯁꯨ ꯊꯝꯕꯥꯜꯇꯣꯟꯕꯤꯅ ꯑꯩ ꯍꯥꯏꯈꯤꯔꯣꯏ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯈꯠꯇꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯑꯃꯨꯛ ꯊꯣꯏꯕꯒ ꯃꯃꯥꯟꯅꯕꯤ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯊꯝꯕꯥꯜꯇꯣꯟꯕꯤꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯁꯤꯡ ꯑꯗꯣ ꯃꯃꯥꯟꯅꯕꯤꯗꯨꯅ ꯊꯣꯏꯕꯗ ꯇꯝꯂꯝꯃꯤ꯫ ꯊꯣꯏꯕ ꯋꯥꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯅ ꯄꯨꯜꯂꯛꯄ ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ, ꯃꯑꯣꯡ ꯃꯇꯧ ꯀꯌꯥ ꯑꯁꯤꯗ ꯃꯥꯕꯨ ꯌꯥꯝꯅ ꯈꯜꯂꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯋꯥꯠꯂꯤ ꯍꯥꯏꯕꯒꯤ ꯄꯥꯎꯈꯨꯝ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯊꯣꯏꯕ ꯈꯖꯤꯛꯇꯪꯗꯤ ꯏꯀꯥꯏꯕꯗꯧꯅ ꯇꯧꯏ꯫ ꯃꯃꯥꯟꯅꯕꯤꯅꯗꯤ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯗꯨ ꯊꯦꯝꯗꯨꯅ ꯍꯥꯏꯔꯔꯤ꯫ ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ, ꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯑꯩ ꯈꯪꯏ, ꯃꯥ ꯃꯃꯜ ꯀꯥꯍꯟꯕꯁꯨ ꯃꯥꯜꯂꯤ, ꯁꯣꯏꯗꯅꯃꯛꯀꯤ ꯃꯥ ꯅꯉꯣꯟꯗ ꯌꯥꯒꯅꯤ ꯍꯥꯏꯗꯨꯅꯗꯤ ꯃꯃꯥꯟꯅꯕꯤꯗꯨꯅ ꯊꯦꯝꯅꯔꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯕꯁꯨ ꯋꯥ ꯉꯥꯡꯕ ꯃꯇꯝꯗ ꯑꯗꯨꯝ ꯀꯥꯇꯨ ꯀꯥꯔꯟ ꯈꯔ ꯉꯥꯡꯕ ꯃꯤ ꯑꯣꯏꯕꯅꯤꯅ ꯍꯣꯏꯗ, ꯌꯥꯗ꯭ꯔꯒꯅ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯨ ꯑꯃꯥꯏꯕꯅꯤ, ꯑꯩꯈꯣꯏ ꯄꯥꯕꯨꯡꯒꯤ ꯑꯃꯥꯏꯕꯒꯤ ꯃꯍꯩ ꯑꯃꯇꯪ ꯇꯛ ꯊꯥꯖꯤꯜꯂꯒ ꯑꯩꯒꯤ ꯇꯨꯡ ꯀꯨꯏꯅ ꯏꯜꯍꯜꯂꯒ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯈꯨꯝꯂꯨꯏ꯫ ꯋꯥꯗꯨ ꯇꯥꯕꯗ ꯃꯃꯥꯟꯅꯕꯤꯗꯨꯅ ꯌꯥꯝꯅ ꯉꯛꯅ ꯀꯩꯅꯣ ꯍꯥꯏꯔꯤꯁꯤꯕꯣ, ꯅꯣꯏ ꯄꯥꯕꯨꯡꯕꯨ ꯑꯗꯨꯒꯨꯝꯕꯒ ꯍꯩꯕ꯭ꯔꯅꯦ, ꯑꯗꯨꯒꯨꯝꯕꯒ ꯉꯝꯕ꯭ꯔꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯊꯣꯏꯕꯅ ꯁꯥꯊꯤꯕꯅꯦ, ꯃꯤ ꯁꯨꯡꯌꯥ ꯌꯥꯅꯗꯕ ꯃꯤꯁꯦ, ꯃꯥꯅꯕꯨ ꯍꯦꯛ ꯃꯍꯩ ꯑꯃ ꯀꯥꯝꯂꯕ, ꯂꯩꯗ ꯈꯪꯗꯦ ꯆꯥꯅꯕꯗ ꯈꯪꯗꯦ, ꯃꯗꯨ ꯍꯦꯛ ꯄꯤꯗꯨꯅ ꯅꯨꯄꯤꯗꯨꯗ ꯃꯅꯝ ꯇꯥꯍꯜꯂꯨꯕ, ꯍꯦꯛ ꯆꯥꯍꯜꯂꯨꯕ ꯇꯥꯔꯗꯤ ꯅꯨꯄꯥꯗꯨꯒꯤ ꯃꯇꯨꯡ ꯀꯨꯏꯅ ꯏꯟꯅꯗꯣꯏꯅꯤ, ꯍꯦꯟꯖꯤꯜꯂꯕꯗꯤ ꯅꯨꯄꯤꯗꯣ ꯉꯥꯎꯗꯣꯏꯅꯤꯀꯣ, ꯑꯗꯨꯕꯨ ꯑꯩꯗꯤ ꯇꯧꯕꯤꯔꯣꯏꯗ, ꯑꯗꯨꯕꯨ ꯈꯪꯗꯦ ꯀꯣꯟꯅ ꯊꯪꯅ ꯇꯧꯔꯛꯄꯁꯨ, ꯃꯥꯅ ꯌꯥꯗ꯭ꯔꯒꯗꯤ ꯍꯦꯛ ꯊꯥꯖꯤꯟꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯋꯥꯗꯨ ꯍꯥꯏꯔꯛꯄꯗ ꯃꯃꯥꯟꯅꯕꯤꯗꯨꯅ ꯑꯩꯗꯤ ꯌꯥꯝ ꯀꯤꯖꯩꯀꯣ, ꯑꯗꯨꯒꯨꯝꯕ ꯊꯕꯛꯇꯨꯗꯤ ꯑꯩꯗꯤ ꯇꯜꯂꯦ, ꯑꯗꯨꯒꯨꯝꯕ ꯑꯣꯏꯔꯗꯤ ꯑꯩ ꯁꯤꯟꯕ ꯌꯥꯎꯔꯔꯣꯏ, ꯑꯩ ꯄꯥꯈꯠꯆꯩ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯊꯣꯏꯕꯅ ꯐꯥꯒꯤ ꯇꯧꯕꯅꯤꯍꯦ, ꯑꯩꯕꯨ ꯑꯗꯨꯒꯨꯝꯕ ꯍꯦꯛꯇ ꯇꯧꯕꯒꯤ ꯃꯑꯣꯡꯗ ꯑꯩꯈꯣꯏ ꯄꯥꯕꯨꯡꯗꯕꯨ ꯍꯥꯏꯕ ꯉꯝꯃꯣꯏ ꯈꯪꯕ꯭ꯔꯥ, ꯑꯁꯨꯝ ꯌꯥꯗ꯭ꯔꯗꯤ ꯍꯥꯏꯅ ꯈꯟꯅꯕꯒꯤ ꯋꯥꯅꯤ, ꯑꯃꯨꯛꯁꯨ ꯑꯁꯨꯝꯅ
Mana katu karangi muang du wangal kusida mamanabi du ngak boy ki boy horame. Matangi numit amada amu thambal tumbi amati mamanabi wari sane. Wari sana matamda mamanabi nasu thoibina nungaitana wa kayam harak patam lakpasing ado amuksu tamlari. Aduga amuksu mana walot pangamdabadagi khangde ta thoibado khara warobra kaino nangni yada yadradi makhoi mapasu amaibu oibanina mahiga thani haibani ko asumne he hairubani. Wadu tabra thambal tombini kari mahi thadru ngondadi khangde ta thoibna harakuni yada yadradi moi mapagi lai sanabagi mahido thani haibani nangna mabu ko tan tan hangin su haibani adumna harakbada thambal tombini kibu kijareda chumine moi mapabung do amaibani ko as ai magalo na bakire talle talle haduna amaksu thambal tombina thaidokpagi mataw amada wa hare thambal tombigi wadu tabada mamanabi namuk mana pakhatkibadu ubada thaidokduna phagi tawbanida mana badugum kadaidagi haigadabano asuk kuina bijak pilingani pulakpasibo ado nangna adumna yadi kaduna tawbado ma yamni ikaibsu male nungai tabsu male magi maithongna tariba mamising ado aina ubusu ngami thambal tombi adumna mamanabidigu wadu tabada matom monoksei nungaije nupa amana sumna mabu koi tan tanjaba lumjaba mabu sangjaba masida mana yadika haduna thaidokjaba nupaduna ikaijaba nungaijadaba mana tumma yajadaba kayase adum matomda khanjaraga wakhan nungaijabido thambal tombida phawbujani thambal tombina hai hayengdo ibani mukta punsi wari sanase masidi magi matangda ai karimata hairaroige pakhom piraroige haramlaga nokphet tawna chakhirami asumna matam khara hawkhre matung asida thoibase makhoina pa ukide punbusu phangde thoibadi thambal tombigi pakhom aduda amuksu ikai boy nungai taboy thok ikai dona tholak tabu jani asumna mana tholak taba mabu udama matam asida thambal tombisu wakhan nungai raktre mama nabi ga pulli thengnaba matamda thoibasi uba phanglak tabada thambal tombinu siyam nungai dana mado sumu ukide aina talli habduda mas ikai dan lot khraba kaino khangde akhoi ga makhoi gidi panglap launa banam sunate hanadi akhoi romda akhoi thongal mayad lerakta adum lakpane nahalamuksu lerak lomda aina lakka matamda kadai digino khangdaba nupa mani tungilakpado manasu ukibane as maimon yam warau khramale aido maga yam unaninge nangna khara unanaba sinbiyo mama nabina hai yasu yadaba nupadu unara kedogeba thambal tombina nang khangunate unarakan ai thokpa haige ado unanaba khara haibiyo handak marak mamangda mana lakka matamsu nupa amani aigondo wa hangba makhuna tawsinaduna aiga ming khangnaba honaba aduman tawbudo mana khara ukhrabaneba made aigonda yam nungaramaroi lana khalamane ado hayengdo unanaba amakta sillo nana khara mateng pango thambal tombigi nungai tawa matawdu ubada mama nabinasu ai mateng pange asumna hai mathangi numitasu thambal tombi amadi mama nabiduna thoibaga unanabani haduna thoiba lak tungaramne adubo thoibadi lakhiramde masidagi nungai tabase thambal tombide sum henjilai masidagi law nupina maikan makasu kaide ibani chalaga makhoi yumdo warsu hekto onagadabane chasilaw haduna makhoi ga thongal maya tam laklare makhoi ani cycle amom thauduna thongal maya adu yorba matamda thambal tombi ikaiduna aidu phagi tawbani he changmangamoy lerak machin dele hewge dang changu nang kauthro o haduna hai nungthingi matamni numit ase asumna changlu matamdadi makhoi gi yumthang nabagi mina madi chingya da law suba chakhibani haduna paw khare masigi wase mama nabiduna thambal tombi da tamnare wadu tabada thambal tombi na harami is chingya kaido chattaba kuire law sekanga chaluruse aduga horen mana thabak subagi warku matamdo aigu nungai pa khumasina magi awabado aina phan biduini lawne chasi lawne haduna makhoi ani se cycle tongduna chingyaram da laame chingya du yoksilaka matamda khara latakna thoi boina thabak suribado urare thambal tombi changmangamdre thambal tombin harami sigi lambi ahum lagano phanguse swaida ai dum leramge asida u pambi musa hori urum ju khara tai ado nang changuru chalo ba nang changuru aduga koro o hadun hai mama nabido khara sana cycle do
ꯊꯧꯗꯨꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯎꯈꯣꯡ ꯑꯁꯤꯗ ꯊꯝꯕꯥꯜ ꯇꯣꯝꯕꯤ ꯃꯇꯣꯝ ꯐꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯎꯈꯣꯡ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯐꯝꯂꯒ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗꯅꯤ ꯉꯥꯏꯍꯥꯛꯇꯒꯤ ꯃꯅꯨꯡ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯉꯁꯥꯏꯒꯤ ꯃꯧ ꯅꯍꯥ, ꯃꯥꯒꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯦꯝꯕꯣꯛ ꯑꯗꯨꯒ ꯑꯃꯥꯏꯕ, ꯃꯈꯣꯏ ꯃꯔꯤ ꯑꯁꯦ ꯎꯈꯣꯡ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯃꯈꯣꯏ ꯂꯥꯛꯂꯤꯕꯗꯣ ꯊꯝꯕꯥꯜ ꯇꯣꯝꯕꯤꯅ ꯎꯔꯛꯏ꯫ ꯊꯝꯕꯥꯜ ꯇꯣꯝꯕꯤꯁꯨ ꯌꯥꯝꯅ ꯉꯛꯅ ꯀꯔꯤꯅꯣ ꯑꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯉꯥꯏꯍꯥꯛꯇꯪ ꯌꯦꯡꯉꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯧ ꯑꯁꯤꯁꯨ ꯃꯥꯕꯨ ꯅꯥꯀꯟ ꯐꯥꯗꯨꯅ ꯄꯨꯔꯛꯂꯤꯕꯁꯦ ꯉꯁꯥꯏꯒꯤ ꯊꯝꯕꯥꯜ ꯇꯣꯝꯕꯤꯅ ꯎꯈꯣꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕꯁꯦ ꯃꯧ ꯑꯁꯤꯅ ꯎꯊꯣꯛꯈ꯭ꯔꯦ꯫ ꯎꯕꯗꯒꯤ ꯂꯥꯛꯂꯝꯕ ꯃꯍꯥꯛ ꯑꯁꯦ ꯆꯞ ꯂꯦꯞꯈ꯭ꯔꯦ, ꯑꯗꯨꯒ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯊꯝꯕꯥꯜ ꯇꯣꯝꯕꯤꯗ ꯃꯥꯅ ꯌꯦꯡꯂꯒ ꯂꯩꯔꯔꯤ꯫ ꯆꯠꯂꯨ ꯍꯥꯏꯕ ꯌꯥꯈꯤꯗ꯭ꯔꯦ꯫ ꯑꯃꯥꯏꯕꯁꯤꯅ ꯃꯍꯩ ꯁꯣꯟꯗꯨꯅ ꯂꯥꯛꯅꯕ ꯀꯧꯕꯅꯤ, ꯑꯗꯨꯕꯨ ꯂꯥꯎ ꯍꯥꯏꯕ ꯌꯥꯈꯤꯗ꯭ꯔꯦ꯫ ꯎꯈꯣꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯊꯝꯕꯥꯜ ꯇꯣꯝꯕꯤ ꯂꯦꯞꯂꯤꯕ ꯁꯛꯇꯝ ꯑꯗꯨꯕꯨ ꯎꯕꯗꯗꯤ ꯃꯧ ꯑꯁꯦ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯑꯗꯨꯃꯛ ꯌꯦꯡꯂꯒ ꯂꯩꯈ꯭ꯔꯦ꯫ ꯑꯃꯥꯏꯕꯁꯤꯅ ꯃꯍꯩ ꯁꯣꯟꯗꯨꯅ ꯆꯤꯡꯅꯕ ꯍꯣꯠꯅꯩ, ꯃꯁꯤ ꯐꯥꯎꯕꯗꯤ ꯌꯥꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕꯁꯤꯅ ꯎꯈꯣꯡ ꯑꯁꯣꯝꯗ ꯂꯩꯔꯤꯕ ꯊꯝꯕꯥꯜ ꯇꯣꯝꯕꯤꯔꯣꯝꯗꯁꯨ ꯑꯃꯨꯛ ꯃꯥꯅ ꯌꯦꯡꯊꯣꯔꯛꯏ꯫ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗꯤ ꯊꯝꯕꯥꯜ ꯇꯣꯝꯕꯤ ꯑꯁꯦ ꯎꯔꯔꯦ꯫ ꯑꯃꯥꯏꯕꯗꯨꯅ ꯃꯍꯩ ꯑꯁꯤ ꯁꯣꯟꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯀꯧꯕ ꯃꯇꯝꯗꯗꯤ ꯂꯥꯛꯏ ꯍꯥꯏꯕꯕꯨ ꯊꯝꯕꯥꯜ ꯇꯣꯝꯕꯤꯗ ꯃꯥꯅ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯁꯤ ꯆꯥꯒꯗꯕꯒꯤ ꯃꯤꯠꯌꯦꯡ ꯑꯃꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯃꯤꯐꯝ ꯀꯔꯤꯃꯠꯇ ꯍꯣꯡꯈꯤꯗ꯭ꯔꯦ꯫ ꯉꯁꯥꯏꯋꯥꯏꯗꯤ ꯅꯥꯍꯦꯗꯅ ꯃꯁꯥꯁꯦ ꯐꯔ ꯍꯥꯏꯗꯨꯅ ꯂꯥꯛꯂꯝꯕ ꯃꯧ ꯅꯍꯥꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯎꯈꯣꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯊꯝꯕꯥꯜ ꯇꯣꯝꯕꯤ ꯑꯁꯤꯕꯨ ꯍꯦꯛ ꯎꯔꯨꯕꯗꯒꯤ ꯃꯍꯥꯛ ꯀꯔꯤꯃꯠꯇ ꯉꯥꯡꯗꯅ ꯃꯃꯤꯠ ꯑꯁꯤ ꯀꯨꯞꯇꯕ ꯃꯈꯩ ꯊꯝꯕꯥꯜ ꯇꯣꯝꯕꯤꯒꯤ ꯃꯥꯏꯀꯩ ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯑꯁꯤꯅ ꯍꯣꯡꯗꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯂꯥꯛꯈꯤꯔꯝꯃꯤ꯫ ꯊꯝꯕꯥꯜ ꯇꯣꯝꯕꯤꯁꯨ ꯉꯥꯏꯍꯥꯛꯇꯪ ꯃꯈꯣꯏꯒꯤ ꯃꯇꯧ ꯑꯁꯤꯕꯨ ꯎꯕꯗ ꯍꯩꯅꯗꯕ ꯑꯀꯤꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯐꯥꯎꯔꯛꯄꯗꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯛꯏ ꯃꯥꯜꯂꯤꯅꯦ, ꯑꯩ ꯁ꯭ꯋꯥꯏꯗ ꯂꯩꯔꯔꯣꯏ ꯍꯥꯏꯗꯨꯅ ꯁꯥꯏꯀꯜ ꯑꯁꯦ ꯇꯞꯅ ꯊꯧꯗꯣꯛꯈꯤꯔꯝꯃꯤ꯫ ꯂꯥꯞꯅ ꯆꯠꯊꯣꯛꯈꯤꯕ ꯅꯠꯇꯦ, ꯈꯔ ꯆꯠꯂꯒ ꯃꯇꯥꯏ ꯑꯃꯗꯕꯨ ꯂꯦꯞꯇꯨꯅ ꯃꯈꯣꯏꯒꯤ ꯃꯇꯧ ꯑꯗꯨꯕు ꯎꯅꯤꯡꯕꯣꯏ ꯊꯝꯕꯥꯜ ꯇꯣꯝꯕꯤꯁꯦ ꯑꯃꯨꯛ ꯂꯦꯞꯇꯨꯅ ꯂꯩꯈꯤꯔꯝꯃꯤ, ꯃꯃꯥꯟꯅꯕꯤ ꯑꯃꯗꯤ ꯊꯣꯏꯕꯕꯨ ꯉꯥꯏꯅ꯫ ꯃꯇꯝ ꯑꯁꯤꯗ ꯎꯈꯣꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯃꯈꯣꯏ ꯂꯥꯏ ꯈꯨꯔꯨꯝꯅꯕ ꯂꯝꯕꯤ ꯑꯍꯨꯝ ꯐꯥꯡꯕꯗꯨꯒꯤ ꯃꯇꯥꯏ ꯑꯃꯗ ꯃꯈꯣꯏ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯃꯥꯏꯕꯁꯤꯅꯁꯨ ꯀꯦꯔꯨ ꯍꯧꯖꯤꯛꯀꯤ ꯂꯩꯁꯥꯕꯤ ꯊꯝꯕꯥꯜ ꯇꯣꯝꯕꯤ ꯑꯁꯤꯕꯨꯁꯨ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯃꯧ ꯅꯍꯥ ꯑꯁꯤꯗꯤ ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯑꯁꯦ ꯊꯝꯕꯥꯜ ꯇꯣꯝꯕꯤꯅ ꯅꯥꯀꯜ ꯑꯃꯗ ꯊꯩꯗꯣꯛꯈ꯭ꯔꯕꯁꯨ ꯅꯥꯀꯜ ꯑꯃꯗ ꯂꯩꯔꯤꯕ ꯊꯝꯕꯥꯜ ꯇꯣꯝꯕꯤꯒꯤ ꯃꯥꯏꯊꯣꯡ ꯑꯁꯣꯝꯗ ꯑꯗꯨꯃꯛ ꯃꯧ ꯅꯍꯥꯁꯤꯅ ꯌꯦꯡꯂꯔꯤ꯫ ꯃꯤꯐꯝ ꯑꯁꯦ ꯁꯨꯡꯍꯣꯡ ꯍꯣꯡꯗꯦ꯫ ꯃꯥꯅ ꯌꯦꯡꯂꯛꯄ ꯈꯨꯗꯤꯡꯒꯤ ꯊꯝꯕꯥꯜ ꯇꯣꯝꯕꯤꯁꯦ ꯌꯥꯝꯅ ꯍꯩꯅꯔꯝꯗꯦ, ꯃꯁꯥꯗ ꯑꯀꯤ ꯇꯨꯖꯨꯡꯕꯁꯨ ꯑꯗꯨꯝ ꯐꯥꯎꯕ ꯍꯧꯔꯛꯑꯦ꯫ ꯀꯔꯤꯅꯣꯅꯦ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ, ꯃꯥꯒꯤ ꯃꯤꯠꯌꯦꯡꯁꯦ ꯁꯨꯡꯍꯣꯡ ꯍꯣꯡꯗꯦꯅꯦ, ꯑꯩꯉꯣꯟꯗ ꯁꯨꯝ ꯌꯦꯡꯉꯤꯅꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛꯁꯨ ꯃꯃꯥꯏꯁꯦ ꯅꯣꯟꯊꯗꯨꯅ ꯑꯃꯨꯛ ꯏꯔꯛꯏ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯍꯦꯛ ꯍꯪꯒꯠꯂꯨꯕ ꯃꯇꯝꯗꯁꯨ ꯅꯨꯄꯤ ꯑꯁꯦ ꯑꯗꯨꯃꯛ ꯃꯉꯣꯟꯗ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗꯅꯤ ꯊꯝꯕꯥꯜ ꯇꯣꯝꯕꯤꯒꯤ ꯃꯁꯥꯗ ꯌꯥꯝꯅ ꯍꯩꯅꯗ꯭ꯔꯤꯕ, ꯑꯃꯨꯛꯁꯨ ꯑꯀꯤꯕꯁꯦ ꯌꯥꯝꯅ ꯐꯥꯎꯔꯤꯕ꯫ ꯑꯁꯨꯝꯅ ꯇꯣꯏꯅ ꯌꯦꯡꯁꯤꯜꯂꯛꯄ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯛꯄꯅꯒ ꯑꯣꯏꯔꯦ ꯊꯝꯕꯥꯜ ꯇꯣꯝꯕꯤꯁꯦ ꯍꯩꯅꯔꯛꯇꯕꯗꯒꯤ ꯂꯥꯛꯈꯤꯗ꯭ꯔ ꯄꯣꯠꯅꯤ, ꯀꯗꯥꯏꯗꯅꯣ ꯃꯥꯅ ꯆꯠꯈ꯭ꯔꯤꯗꯨꯕꯣ, ꯈꯔ ꯊꯨꯅ ꯂꯥꯛꯀꯦꯗꯤ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯊꯝꯕꯥꯜ ꯇꯣꯝꯕꯤꯁꯦ ꯑꯗꯨꯝ ꯑꯀꯤꯕꯒꯤ ꯃꯇꯧ ꯑꯃ ꯇꯧꯔꯛꯏ꯫ ꯑꯁꯣꯝ ꯅꯥꯀꯟꯗ ꯃꯧ ꯅꯍꯥꯗꯨꯕꯨ ꯌꯦꯡꯂꯤꯕ ꯑꯃꯥꯏꯕꯁꯤꯅ ꯉꯁꯥꯏꯒꯤ ꯊꯝꯕꯥꯜ ꯇꯣꯝꯕꯤꯗ ꯃꯧ ꯅꯍꯥꯁꯤꯅ ꯉꯁꯥꯏ ꯃꯈꯩ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯈꯤꯕ ꯃꯤꯠꯌꯦꯡ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯃꯉꯣꯟꯗ ꯈꯜꯂꯛꯈꯤꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯃꯧ ꯅꯍꯥꯁꯤꯕꯨ ꯍꯦꯛ ꯄꯣꯛꯂꯤꯕ ꯃꯃꯥꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯂꯣꯟꯅ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯈꯔ ꯄꯥꯡꯊꯣꯛꯄ ꯌꯥꯔꯒꯅꯤ, ꯊꯕꯛ ꯈꯔ ꯇꯧꯕ ꯌꯥꯔꯒꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡ ꯃꯇꯧꯅꯤ꯫ ꯑꯍꯥꯟꯕꯗ ꯃꯧ ꯅꯍꯥꯗꯨꯒꯤ ꯅꯨꯄꯥꯁꯦ ꯃꯈꯣꯏꯅ ꯉꯥꯡꯅꯔꯤꯕ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗꯦ꯫ ꯑꯗꯨꯕꯨ ꯑꯃꯥꯏꯕꯁꯤꯅꯗꯤ ꯃꯧ ꯑꯁꯤ ꯃꯃꯥꯁꯤꯗ ꯋꯥꯔꯤꯁꯤ ꯌꯥꯝꯅ ꯁꯥꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏꯁꯤꯡ ꯑꯁꯦ ꯃꯉꯛ ꯅꯣꯝꯗꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯈꯔ ꯄꯥꯡꯊꯣꯛꯄ ꯌꯥꯔꯒꯅꯤ ꯍꯥꯏꯗꯨꯅ ꯊꯕꯛꯁꯤꯡ ꯑꯁꯦ ꯄꯥꯡꯊꯣꯛꯄ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯑꯁꯣꯝꯗꯅ ꯃꯈꯣꯏꯒꯤ ꯃꯇꯧ ꯑꯗꯣ ꯑꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯊꯝꯕꯥꯜ ꯇꯣꯝꯕꯤꯁꯦ ꯃꯀꯣꯛ ꯉꯥꯎꯔꯛꯏ, ꯀꯤꯕꯁꯨ ꯍꯦꯟꯖꯤꯜꯂꯛꯏ꯫ ꯍꯧꯖꯤꯛꯇꯤ ꯃꯧ ꯅꯍꯥꯁꯦ ꯑꯃꯥꯏꯕꯗꯨꯅ ꯂꯥꯏꯁꯣꯟ ꯁꯣꯜꯂꯒ ꯈꯣꯡꯒꯥꯏ ꯆꯜꯗꯨꯅ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯈꯔꯅ ꯀꯟꯕ ꯃꯇꯝ ꯑꯁꯤꯗ ꯃꯧ ꯅꯍꯥꯁꯦ ꯃꯁꯥꯁꯦ ꯐꯔ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯤꯠꯌꯦꯡꯗꯤ ꯊꯝꯕꯥꯜ ꯇꯣꯝꯕꯤꯗꯒꯤ ꯁꯨꯡꯍꯣꯡ ꯍꯣꯡꯗꯦ꯫ ꯑꯃꯨꯛꯁꯨ ꯑꯌꯣ ꯑꯩ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎꯒꯅꯤ, ꯂꯥꯎꯔꯕꯁꯨ ꯃꯤꯠꯌꯦꯡ ꯑꯁꯤꯗ ꯊꯝꯕꯥꯜ ꯇꯣꯝꯕꯤꯗ ꯑꯗꯨꯃꯛ ꯌꯦꯡꯊꯣꯔꯛꯏ, ꯌꯥꯝꯅ ꯍꯩꯅꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯤꯅꯠ 5-10 ꯑꯁꯨꯝꯅ ꯈꯨꯔꯨꯝꯂꯕ ꯃꯇꯨꯡꯗꯗꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯍꯧꯖꯤꯛꯀꯤ ꯃꯧ ꯑꯁꯦ ꯊꯝꯕꯥꯜ ꯇꯣꯝꯕꯤꯗ ꯃꯨꯟꯅ ꯌꯦꯡꯂꯝꯕ ꯇꯥꯔꯕꯁꯨ ꯑꯗꯨꯃꯛ ꯂꯩꯃꯥꯏꯗ ꯇꯥꯈ꯭ꯔꯦ꯫ ꯂꯩꯃꯥꯏꯗ ꯇꯥꯈꯤꯕꯗꯒꯤ ꯑꯃꯥꯏꯕꯁꯤꯅ ꯃꯍꯩ ꯁꯣꯟꯗꯨꯅ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯥꯅ ꯃꯃꯥꯗꯨꯅ ꯂꯦꯡꯍꯟ ꯍꯧꯗꯣꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯀꯣꯟꯅꯊꯪꯗ
ꯋꯥꯈꯜ ꯈꯔ ꯈꯔ ꯇꯥꯔꯛꯄ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯅꯨꯄꯥꯗꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯄꯣꯈꯠꯇꯨꯅ ꯄꯨꯗꯨꯅ ꯆꯠꯄ ꯍꯧꯔꯝꯃꯤ꯫ ꯑꯃꯥꯏꯕꯗꯨꯅ ꯆꯠꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯊꯝꯕꯥꯜ ꯇꯣꯝꯕꯤꯗꯨ ꯃꯨꯟꯅ ꯌꯦꯡꯉꯤ, ꯑꯗꯨꯒ ꯃꯃꯥꯗꯨꯅꯁꯨ ꯊꯝꯕꯥꯜ ꯇꯣꯝꯕꯤꯗꯨ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯑꯃꯨꯛꯁꯨ ꯎꯈꯣꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯥꯏꯕꯗꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔꯁꯨ ꯑꯗꯨꯃꯛ ꯊꯥꯗꯣꯛꯂꯝꯃꯤ, ꯀꯟꯊꯣꯛꯂꯝꯃꯤ꯫ ꯊꯝꯕꯥꯜ ꯇꯣꯝꯕꯤ ꯉꯁꯤꯒꯤ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯍꯩꯅꯁꯨ ꯍꯩꯅꯔꯝꯗꯦ, ꯌꯥꯝꯅꯁꯨ ꯀꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯍꯦꯛ ꯆꯠꯈꯤꯕꯗꯒꯤ ꯃꯥꯒꯤ ꯃꯁꯥꯁꯦ ꯊꯨꯛ ꯊꯨꯛ ꯂꯥꯎꯕꯗꯧꯅ ꯀꯔꯤꯒꯨꯝꯕ ꯍꯩꯅꯗꯕꯒꯤ ꯃꯇꯧ ꯈꯔꯗꯤ ꯑꯗꯨꯃꯛ ꯃꯁꯥꯗ ꯐꯥꯎꯔꯛꯏ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯊꯝꯕꯥꯜ ꯇꯣꯝꯕꯤꯅ ꯃꯈꯣꯏꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯌꯦꯡꯂꯒ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯃꯥꯟꯅꯕꯤ ꯑꯃꯗꯤ ꯊꯣꯏꯕ ꯂꯥꯛꯑꯝꯃꯤ꯫ ꯃꯃꯥꯟꯅꯕꯤꯗꯨꯅ ꯊꯝꯕꯥꯜ ꯇꯣꯝꯕꯤꯒꯤ ꯁꯥꯒꯟꯗ ꯃꯈꯨꯠꯇꯨꯅ ꯊꯦꯡꯕ ꯃꯇꯝ ꯑꯁꯤꯗ ꯊꯝꯕꯥꯜ ꯇꯣꯝꯕꯤꯁꯦ ꯈꯪꯄ꯭ꯔꯦꯛ ꯈꯪꯕꯗꯧꯅ ꯇꯧꯈꯤ꯫ ꯏꯃꯥ ꯍꯥꯏꯗꯨꯅ ꯐꯥꯎꯕ ꯂꯥꯎꯈꯤ꯫ ꯃꯃꯥꯟꯅꯕꯤꯗꯨꯅ ꯍꯩꯃꯥ, ꯅꯪꯒꯤ ꯅꯇꯧꯗꯨꯗꯤ ꯑꯩꯕꯨ ꯈꯪꯉꯤꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯊꯣꯏꯕ ꯑꯃꯗꯤ ꯃꯃꯥꯟꯅꯕꯤꯗꯨ ꯑꯣꯏꯔꯝꯕ ꯃꯇꯝꯗꯗꯤ ꯊꯝꯕꯥꯜ ꯇꯣꯝꯕꯤꯁꯦ ꯏꯀꯥꯏꯕꯣꯏ ꯉꯥꯏꯍꯥꯛꯇꯪ ꯅꯣꯟꯊꯔꯒ ꯂꯩꯈꯤꯔꯝꯃꯤ꯫ ꯊꯣꯏꯕꯁꯨ ꯉꯁꯤꯒꯤ ꯊꯝꯕꯥꯜ ꯇꯣꯝꯕꯤꯒꯤ ꯄꯥꯈꯠꯆꯕ, ꯃꯥꯅ ꯈꯪꯂꯥꯎ ꯂꯥꯎꯕ ꯃꯇꯧ ꯑꯁꯤ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯐꯥꯎꯕ ꯎꯗ꯭ꯔꯤꯕꯅꯤ꯫ ꯊꯣꯏꯕꯁꯨ ꯉꯥꯛꯇꯪ ꯅꯣꯛꯏ꯫ ꯊꯝꯕꯥꯜ ꯇꯣꯝꯕꯤꯁꯨ ꯊꯣꯏꯕ ꯎꯕꯗ ꯌꯥꯝꯅ ꯏꯀꯥꯏꯖꯔꯝꯃꯤ꯫ ꯃꯃꯥꯟꯅꯕꯤꯅ ꯍꯥꯏꯔꯝꯃꯤ, ꯍꯧꯖꯤꯛ ꯏꯀꯥꯏꯕꯒꯤ ꯃꯇꯝ ꯅꯠꯇꯦ, ꯇꯨ ꯅꯪꯅ ꯍꯥꯏꯅꯤ ꯍꯥꯏꯕꯗꯣ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯌꯨ꯫ ꯊꯝꯕꯥꯜ ꯇꯣꯝꯕꯤ ꯊꯣꯏꯕꯗꯤ ꯌꯦꯡꯕꯁꯨ ꯉꯝꯗ꯭ꯔꯦ, ꯇꯨꯃꯤꯟꯅ ꯅꯣꯟꯊꯔꯒ ꯂꯩ꯫ ꯊꯣꯏꯕꯁꯨ ꯑꯗꯨꯝꯅ ꯃꯥꯅ ꯃꯅꯥꯛꯇ ꯂꯦꯞꯂꯒ ꯂꯩꯕ ꯃꯇꯝꯗ ꯊꯝꯕꯥꯜ ꯇꯣꯝꯕꯤꯅ ꯃꯉꯣꯟꯗ ꯋꯥ ꯑꯃꯠꯇ ꯉꯥꯡꯕ ꯉꯝꯃꯣꯏ ꯍꯥꯏꯕꯁꯤ ꯃꯥꯁꯨ ꯈꯪꯉꯤ꯫ ꯃꯁꯤꯗꯒꯤ ꯊꯣꯏꯕꯅ ꯀꯩꯅꯣꯅꯦ, ꯑꯁꯣꯝꯗꯒꯤ ꯄꯤꯔꯛꯄ ꯑꯊꯥꯄꯣꯠꯅꯦ, ꯑꯁꯤ ꯆꯥꯁꯦ꯫ ꯊꯣꯏꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯃꯥꯟꯅꯕꯤꯗꯨꯅ ꯑꯩꯗꯤ ꯆꯥꯕ ꯇꯜꯂꯤ, ꯃꯥꯗꯤ ꯐꯥꯒꯤ ꯑꯣꯏ ꯀꯔꯤ ꯑꯣꯏ ꯍꯥꯏꯔꯨꯕꯅꯤ꯫ ꯊꯣꯏꯕꯅ ꯀꯔꯤꯒꯤ? ꯃꯃꯥꯟꯅꯕꯤꯅ ꯑꯩꯗꯤ ꯀꯤꯖꯩ꯫ ꯋꯥꯗꯨ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯊꯝꯕꯥꯜ ꯇꯣꯝꯕꯤꯅ ꯀꯩꯗꯧꯕꯩ ꯀꯤꯒꯗꯣꯔꯤꯕ? ꯀꯗꯥꯏ, ꯅꯈꯣꯏ ꯆꯥꯕ ꯇꯜꯂꯒ ꯑꯩꯅ ꯍꯦꯛ ꯆꯥꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯁꯨꯝꯅ ꯑꯊꯥꯄꯣꯠ ꯑꯗꯣ ꯊꯝꯕꯥꯜ ꯇꯣꯝꯕꯤ ꯃꯇꯣꯝꯇꯅ ꯀꯤꯠ ꯀꯤꯠ ꯅꯝꯗꯨꯅ ꯆꯥꯈꯤꯔꯝꯃꯤ꯫ ꯊꯣꯏꯕꯁꯨ ꯊꯝꯕꯥꯜ ꯇꯣꯝꯕꯤꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯃꯃꯥꯟꯅꯕꯤꯗꯨꯅꯁꯨ ꯍꯩꯃꯥ ꯍꯩꯃꯥ, ꯌꯦꯡꯉꯨꯅꯦ ꯌꯦꯡꯉꯨꯅꯦ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯌꯦꯡꯉꯤ꯫ ꯋꯥꯔꯤ ꯉꯥꯏꯍꯥꯛꯇꯪ ꯁꯥꯟꯅꯩ꯫ ꯃꯃꯥꯟꯅꯕꯤꯗꯣ ꯈꯔ ꯂꯥꯞꯅ ꯊꯩꯗꯣꯛꯍꯜꯂꯒ ꯊꯝꯕꯥꯜ ꯇꯣꯝꯕꯤꯅ ꯃꯥꯒꯤ ꯍꯥꯏꯅꯤꯡꯕ ꯄꯨꯛꯅꯤꯡꯒꯤ ꯋꯥꯁꯤꯡ ꯊꯣꯏꯕꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯋꯥ ꯍꯥꯏꯅ ꯍꯥꯏꯅ ꯊꯝꯕꯥꯜ ꯇꯣꯝꯕꯤꯁꯦ ꯃꯀꯣꯛ ꯉꯥꯎꯕ, ꯃꯁꯥꯗ ꯍꯩꯅꯗꯕ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯑꯗꯨꯃꯛ ꯐꯥꯎꯏ꯫ ꯊꯣꯏꯕꯒꯤ ꯃꯥꯏꯊꯣꯡꯗ ꯊꯝꯕꯥꯜ ꯇꯣꯝꯕꯤꯅ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯃꯥꯅ ꯁꯥꯔꯤꯕ ꯋꯥꯔꯤꯁꯤꯡ, ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯡ ꯑꯁꯦ ꯊꯣꯏꯕꯒꯤ ꯄꯨꯟꯁꯤꯗꯗꯤ ꯀꯥꯎꯉꯝꯂꯔꯣꯏ꯫ ꯊꯝꯕꯥꯜ ꯇꯣꯝꯕꯤꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯝꯃꯤ꯫ ꯊꯣꯏꯕꯅ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯥꯅ ꯉꯁꯤ ꯈꯨꯝꯂꯛꯂꯤꯕ ꯍꯥꯏꯔꯛꯂꯤꯕ ꯄꯥꯎꯈꯨꯝꯁꯤꯡꯁꯤ ꯇꯥꯕꯗ ꯊꯣꯏꯕ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ, ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯊꯝꯕꯥꯜ ꯇꯣꯝꯕꯤꯅꯁꯨ ꯅꯪꯅ ꯊꯕꯛ ꯈꯔ ꯀꯣꯝꯂꯕ ꯃꯇꯝꯗ ꯍꯌꯦꯡꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛꯇꯪ ꯎꯅꯁꯤ ꯍꯥꯏꯗꯨꯅ ꯐꯥꯎꯕ ꯍꯥꯏꯔꯝꯃꯤ꯫ ꯊꯣꯏꯕ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ, ꯌꯥꯝꯅ ꯄꯦꯟꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯃꯥꯟꯅꯕꯤ ꯑꯗꯨꯒ ꯊꯝꯕꯥꯜ ꯇꯣꯝꯕꯤꯒ ꯑꯗꯨꯃꯛ ꯁꯥꯏꯀꯜ ꯊꯧꯗꯨꯅ ꯂꯥꯛꯅꯔꯦ꯫ ꯂꯝꯕꯤꯗ ꯁꯥꯏꯀꯜ ꯊꯧꯅ ꯊꯧꯅ ꯃꯃꯥꯟꯅꯕꯤꯅ ꯍꯪꯉꯤ, ꯀꯔꯤ ꯀꯔꯤ ꯍꯥꯏꯔꯝꯂꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯊꯝꯕꯥꯜ ꯇꯣꯝꯕꯤꯅ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ, ꯀꯣꯟꯅ ꯍꯥꯏꯒꯦ꯫ ꯈꯔ ꯊꯨꯅ ꯆꯠꯂꯁꯤ ꯂꯥꯎ, ꯑꯩ ꯀꯣꯛ ꯈꯔ ꯉꯥꯎꯏ, ꯍꯛꯆꯥꯡ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯁꯥꯏꯀꯜ ꯊꯧꯗꯨꯅ ꯂꯥꯛꯏ꯫ ꯅꯨꯃꯤꯠꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡ ꯅꯤꯅꯤ ꯊꯝꯕꯥꯜ ꯇꯣꯝꯕꯤꯒꯤ ꯃꯁꯥꯗ ꯊꯣꯏꯗꯣꯛꯅ ꯑꯍꯣꯡꯕꯗꯤ ꯂꯩꯇꯦ, ꯑꯗꯨꯕꯨ ꯃꯪꯍꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯛꯇꯕ ꯑꯃꯗꯤ ꯃꯀꯣꯛ ꯌꯥꯝꯅ ꯀꯟꯅ ꯉꯥꯎꯔꯛꯄꯗꯤ ꯑꯗꯨꯝ ꯇꯧꯏ꯫ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯒꯤ ꯃꯇꯝꯗ ꯃꯁꯦꯟ ꯃꯔꯥꯡ ꯑꯣꯏꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯎꯔꯛꯄꯒꯨꯝ ꯑꯗꯨꯝ ꯃꯥꯒꯤ ꯃꯁꯥꯗ ꯍꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯊꯣꯏꯅ ꯍꯦꯟꯅ ꯃꯉꯣꯟꯗ ꯀꯔꯤꯃꯠꯇ ꯈꯟꯗꯦ꯫ ꯍꯨꯝꯅꯤ ꯃꯔꯤꯅꯤ ꯁꯨꯕꯒꯤ ꯅꯨꯃꯤꯠꯇ ꯃꯃꯥꯟꯅꯕꯤꯒ ꯊꯝꯕꯥꯜ ꯇꯣꯝꯕꯤꯒ ꯊꯣꯏꯕ ꯃꯈꯣꯏ ꯄꯨꯟꯅ ꯐꯝꯃꯤꯟꯅꯈꯤ, ꯎꯅꯈꯤ꯫ ꯎꯅꯕ ꯅꯨꯃꯤꯠ ꯑꯁꯤꯗꯁꯨ ꯊꯣꯏꯕꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯄꯥꯝꯖꯅ ꯊꯝꯕꯥꯜ ꯇꯣꯝꯕꯤꯒꯤꯗꯃꯛꯇ ꯄꯤꯖꯅꯤꯡꯗꯅ ꯑꯆꯥꯄꯣꯠ ꯈꯔ ꯄꯨꯔꯛꯈꯤ꯫ ꯃꯈꯣꯏ ꯄꯨꯟꯅ ꯐꯝꯃꯤꯟꯅꯕꯗ ꯃꯃꯥꯟꯅꯕꯤꯗꯨꯅ ꯋꯥꯒ ꯑꯃꯠꯇ ꯍꯥꯏꯕ ꯅꯪꯗ꯭ꯔꯤꯉꯩ ꯊꯝꯕꯥꯜ ꯇꯣꯝꯕꯤꯅ ꯍꯥꯟꯅ ꯑꯆꯥꯄꯣꯠꯂꯥ ꯑꯆꯥꯄꯣꯠꯂꯥ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯈꯧꯔꯥꯡꯕꯒꯤ ꯃꯇꯧ ꯑꯃꯗ ꯊꯣꯏꯕꯗꯒꯤ ꯃꯥꯅ ꯇꯥꯞ ꯃꯨꯜꯂꯤ, ꯑꯗꯨꯒ ꯑꯆꯥꯄꯣꯠꯁꯤꯡ ꯑꯗꯣ ꯃꯥꯅ ꯀꯤꯠ ꯀꯤꯠ ꯅꯝꯗꯨꯅ ꯆꯥꯔꯛꯏ꯫ ꯃꯃꯥꯡꯗ ꯑꯁꯤꯒꯨꯝꯕ ꯃꯇꯧ ꯑꯁꯦ ꯑꯃꯨꯛꯇ ꯐꯥꯎꯕ ꯇꯧꯗꯕꯅꯤ꯫ ꯊꯣꯏꯕ ꯃꯈꯣꯏ ꯄꯨꯟꯕ ꯃꯇꯝꯗꯁꯨ ꯑꯁꯨꯝꯅ ꯇꯧꯕꯁꯦ ꯊꯣꯏꯕꯅꯁꯨ ꯎꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠꯀꯤ ꯊꯧꯗꯣꯛ, ꯑꯗꯨꯒ ꯅꯍꯥꯟ ꯅꯣꯡꯃ ꯃꯈꯣꯏꯅ ꯎꯅꯕ ꯆꯠꯄ ꯅꯨꯃꯤꯠꯇ ꯊꯝꯕꯥꯜ ꯇꯣꯝꯕꯤꯅ ꯆꯥꯈꯤꯕ ꯈꯨꯆꯥ ꯊꯣꯏꯗꯣꯛꯅ ꯍꯦꯟꯅ ꯈꯦꯟꯅꯗꯦ꯫ ꯃꯃꯥꯟꯅꯕꯤꯁꯨ ꯊꯝꯕꯥꯜ ꯇꯣꯝꯕꯤꯒꯤ ꯃꯇꯧ ꯑꯁꯤꯗ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯉꯤ, ꯋꯥ ꯀꯔꯤꯃꯠꯇ ꯉꯥꯡꯗꯦ꯫ ꯊꯣꯏꯕꯁꯨ ꯊꯝꯕꯥꯜ ꯇꯣꯝꯕꯤꯒꯤ ꯃꯇꯧ ꯑꯁꯤꯗ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯗꯨꯅ ꯃꯥꯒ ꯑꯃꯗꯤ ꯃꯃꯥꯟꯅꯕꯤꯒꯁꯨ ꯌꯦꯡꯅꯩ, ꯑꯃꯨꯛꯁꯨ ꯂꯣꯟꯅ ꯂꯣꯟꯅ ꯅꯣꯛꯏ꯫ ꯊꯝꯕꯥꯜ ꯇꯣꯝꯕꯤꯅ ꯂꯩꯍꯧꯗ꯭ꯔꯕ, ꯑꯇꯩ ꯂꯩꯍꯧꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯊꯣꯏꯕꯅ ꯂꯩꯍꯧꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯊꯝꯕꯥꯜ ꯇꯣꯝꯕꯤꯅ ꯅꯪꯁꯦ ꯀꯌꯥꯗꯨ ꯐꯈ꯭ꯔꯕ, ꯑꯗꯣ ꯃꯊꯪ ꯊꯦꯡꯅꯕ ꯈꯨꯗꯤꯡꯒꯤ ꯑꯩꯅ ꯆꯥꯅꯤꯡꯕꯁꯤꯡ ꯑꯗꯨꯝ ꯄꯨꯔꯒ ꯂꯥꯛꯎꯀꯣ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯍꯧꯔꯛꯏ꯫ ꯊꯣꯏꯕꯁꯨ ꯅꯪꯅꯕꯨ ꯆꯥꯅꯤꯡꯉꯗꯤ ꯅꯨꯡꯇꯤꯒꯤ ꯄꯨꯔꯛꯀꯦꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏ꯫
ꯊꯝꯕꯥꯜ ꯇꯣꯝꯕꯤꯒꯤ ꯃꯇꯧ ꯑꯁꯤ ꯃꯃꯥꯟꯅꯕꯤꯁꯦ ꯑꯃꯔꯣꯝꯗ ꯉꯛꯏ ꯑꯃꯔꯣꯝꯗꯁꯨ ꯑꯀꯤꯕꯒꯤ ꯃꯇꯧ ꯑꯃ ꯐꯥꯎꯕ ꯍꯧꯔꯛꯏ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯇꯝ ꯑꯁꯨꯝ ꯍꯧꯖꯤꯜꯂꯛꯏ꯫ ꯃꯃꯥꯟꯅꯕꯤꯒ ꯊꯝꯕꯥꯜ ꯇꯣꯝꯕꯤꯒ ꯄꯨꯟꯕꯗ ꯊꯝꯕꯥꯜ ꯇꯣꯝꯕꯤꯁꯦ ꯊꯣꯏꯕꯒꯤ ꯋꯥ ꯑꯗꯨꯝ ꯄꯟꯕ ꯑꯃꯗꯤ ꯃꯥꯒꯤꯗꯃꯛꯇ ꯆꯥꯅꯕ ꯑꯆꯥꯄꯣꯠ ꯄꯨꯔꯛꯑꯣꯏꯗ꯭ꯔꯥ ꯍꯥꯏꯕꯁꯦ ꯑꯗꯨꯃꯛ ꯍꯪꯕ ꯍꯧꯔꯛꯏ꯫ ꯃꯃꯥꯟꯅꯕꯤꯅ ꯊꯝꯕꯥꯜ ꯇꯣꯝꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯉꯛꯄ ꯍꯧꯔꯛꯏ ꯑꯃꯔꯣꯝꯗ ꯑꯀꯤꯕꯁꯨ ꯐꯥꯎꯕ ꯍꯦꯜꯂꯛꯏ꯫ ꯅꯤꯡꯁꯤꯡꯂꯛꯏ ꯊꯣꯏꯕꯅ ꯃꯇꯝ ꯑꯃ ꯃꯄꯥꯕꯨꯡꯒꯤ ꯃꯍꯩ ꯂꯩ ꯃꯥꯅ ꯌꯥꯗ꯭ꯔꯒꯗꯤ ꯃꯍꯩ ꯊꯥꯗꯨꯅ ꯐꯥꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥ ꯀꯌꯥꯁꯤ ꯅꯤꯡꯁꯤꯡꯕꯗ ꯃꯃꯥꯟꯅꯕꯤꯁꯦ ꯑꯀꯤꯕ ꯐꯥꯎꯔꯛꯏ꯫ ꯊꯝꯕꯥꯜ ꯇꯣꯝꯕꯤꯗ ꯃꯃꯥꯟꯅꯕꯤꯗꯨꯅ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯋꯥ ꯍꯪꯉꯤ ꯑꯗꯨꯕꯨ ꯀꯩꯁꯨꯝ ꯇꯧꯗꯦ ꯍꯥꯏꯒꯅꯤ꯫ ꯑꯁ ꯊꯣꯏꯕꯗꯨ ꯂꯥꯛꯈꯤꯗꯦꯗ ꯂꯥꯛꯅꯤꯡꯈ꯭ꯔꯦꯗ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯁꯣꯟꯕꯗꯤ ꯂꯦꯞꯇꯦ꯫ ꯊꯣꯏꯕꯒꯤ ꯋꯥ ꯀꯌꯥꯗꯣ ꯅꯤꯡꯁꯤꯡꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯃꯥꯟꯅꯕꯤꯒꯤ ꯃꯁꯥꯗꯨꯗ ꯑꯀꯤ ꯇꯨꯖꯨꯡꯕ ꯌꯥꯝꯅ ꯐꯥꯎꯔꯛꯄꯅꯤ꯫ ꯊꯣꯏꯕꯅ ꯅꯣꯡꯃꯁꯨ ꯍꯥꯏꯈꯤꯗꯅ ꯃꯥꯅ ꯌꯥꯗ꯭ꯔꯤꯕꯗꯣ ꯍꯌꯦꯡ ꯑꯩꯒꯤ ꯄꯥꯕꯨꯡꯒꯤ ꯃꯍꯩꯗꯨꯅ ꯃꯥꯕꯨ ꯀꯧꯔꯕ ꯃꯇꯝꯗ ꯆꯥꯅꯕ ꯄꯣꯠꯇ ꯄꯤꯖꯔꯕ ꯃꯇꯝꯗꯗꯤ ꯃꯥꯁꯦ ꯑꯩꯒꯤ ꯇꯨꯡ ꯏꯜꯂꯒꯗꯕꯅꯤ ꯑꯩꯉꯣꯟꯗ ꯂꯨꯞꯂꯒꯗꯕꯅꯤ ꯑꯩꯉꯣꯟꯗ ꯉꯥꯎꯔꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯋꯥ ꯑꯃ ꯍꯥꯏꯔꯝꯈꯤꯕꯗꯣ ꯑꯗꯨꯝ ꯅꯤꯡꯁꯤꯡꯂꯛꯄꯖꯥꯠꯅꯤ꯫ ꯃꯁꯤꯅꯅꯤ ꯃꯃꯥꯟꯅꯕꯤꯗꯨꯒ ꯄꯨꯟꯕ ꯈꯨꯗꯤꯡꯒꯤ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯇꯣꯏꯅ ꯇꯣꯏꯅ ꯍꯪꯂꯤꯕ꯫ ꯊꯝꯕꯥꯜ ꯇꯣꯝꯕꯤꯅ ꯀꯩꯁꯨꯝ ꯇꯧꯗꯦꯗꯤ ꯍꯥꯏꯒꯅꯤ ꯑꯗꯨꯕꯨ ꯊꯣꯏꯕꯕꯨ ꯃꯥꯅ ꯅꯤꯡꯖꯕ ꯁꯣꯟꯕꯗꯤ ꯁꯨꯡꯂꯦꯞ ꯂꯦꯞꯈꯤꯔꯝꯗꯦ꯫ ꯃꯁꯤꯃꯛꯅ ꯃꯃꯥꯟꯅꯕꯤꯁꯦ ꯀꯤꯔꯛꯄꯅꯤ꯫ ꯊꯣꯏꯕꯒꯁꯨ ꯎꯅꯩ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯊꯝꯕꯥꯜ ꯇꯣꯝꯕꯤꯅ ꯍꯪꯂꯤꯕꯁꯦ ꯆꯥꯅꯕ ꯑꯆꯥꯄꯣꯠ ꯈꯛꯇꯅꯤ꯫ ꯊꯣꯏꯕꯁꯨ ꯑꯗꯨꯃꯛ ꯄꯤꯔꯔꯤ ꯑꯗꯨꯕꯨ ꯃꯃꯥꯟꯅꯕꯤꯁꯤꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯀꯤꯕ ꯍꯦꯜꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯆꯌꯣꯜ ꯐꯥꯈꯤꯗꯦ꯫ ꯆꯌꯣꯜ ꯑꯃ ꯐꯥꯒꯗꯕ ꯅꯣꯡ ꯅꯤꯗ ꯉꯥꯏꯔꯛꯂꯕ ꯃꯇꯝꯗꯗꯤ ꯊꯝꯕꯥꯜ ꯇꯣꯝꯕꯤ ꯑꯉꯥꯎꯕꯤꯒꯤ ꯃꯇꯧ ꯑꯃ ꯑꯣꯏꯕ ꯍꯧꯔꯛꯏ꯫ ꯆꯣꯔꯣꯜ ꯂꯣꯟꯕ ꯅꯨꯃꯤꯗꯥꯡ ꯀꯟꯅ ꯂꯥꯎꯕ ꯀꯞꯄ ꯀꯔꯤꯒꯨꯝꯕꯗꯅ ꯌꯦꯅꯈꯥ ꯂꯨꯈꯥꯗ ꯃꯥꯕꯨ ꯐꯥꯕ ꯂꯥꯛꯂꯦ ꯃꯥꯕꯨ ꯀꯧꯕ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯀꯞꯄ ꯂꯥꯎꯕ ꯀꯌꯥ ꯑꯃ ꯇꯠꯇꯅ ꯍꯧꯔꯛꯈꯤ꯫ ꯃꯃꯥꯟꯅꯕꯤ ꯂꯥꯛꯇꯨꯅ ꯃꯥꯕꯨ ꯐꯅ ꯀꯟꯅ ꯊꯦꯝꯖꯤꯜꯂꯤ ꯑꯗꯨꯕꯨ ꯊꯝꯕꯥꯜ ꯇꯣꯝꯕꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯥꯊꯤꯕ ꯁꯨꯝ ꯍꯦꯜꯂꯛꯏ꯫ ꯃꯇꯝ ꯑꯁꯤꯗ ꯊꯝꯕꯥꯜ ꯇꯣꯝꯕꯤꯒꯤ ꯃꯄꯥꯕꯨꯡꯅ ꯄꯥꯈꯠꯆꯕꯗꯒꯤ ꯑꯃꯥꯏꯕ ꯀꯧꯗꯨꯅ ꯂꯥꯌꯦꯡꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯑꯍꯥꯟꯕꯗ ꯊꯣꯏꯕꯒꯤ ꯃꯄꯥꯕꯨꯡ ꯑꯁꯤꯕꯨ ꯍꯥꯟꯅ ꯀꯧꯅꯅꯕ ꯋꯥꯔꯦꯞꯅꯕꯅꯤ ꯋꯥ ꯍꯥꯏꯅꯕꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯋꯥꯗꯨ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯊꯝꯕꯥꯜ ꯇꯣꯝꯕꯤꯒꯤ ꯃꯃꯥꯟꯅꯕꯤ ꯑꯁꯤꯅ ꯄꯥꯈꯠꯆꯕꯗꯒꯤ ꯀꯤꯕꯗꯒꯤ ꯃꯈꯣꯏꯒꯤ ꯃꯄꯥꯕꯨꯡ ꯀꯧꯒꯨꯝꯁꯤ ꯑꯇꯣꯞꯄ ꯀꯅꯥꯒꯨꯝꯕ ꯑꯃ ꯀꯧꯁꯤ ꯍꯥꯏꯗꯨꯅ ꯍꯦꯛ ꯍꯥꯏꯔꯨꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯗꯗꯤ ꯋꯥ ꯍꯪꯉꯨꯗꯦ ꯑꯇꯣꯞꯄ ꯑꯃꯥꯏꯕ ꯀꯧꯗꯨꯅ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏ ꯇꯤꯟꯒꯤ ꯑꯣꯏꯕ ꯀꯔꯤꯒꯨꯝꯕ ꯁꯥꯊꯤꯕ ꯈꯔ ꯌꯥꯎꯔꯦ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕꯗꯨꯅꯗꯤ ꯍꯥꯏꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯥꯊꯤꯕ ꯁꯨꯝ ꯍꯦꯜꯂꯛꯄꯗ ꯊꯝꯕꯥꯜ ꯇꯣꯝꯕꯤꯒꯤ ꯃꯃꯥꯟꯅꯕꯤ ꯑꯁꯤꯁꯨ ꯄꯥꯈꯠꯄ ꯍꯦꯜꯂꯛꯄ ꯑꯀꯤꯕ ꯍꯦꯜꯂꯛꯄꯗꯒꯤ ꯃꯍꯥꯛꯅ ꯊꯝꯕꯥꯜ ꯇꯣꯝꯕꯤꯈꯣꯏꯗ ꯁꯨꯝ ꯂꯥꯛꯄ ꯑꯃꯗꯤ ꯊꯝꯕꯥꯜ ꯇꯣꯝꯕꯤꯒꯤ ꯃꯄꯥꯕꯨꯡꯗ ꯃꯥꯅ ꯆꯤꯡꯅꯖꯕ ꯋꯥꯔꯤ ꯈꯔ ꯃꯥꯅ ꯄꯥꯈꯠꯄꯗꯒꯤ ꯁꯥꯔꯨꯕꯅꯤ ꯍꯦꯛ ꯂꯤꯔꯨꯕꯅꯤ꯫ ꯂꯤꯔꯨꯕ ꯋꯥꯔꯤ ꯑꯁꯤ ꯑꯇꯩ ꯑꯃꯠꯇ ꯅꯠꯇꯦ ꯇꯧꯔꯤꯕ ꯊꯧꯗꯣꯛ ꯑꯣꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯧꯔꯛꯄꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃꯗ ꯃꯃꯥꯟꯅꯕꯤꯗꯨꯅ ꯈꯟꯈꯤꯕꯅꯤ꯫ ꯊꯝꯕꯥꯜ ꯇꯣꯝꯕꯤꯕꯨ ꯌꯦꯡꯂꯤꯕ ꯑꯃꯥꯏꯕ ꯑꯗꯨꯅꯁꯨ ꯃꯤꯒꯤ ꯄꯣꯠꯁꯦꯝ ꯈꯔ ꯌꯥꯎꯏ ꯃꯤꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯁꯤꯟꯕꯤꯔꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯍꯥꯏꯔꯨꯕꯅꯤ꯫ ꯇꯥꯟ ꯆꯥꯟꯅꯅ ꯃꯃꯥꯟꯅꯕꯤꯗꯨꯁꯨ ꯋꯥꯗꯨ ꯍꯦꯛ ꯇꯥꯕꯗꯗꯤ ꯂꯣꯠꯄ ꯉꯝꯗꯕꯅ ꯃꯃꯥꯟꯅꯕꯤꯕꯨ ꯅꯨꯡꯁꯤꯕ ꯀꯧꯕꯅꯤꯅ ꯊꯣꯏꯕꯕꯨ ꯃꯥꯅ ꯌꯥꯝꯅ ꯋꯥꯔꯧꯔꯝꯃꯤ ꯁꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯊꯝꯕꯥꯜ ꯇꯣꯝꯕꯤꯒꯤ ꯃꯄꯥꯕꯨꯡꯗꯁꯨ ꯃꯥꯅ ꯋꯥꯔꯤ ꯑꯁꯤ ꯂꯤꯔꯝꯃꯤ ꯍꯥꯏꯗꯣꯛꯂꯝꯃꯤ꯫ ꯃꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯊꯣꯏꯕ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩ ꯑꯁꯤꯗꯁꯨ ꯂꯥꯛꯑꯝꯕꯗꯨꯅꯤ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗ ꯇꯤꯟꯅꯔꯛꯄ ꯄꯨꯜꯂꯛꯄꯗꯨꯅꯤ꯫ ꯊꯣꯏꯕꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯗ ꯏꯃꯥꯟꯅꯕꯤ ꯊꯝꯕꯥꯜ ꯇꯣꯝꯕꯤꯅ ꯑꯍꯥꯟꯕꯗ ꯌꯥꯗꯗꯅ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯕꯅ ꯅꯣꯡꯃ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯕ ꯋꯥꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯥꯅ ꯌꯥꯗ꯭ꯔꯕꯁꯨ ꯑꯩꯒꯤ ꯏꯄꯥꯕꯨꯡꯗꯤ ꯑꯃꯥꯏꯕꯅꯤ ꯑꯩꯒꯤ ꯏꯄꯥꯕꯨꯡꯒꯤ ꯃꯍꯩꯅ ꯃꯥꯕꯨ ꯐꯥꯒꯅꯤ ꯃꯥꯕꯨ ꯑꯩꯒꯤ ꯇꯨꯡ ꯀꯨꯏꯅ ꯏꯜꯂꯝꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯔꯤꯅꯆꯤꯡꯕꯁꯦ ꯊꯝꯕꯥꯜ ꯇꯣꯝꯕꯤꯒꯤ ꯃꯃꯥꯟꯅꯕꯤ ꯑꯁꯤꯅ ꯃꯄꯥꯕꯨꯡꯗ ꯋꯥꯔꯤ ꯑꯁꯤ ꯍꯦꯛ ꯁꯥꯔꯨꯕꯅꯤ꯫ ꯁꯥꯔꯤꯕ ꯋꯥꯔꯤ ꯑꯁꯤꯅ ꯏꯃꯥꯟ ꯃꯥꯟꯅꯔꯛꯄ ꯏꯆꯥꯟ ꯆꯥꯟꯅꯔꯛꯄ ꯑꯃꯥꯏꯕ ꯑꯗꯨꯅꯁꯨ ꯃꯤꯒꯤ ꯄꯣꯠꯁꯦꯝ ꯌꯥꯎꯔꯦ ꯆꯥꯍꯩꯗꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯆꯥꯔꯨꯔꯦ ꯍꯥꯏꯕꯅꯆꯤꯡꯕ ꯍꯦꯛ ꯋꯥ ꯈꯔ ꯍꯥꯏꯔꯛꯄꯁꯤꯗꯗꯤ ꯃꯈꯣꯏꯁꯦ ꯁꯥꯎꯕꯅ ꯃꯩ ꯍꯧꯈꯤꯕꯅꯤ꯫ ꯑꯩꯈꯣꯏꯕꯨ ꯀꯅꯥ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯎꯁꯤꯠꯇꯕ ꯈꯪꯒꯅꯤ ꯅꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨ ꯈꯪꯒꯅꯤ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯑꯐꯤꯡ ꯀꯥꯈꯤꯕꯅꯤ꯫ ꯊꯪꯅꯕ ꯂꯩꯀꯥꯏꯒꯤ ꯌꯨꯝꯒꯤ ꯃꯤꯁꯤꯡꯗꯁꯨ ꯄꯥꯎ ꯑꯁꯤ ꯍꯦꯛ ꯄꯤꯔꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯊꯣꯡ ꯃꯔꯝ ꯏꯈꯪ ꯈꯪꯗꯅ ꯃꯤꯒꯤ ꯄꯨꯟꯁꯤ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯕ ꯃꯤꯒꯤ ꯄꯨꯟꯁꯤꯕꯨ ꯂꯩꯈꯥ ꯇꯥꯅꯕ ꯍꯣꯠꯅꯕ ꯍꯥꯏꯗꯨꯅ ꯑꯁꯥꯎꯕ ꯃꯌꯥꯝ ꯑꯗꯨꯅ ꯋꯥꯈꯜ ꯐꯥꯊꯕ ꯀꯔꯤꯃꯠꯇ ꯉꯝꯗꯅ ꯑꯐꯕꯇ ꯈꯟꯊꯗꯅ ꯊꯣꯏꯕꯒꯤ ꯌꯨꯝ ꯃꯥꯏꯀꯩ ꯇꯝꯅ ꯊꯣꯝꯖꯤꯟꯅꯔꯛꯈꯤ꯫ ꯋꯥ ꯍꯪꯕꯒꯤ ꯋꯥ ꯍꯥꯏꯅꯕꯒꯤ ꯃꯇꯝ ꯑꯃꯠꯇ ꯂꯧꯈꯤꯗ꯭ꯔꯦ꯫ ꯊꯣꯏꯕꯁꯨ ꯃꯄꯥꯕꯨꯡꯁꯨ ꯌꯨꯝꯗ ꯄꯨꯟꯅ ꯂꯩꯕ ꯃꯇꯝꯅꯤ꯫ ꯊꯣꯛꯂꯛꯄꯒ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝ ꯑꯃ ꯍꯨꯞꯇꯨꯅ ꯊꯣꯏꯕꯒꯤ ꯌꯨꯝ ꯄꯣꯠꯆꯩꯁꯤꯡ ꯊꯨꯒꯥꯏꯕ ꯍꯧꯔꯛꯏ꯫ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯀꯝꯗꯧꯕꯅꯣ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯅꯕ ꯍꯣꯠꯅꯔꯕꯁꯨ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯀꯅꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯀꯅꯤ ꯃꯤꯒꯤ ꯄꯨꯟꯁꯤ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯕ ꯃꯤꯉꯣꯟꯗ ꯃꯍꯩ ꯊꯥꯗꯨꯅ ꯃꯤ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯕ ꯅꯄꯥ ꯅꯆꯥ ꯍꯥꯠꯄ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯊꯣꯏꯕꯁꯨ ꯐꯨꯔꯝꯃꯤ ꯃꯄꯥꯕꯨꯡ ꯑꯗꯨꯕꯨꯁꯨ
ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯄꯪꯐꯨꯗ ꯐꯨꯔꯝꯃꯤ ꯑꯗꯨꯒ ꯌꯨꯝ ꯀꯩ ꯂꯣꯏꯅ ꯊꯨꯒꯥꯏꯔꯝꯃꯤ꯫ ꯋꯥ ꯍꯥꯏꯕꯒꯤ ꯃꯇꯝ ꯀꯔꯤꯃꯠꯇ ꯐꯪꯈꯤꯗ꯭ꯔꯦ꯫ ꯃꯄꯥꯕꯨꯡ ꯑꯗꯨꯅꯗꯤ ꯃꯔꯝꯗꯨ ꯈꯪꯖꯗꯕꯗꯒꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯒꯅꯤ ꯅꯆꯥꯅꯨꯄꯥꯗ ꯍꯪꯉꯣ꯫ ꯅꯄꯥ ꯅꯆꯥ ꯃꯥꯟꯅꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯂꯩꯁꯥꯕꯤ ꯑꯃꯗ ꯃꯍꯩ ꯊꯥꯖꯤꯟꯗꯨꯅ ꯅꯈꯣꯏꯅ ꯉꯥꯎꯍꯟꯅꯕ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯔꯕꯗꯤ ꯅꯈꯣꯏꯁꯨ ꯃꯥꯡꯕ ꯇꯥꯕꯅꯤ꯫ ꯅꯈꯣꯏ ꯈꯨꯜ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯐꯨꯕꯣ ꯆꯩꯕꯣ ꯄꯣꯠꯆꯩ ꯊꯨꯒꯥꯏꯕꯣ ꯇꯧꯔꯝꯃꯤ꯫ ꯃꯄꯥꯕꯨꯡ ꯑꯗꯨꯗꯤ ꯈꯪꯖꯗꯕꯗꯒꯤ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯧꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯒꯤ ꯊꯥꯖꯤꯜꯂꯛꯄꯅ ꯍꯥꯜꯂꯤ꯫ ꯊꯣꯏꯕꯅꯁꯨ ꯀꯔꯤꯃꯠꯇ ꯇꯧꯈꯤꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯩ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯔꯥꯟꯕ ꯇꯥꯈꯤ꯫ ꯐꯨꯕꯅ ꯍꯦꯟꯖꯤꯜꯂꯛꯈꯤ꯫ ꯑꯁꯨꯝꯅ ꯃꯄꯥ ꯃꯆꯥ ꯑꯅꯤ ꯑꯁꯤꯕꯨ ꯌꯨꯝꯗ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯊꯝꯕꯥꯜ ꯇꯣꯝꯕꯤꯅ ꯉꯥꯎꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤꯕꯨꯁꯨ ꯐꯨꯗꯨꯅ ꯇꯥꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯄꯥ ꯑꯗꯨ ꯌꯥꯝꯅ ꯊꯋꯥꯏ ꯆꯥꯛꯈꯤ꯫ ꯆꯥꯛꯄꯗ ꯍꯦꯜꯂꯕ ꯃꯄꯥꯁꯤꯅ ꯃꯆꯥꯅꯨꯄꯥꯗ ꯐꯨꯏ꯫ ꯅꯪ ꯃꯤꯒꯤ ꯊꯃꯣꯏ ꯀꯥꯏꯅꯕ ꯃꯤꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅꯕ ꯀꯔꯤ ꯊꯕꯛ ꯇꯧꯔꯨꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯃꯆꯥꯅꯨꯄꯥꯅ ꯈꯨꯔꯨꯝꯖꯗꯨꯅ ꯄꯥꯕꯨꯡ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯇꯧꯈꯤꯗꯦ, ꯑꯩꯕꯨ ꯊꯥꯖꯕꯤꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥ ꯊꯣꯏꯕꯅ ꯀꯞꯇꯨꯅ ꯃꯄꯥꯕꯨꯡꯗ ꯀꯣꯜꯂ ꯀꯞꯆꯩ꯫ ꯑꯗꯨꯕꯨ ꯂꯩꯀꯥꯏꯅ ꯑꯐ ꯐꯠꯇ ꯑꯆꯨꯝ ꯑꯔꯥꯟ ꯀꯔꯤꯅꯣ ꯈꯪꯗꯅ ꯑꯃꯥꯏꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯍꯥꯏꯗꯨꯅ ꯑꯁꯣꯝꯅ ꯊꯣꯏꯕꯒꯤ ꯃꯄꯥꯕꯨꯡꯁꯨ ꯑꯃꯥꯏꯕ ꯑꯣꯏꯕꯅꯤꯅ ꯐꯠꯇꯕ ꯑꯃꯥꯏꯕꯅꯤ ꯍꯥꯏꯗꯨꯅ ꯃꯄꯥ ꯃꯆꯥ ꯈꯨꯜ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯕꯅꯤ꯫ ꯊꯝꯕꯥꯜ ꯇꯣꯝꯕꯤꯒꯤ ꯉꯥꯎꯔꯛꯄꯁꯤ ꯑꯗꯨꯝ ꯍꯦꯟꯒꯠꯂꯛꯏ꯫ ꯁꯥꯊꯤꯕ ꯇꯝꯅꯕ ꯑꯗꯨꯝ ꯍꯦꯟꯒꯠꯂꯛꯏ꯫ ꯍꯧꯖꯤꯛꯇꯤ ꯑꯉꯥꯎꯕꯤ ꯑꯣꯏꯔꯝꯕꯗꯒꯤ ꯂꯥꯏꯇ ꯂꯥꯏꯗꯧꯅ ꯃꯥ ꯂꯥꯛꯄꯗ ꯃꯤ ꯀꯤꯅꯕ, ꯃꯤꯅ ꯃꯥꯕꯨ ꯎꯕꯗ ꯄꯥꯈꯠꯅꯕ ꯇꯠꯇꯅ ꯍꯦꯟꯒꯠꯅꯔꯛꯏ꯫ ꯃꯃꯥꯟꯅꯕꯤꯗꯨꯁꯨ ꯊꯝꯕꯥꯜ ꯇꯣꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯃꯥꯁꯨ ꯍꯟꯗꯛꯃꯨꯛꯇꯤ ꯊꯝꯕꯥꯜ ꯇꯣꯝꯕꯤꯒꯤ ꯃꯇꯧꯁꯤ ꯌꯥꯝꯅ ꯀꯤꯕ ꯍꯦꯟꯒꯠꯂꯛꯏ꯫ ꯑꯗꯨꯕꯨ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤꯗꯤ ꯈꯨꯖꯤꯜ ꯊꯧꯔꯥꯡ ꯉꯥꯛꯇꯅꯤ꯫ ꯊꯝꯕꯥꯜ ꯇꯣꯝꯕꯤꯅ ꯉꯥꯎꯕ ꯍꯧꯔꯛꯄꯗ ꯃꯥꯕꯨ ꯂꯥꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯑꯃꯥꯏꯕ ꯀꯧꯕ ꯆꯠꯄꯗ ꯑꯁꯣꯝꯗ ꯃꯧ ꯅꯍꯥꯗꯨꯕꯨ ꯌꯦꯡꯂꯤꯕ ꯑꯃꯥꯏꯕꯗꯨꯅ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯑꯃ ꯁꯤꯜꯂꯒ ꯁꯣꯏꯗꯅꯃꯛꯀꯤ ꯃꯉꯣꯟꯗ ꯑꯁꯤꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯃꯥꯕꯨ ꯈꯨꯅꯦꯛ ꯇꯧꯗꯨꯅ ꯑꯁꯨꯝꯅ ꯃꯥꯕꯨ ꯌꯦꯡꯕ ꯊꯥꯍꯟꯈꯤꯕꯅꯤ, ꯄꯩꯁꯥ ꯅꯝꯗꯨꯅ꯫ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯦ ꯄꯩꯁꯥ ꯄꯥꯝꯕꯅ ꯉꯁꯥꯏꯒꯤ ꯕꯤꯃꯣꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤꯕꯨ ꯀꯜꯂꯒ ꯃꯤꯒꯤꯗ ꯈꯨꯗꯣꯡꯊꯤꯕ ꯇꯥꯒꯦꯔꯥ ꯇꯥꯔꯣꯏꯔꯥ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯔꯒ ꯂꯣꯏꯔꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯇꯧꯈꯤꯕ ꯁꯤꯟꯈꯤꯕ ꯈꯨꯖꯤꯟ ꯊꯧꯔꯥꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯣꯏꯕ ꯃꯄꯥ ꯃꯆꯥꯒꯤ ꯄꯨꯟꯁꯤꯗ ꯈꯨꯗꯣꯡꯊꯤꯕꯁꯦ ꯇꯥꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯊꯝꯕꯥꯜ ꯇꯣꯝꯕꯤ ꯌꯥꯝꯅ ꯀꯨꯏꯅ ꯉꯥꯎꯈꯤ꯫ ꯊꯝꯕꯥꯜ ꯇꯣꯝꯕꯤꯗ ꯕꯤꯃꯣꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯒꯤ ꯅꯨꯄꯤꯁꯤꯒꯤ ꯎꯁꯤꯟ ꯑꯣꯏꯈꯤꯗꯨꯅ ꯍꯧꯖꯤꯛꯇꯤ ꯊꯝꯕꯥꯜ ꯇꯣꯝꯕꯤꯅ ꯉꯥꯎꯔꯒ ꯂꯩꯔꯤꯕꯅꯤ꯫ ꯅꯨꯄꯤ ꯑꯗꯨꯗꯤ ꯑꯅꯥꯕ ꯐꯔꯒ ꯂꯩꯈ꯭ꯔꯦ꯫ ꯃꯉꯣꯟꯗ ꯇꯣꯡꯂꯤꯕ ꯂꯥꯏ ꯑꯁꯤꯅ ꯊꯝꯕꯥꯜ ꯇꯣꯝꯕꯤꯗ ꯆꯪꯗꯨꯅ ꯂꯩꯀꯥꯏ ꯑꯁꯤ ꯍꯦꯛꯇ ꯅꯩꯕ ꯍꯧꯔꯛꯏ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯄꯪꯀꯤꯗ ꯀꯤꯅꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯉꯟꯅ ꯆꯥꯛ ꯆꯥꯅꯗꯨꯅ ꯇꯨꯝꯅꯔꯝꯃꯤ, ꯊꯣꯡ ꯆꯦꯠꯅ ꯂꯣꯏꯁꯤꯟꯅꯔꯝꯃꯤ꯫ ꯊꯝꯕꯥꯜ ꯇꯣꯝꯕꯤꯅ ꯂꯥꯎꯔꯛꯄ, ꯃꯥꯅ ꯀꯞꯂꯛꯄ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯔꯤꯕ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡ ꯀꯟꯅ ꯀꯞꯅꯔꯤ, ꯄꯥꯈꯠꯅꯔꯤ꯫ ꯃꯥꯒꯤ ꯃꯤꯡ ꯄꯟꯗꯨꯅ ꯑꯉꯥꯡꯁꯤꯡ ꯊꯦꯝꯅꯕ ꯌꯥꯎꯅꯔꯛꯏ꯫ ꯍꯧꯖꯤꯛꯇꯤ ꯃꯁꯛ ꯐꯖꯕꯗ ꯍꯥꯏꯅꯔꯝꯕ, ꯏꯪ ꯇꯞꯆꯕ ꯆꯤꯡ ꯂꯦꯝꯕꯤ ꯂꯩꯁꯥꯕꯤ ꯑꯃꯅꯤ ꯍꯥꯏꯔꯝꯕ ꯊꯝꯕꯥꯜ ꯇꯣꯝꯕꯤ ꯐꯖꯗꯕ ꯋꯥꯔꯤ ꯉꯥꯛꯇ ꯑꯣꯏꯅ ꯉꯥꯏꯔꯔꯦ꯫ ꯃꯔꯨꯑꯣꯏꯅ ꯊꯣꯏꯕ ꯀꯧꯕ ꯅꯨꯄꯥ ꯑꯃꯅ ꯑꯁꯨꯝꯅ ꯇꯧꯍꯜꯂꯤꯕꯅꯤ, ꯃꯄꯥ ꯃꯆꯥꯒꯤ ꯃꯍꯩꯅ ꯃꯉꯣꯟꯗ ꯊꯥꯖꯤꯟꯕꯤꯗꯨꯅ ꯅꯨꯄꯤ ꯃꯆꯥꯁꯦ ꯃꯥꯡꯍꯟꯕꯤꯔꯤꯕꯅꯤ, ꯉꯥꯎꯍꯟꯕꯤꯔꯤꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯔꯤ ꯑꯁꯦ ꯋꯥ ꯂꯥꯎꯔꯤꯕꯅꯤ꯫ ꯈꯨꯜ ꯍꯣꯡꯗꯨꯅ ꯂꯥꯞꯅ ꯂꯩꯈ꯭ꯔꯕ ꯊꯣꯏꯕꯤ ꯃꯄꯥ ꯃꯆꯥꯁꯦ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯤꯅ ꯃꯈꯣꯏꯕꯨ ꯂꯥꯟꯅ ꯂꯧꯈꯤꯕ ꯃꯁꯤꯒꯤ ꯅꯤꯡꯉꯝꯗꯕ ꯀꯌꯥ ꯑꯁꯤꯅꯅꯤ ꯃꯈꯣꯏꯅ ꯍꯦꯟꯅ ꯊꯋꯥꯏ ꯆꯥꯛꯂꯤꯕ꯫ ꯊꯣꯏꯕ ꯃꯆꯤꯗ ꯃꯪꯉꯤ꯫ ꯍꯣꯠꯅꯕ ꯀꯟꯖꯕ, ꯁꯨꯕ ꯀꯟꯖꯔꯝꯕ ꯊꯣꯏꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯑꯗꯨꯃꯛ ꯑꯣꯏꯔꯔꯦ꯫ ꯅꯣꯡꯃꯗꯤ ꯃꯄꯥꯅ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯇꯝꯕ ꯆꯪꯂꯛꯏ꯫ ꯏꯄꯥꯕꯤꯉꯣ, ꯏꯄꯥꯅ ꯃꯇꯝ ꯑꯁꯨꯛ ꯂꯩꯔꯛꯄꯁꯦ ꯑꯩꯅ ꯃꯤꯒꯤ ꯅꯥꯔꯛ ꯌꯦꯛꯂꯛꯄꯗ ꯂꯥꯏ ꯈꯨꯔꯨꯝꯕꯤꯕ ꯑꯗꯨꯒꯨꯝꯕ ꯊꯕꯛꯁꯤꯡ ꯅꯠꯇꯅ ꯏꯄꯥꯅ ꯅꯣꯡꯃꯇ ꯐꯠꯇꯕ ꯂꯥꯏꯁꯤꯡ ꯁꯥꯟꯅꯕ, ꯐꯠꯇꯕ ꯊꯕꯛ ꯇꯧꯈꯤꯕ ꯀꯔꯤꯃꯠꯇ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯃꯊꯛꯇ ꯃꯤꯅ ꯃꯔꯥꯜ ꯁꯤꯔꯕ, ꯃꯔꯥꯜ ꯂꯩꯇꯕ ꯑꯩꯈꯣꯏꯕꯨ ꯃꯔꯥꯜ ꯂꯩꯕ ꯇꯥꯍꯜꯂꯕꯅꯤꯅ ꯏꯄꯥꯅ ꯅꯉꯣꯟꯗ ꯋꯥ ꯈꯔ ꯍꯥꯏꯒꯦ꯫ ꯑꯩꯈꯣꯏꯒꯤ ꯑꯔꯥꯟꯕ ꯀꯌꯥꯁꯦ ꯑꯆꯨꯝꯕ ꯑꯣꯟꯅꯕꯒꯤꯗꯃꯛꯇ ꯊꯕꯛ ꯈꯔꯗꯤ ꯆꯪꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯆꯨꯝꯕꯁꯤꯅ ꯐꯪꯂꯕ ꯃꯇꯝꯗ ꯅꯪꯒꯤ ꯅꯄꯥꯕꯨꯡꯒꯤ ꯄꯨꯟꯁꯤꯗꯤ ꯀꯔꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕꯗꯤ ꯇꯝꯕ ꯉꯝꯗꯦ꯫ ꯏꯄꯥ ꯏꯆꯥꯁꯦ ꯀꯨꯏꯅ ꯍꯤꯡꯃꯤꯟꯅꯕ ꯐꯪꯒꯗꯕ ꯃꯥꯟꯗ꯭ꯔꯦ꯫ ꯋꯥꯗꯨ ꯍꯥꯏꯕꯗ ꯊꯣꯏꯕ ꯀꯞꯏ꯫ ꯄꯥꯕꯨꯡ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ, ꯃꯤꯅ ꯍꯥꯏꯅꯤꯡꯕ ꯍꯥꯏꯁꯅꯨ, ꯈꯟꯅꯤꯡꯕ ꯈꯟꯁꯅꯨ꯫ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯑꯆꯨꯝꯕꯁꯤꯡ ꯑꯗꯣ ꯁꯣꯏꯗꯅꯃꯛꯀꯤ ꯈꯪꯂꯛꯀꯅꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯅ ꯀꯞꯇꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯄꯥꯕꯨꯡꯅ ꯌꯥꯗꯦ, ꯃꯗꯨ ꯌꯥꯗꯦ꯫ ꯑꯆꯨꯝꯕ ꯀꯌꯥꯕꯨ ꯑꯩꯈꯣꯏꯅ ꯃꯥꯟꯅꯕ ꯇꯟꯕꯗꯒꯤ, ꯑꯩꯈꯣꯏꯅ ꯀꯤꯕꯗꯒꯤ ꯑꯔꯥꯟꯕꯅ ꯁꯨꯝ ꯅꯝꯃꯠꯈꯤꯕ, ꯑꯔꯥꯟꯕꯅ ꯁꯨꯝ ꯀꯨꯞꯁꯤꯟꯈꯤꯕ ꯇꯥꯔꯕꯗꯤ ꯑꯆꯨꯝꯕꯗꯤ ꯀꯗꯥꯏꯗꯒꯤ ꯐꯪꯒꯅꯤ? ꯏꯄꯥ ꯏꯆꯥꯒꯤ ꯉꯁꯤ ꯂꯩꯈꯥ ꯇꯥꯅ ꯃꯥꯡꯂꯤꯕ, ꯃꯤꯅ ꯌꯨꯝ ꯀꯩ ꯊꯨꯒꯥꯏꯈꯤꯕ ꯃꯁꯤꯒꯤ ꯐꯖꯗ꯭ꯔꯕ ꯀꯣꯛꯄ ꯉꯝꯗ꯭ꯔꯕ ꯃꯤꯡꯆꯠ ꯑꯁꯦ ꯏꯄꯥꯅ ꯅꯣꯡꯃꯗꯤ ꯀꯣꯛꯍꯜꯂꯝꯒꯅꯤ꯫ ꯏꯄꯥ ꯏꯆꯥ ꯃꯔꯥꯜ ꯂꯩꯇꯦ ꯍꯥꯏꯕꯗꯣ ꯇꯥꯛꯂꯝꯒꯅꯤ꯫ ꯑꯗꯨꯒ
lamdam masida achumba kaya bu namanaba hunariba fatraba aranba kaya chi mahik ase ipana kharadang oirabasu muthanaba hunarakani haduna mapabun harami adubu matam changani masibu muthanaba hunabada ipagi punsi tenkibusu yai adubu achumbagi damak ipana lawriba khongthang asidi tawragani haduna machanupa thoibada harami mapagi penjadaba ningamdaba wa kaya adu tabada thoiba mamit mapi tana kabi asumnani mapaduna yamna kanna hunaduna magi angamba thakta thabak kaya ama toraki ahanbada mana tawkiba thabase atay amata natte thambal tombi hariba lesabi macha asibu layyangliba amaibase kadaidagino kayam haiba amaibano habasini ahanbada thoibi mapabang sina koithi thirliba khangnab honarliba kona thangadi amaibase khangnare amaibase khanglaba tungdadi mana layyangliba mana tawriba thabase kayam chumna tawbano kayam lana tawbano haba thabakna chingba mana khangnab honaraki amaiba ahaibani thoibi mapabang mahangna mi khakta layeng mani mana haidaba mana sanaba ngamdaba karimata leitabani tawroi haduna tawkidabani fattaba thabak aimonda karimata tawroi haduna mana thabak singa se tawdabani adubu mabu amadi machano pabu miya mangda lana khalaliba kaya se ngakthonabgidamakta mana yamna kana hunaduna luraba ariba ladi kaya ma paduna mana thabak singa se horakpani kona thangadi thambal tombi layeng liba amaibase magi mayumda leilakpa ngamdre lambi sarok chatpa ngamdre numidang amama thengmadasu mana halakka matamda chatiraba akiba kaya ama mangonda thengnaba horaki migi layoknaba atai thaba kaya ama layengliba amaibase masada phawba akiba phoroklabadi kayam satibu ramlagani thoibi mapabungna pendabadagi khudimusingase loina taroklibani puba thangma ngamdaba mang hada nungaitaba mabu tasengna taibung mig saktam dona thoroklaga akiba phangnaba saktam asina hatkadabagi mong mataw kaya ama horaki tawphum khangdre wakatung khangdre masada hen warakpa hena khudong thiba tarakpana maram warga mahakse khurumjaba horai aibu kanbiyu haduna khurumjaba horai asumna mana lanjare haduna khurumjarka matam masidani thoibi mapabang se mag manak tamna lai aduga makhoi ani wari sanaki thodo asi kanana karamna horakibano karam dona asumna thokibana haibana singba wari singase amaibaduna paisa pambadagi mana tawkiba fattaba thabak singadugi matangda wari singdu lirai mangonda amaiba amana kunek tawduna paisa piduna thambal tobi layeng muthalkiba aduga amu thambal tobi ni ngaurakliba karamna tawkiba amaibaduna mana layeng liba nupi amakak madugi usin oina thambal tombida thakiba asini chingba wari kaya se mana masagi thawai adubu kanjaningmadagi mana thoibi mapabungda puna liki loina haikirami khudimusingachu khanglaba matamda thoibi mapabung se yamna sauki adubu thambal tombi hariba lesabi macha asigi pampusidi mana kanna pami layengmusu palami thoibi mapabungna thambal tombi gi yumda amaibduna tawkiba fattaba thabak singadugi matangda singdu u achumba singadu liyu haduna haibadagi mahangna mathangi numit amada laktuna mana tawkiba fattaba thabak singadu ngakpiyu mahangna oida padaba kayam hajinduna mapa masagi pusidisu aina khudong thiba tahankre aibu ngakpiyu haduna thambal tombi gi imungda laktuna mapabung aduda mana nonjaduna hajarame aduga thambal tombi gi khudong thiba taribse yamathuna phana bhonage masigi achumbana lalanjin puthoke haduna mana hairame maba layengna bhonabada amai bam korake mana amtang yenghalaga magai ga honaraga yamathuna phana bhonage haba mata masida thambal tombi mapabung se yamna shauling nami adubu machanupi na asigumba khudong thiba taribanina machanupi si hana phange aduga kona thangna thabak singse lokhalake haduna mana khanki asumnani amaibsina laktuna thoibigi mapabung asiga tanaduna thambal tombigi mapunsi se hanagi punsida laknaba numidang thoibigi mapabung sina maithong asi khumjillaga saklolaga thambal tombi layeng lami layeng amatamda mangonda oiriba masigi tanthokpa yadaba saroi ase tanthoknaba honabada karigumba khudong thiba kharadi tholagani haiba mapabung asina khangi thoibigi adubu machanupana thambal tombi kayagi matik nuksijaba luna khanjaba makhoi ani pilingadagi loina rakhiba tinarakiba kaya sigidama khallaga mapabungna magi mapunsi ase kaisum leitana khanba hore ichanupagi tungi punsida nungaijasunu tungi punsida ningbu thungjasunu magi thamoida tajariba nuksibigi mami ase muttasanu asumma singasichu miyamna khanglaga makhoi anigi punsida nungaina hingjasunu aranba kaya ase kokhallamlage butalallamlage habigi wakhalda
ꯊꯣꯏꯕꯒꯤ ꯃꯄꯥꯕꯨꯡꯁꯤꯅ ꯆꯞꯌꯨꯡꯅ ꯂꯦꯞꯈꯤꯕ ꯃꯥꯒꯤ ꯊꯧꯔꯥꯡꯅꯤ꯫ ꯅꯣꯡꯃꯒꯤ ꯊꯥꯖꯗꯕ ꯅꯨꯃꯤꯗꯥꯡ ꯑꯃꯗꯅꯤ ꯊꯣꯏꯕ ꯑꯃꯗꯤ ꯃꯄꯥꯕꯨꯡ ꯆꯥꯛ ꯆꯥꯃꯤꯟꯅꯩ꯫ ꯆꯥꯛ ꯆꯥꯃꯤꯟꯅꯕ ꯃꯇꯝꯗ ꯃꯄꯥꯕꯨꯡ ꯑꯗꯨꯅ ꯊꯣꯏꯕꯗ ꯅꯨꯡꯁꯤꯅ ꯌꯦꯡꯉꯤ꯫ ꯉꯁꯤ ꯃꯥꯅ ꯌꯦꯡꯕ ꯃꯤꯠꯌꯦꯡ ꯑꯁꯤ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯐꯥꯎꯕ ꯎꯗ꯭ꯔꯤꯕꯅꯤ꯫ ꯊꯣꯏꯕꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯄꯥꯕꯨꯡꯅ ꯀꯩꯁꯨꯝ ꯇꯧꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯃꯄꯥꯕꯨꯡꯅ ꯍꯥꯏ, ꯅꯪꯕꯨ ꯑꯩꯈꯣꯏꯒꯤ ꯑꯥꯗꯒꯤ ꯂꯝꯗꯨꯗ ꯆꯠꯅꯤꯡꯗꯕ꯭ꯔꯥ? ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯂꯩꯅꯤꯡꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯋꯥ ꯍꯪꯉꯤ꯫ ꯊꯣꯏꯕꯅ ꯆꯠꯅꯤꯡꯗꯦ, ꯑꯩ ꯃꯐꯝ ꯑꯗꯨꯗ ꯆꯠꯄ ꯇꯜꯂꯤ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯃꯄꯥꯕꯨꯡꯅ ꯆꯠꯇꯕ ꯌꯥꯗꯦ, ꯏꯃꯥ ꯏꯄꯥꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯊꯝꯕꯤꯔꯝꯕ ꯂꯝꯅꯦ꯫ ꯅꯪꯒꯤ ꯏꯃꯥꯅꯁꯨ ꯃꯐꯝ ꯑꯗꯣ ꯌꯥꯝꯅ ꯄꯥꯝꯖꯈꯤꯕꯅꯤ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯨꯄꯥ ꯃꯥꯟꯗ꯭ꯔꯤꯕ? ꯀꯔꯤꯃꯇ ꯈꯟꯒꯅꯣ, ꯅꯪꯒꯤ ꯄꯥꯕꯨꯡꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯅꯕ ꯊꯧꯔꯥꯡ ꯈꯨꯗꯤꯡꯃꯛ ꯁꯤꯟꯕ ꯂꯣꯏꯔꯕꯅꯤꯅꯦ꯫ ꯁꯦ ꯂꯥꯛꯑꯣ, ꯏꯄꯥꯅ ꯉꯁꯤꯗꯤ ꯏꯆꯥꯗ ꯅꯨꯡꯁꯤꯅ ꯆꯥꯛ ꯆꯥꯛꯈꯨꯝ ꯑꯃ ꯏꯟꯕꯤꯒꯦꯁꯦ, ꯆꯥꯎꯁꯦ꯫ ꯑꯃꯨꯛꯀ ꯇꯧꯗꯕ, ꯑꯃꯨꯛꯇ ꯍꯥꯏꯗꯕ ꯋꯥꯍꯩꯅꯤ꯫ ꯊꯣꯏꯕ ꯃꯄꯥꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯌꯥꯝꯅ ꯉꯛꯏ꯫ ꯄꯥꯕꯨꯡ, ꯅꯪ ꯀꯩꯗꯧꯔꯒꯦ? ꯃꯄꯥꯕꯨꯡꯅ ꯑꯩ ꯀꯩꯁꯨꯝ ꯇꯧꯗꯦꯗ, ꯏꯆꯥꯕꯨ ꯁꯨꯝ ꯅꯨꯡꯁꯤꯔꯛꯄ, ꯁꯦ ꯆꯥꯎꯁꯤꯅꯦ, ꯏꯄꯥꯅ ꯏꯟꯕ ꯆꯥꯅꯤꯡꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯊꯣꯏꯕꯅ ꯀꯔꯤꯒꯤ ꯆꯥꯅꯤꯡꯗꯅꯤ? ꯑꯩꯒꯤ ꯄꯥꯕꯨꯡꯅ ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯕꯗ ꯑꯁꯤꯒꯨꯝꯕ ꯋꯥꯁꯦ ꯍꯥꯏꯗꯦ, ꯉꯁꯤ ꯍꯥꯏꯔꯛꯄꯗ ꯑꯩ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯑꯁꯨꯝꯅ ꯃꯄꯥ ꯃꯆꯥꯁꯦ ꯃꯄꯥꯅ ꯑꯃꯨꯛ ꯏꯟ, ꯃꯆꯥꯅ ꯑꯃꯨꯛ ꯏꯟ, ꯁꯨꯝꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ꯫ ꯃꯄꯥꯕꯨꯡꯅ ꯃꯆꯥꯅꯨꯄꯥꯗ ꯍꯥꯏꯗꯣꯛꯇ꯭ꯔꯕꯁꯨ ꯃꯥꯒꯤ ꯊꯃꯣꯏꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯣꯠꯂꯤ, ꯀꯔꯤꯒꯨꯝꯕ ꯈꯔ ꯐꯨꯝꯂꯒ ꯊꯝꯃꯤ ꯍꯥꯏꯕꯁꯤꯗꯤ ꯑꯗꯨꯃꯛ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯃꯁꯤꯅ ꯃꯆꯥꯅꯨꯄꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯃꯥꯅ ꯆꯥꯛ ꯏꯟꯕꯤꯔꯤꯕꯅꯤ꯫ ꯃꯉꯣꯟꯗ ꯍꯥꯏꯍꯩꯗꯕ, ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯍꯥꯏꯗꯕ ꯋꯥ ꯀꯌꯥ ꯑꯃ ꯃꯥꯅ ꯉꯁꯤ ꯍꯥꯏꯔꯤꯕꯅꯤ꯫ ꯑꯁꯨꯝꯅꯅꯤ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ꯫ ꯆꯥꯛ ꯆꯥꯃꯤꯟꯅꯔꯒ ꯅꯨꯃꯤꯗꯥꯡꯒꯤ ꯄꯣꯊꯥꯅꯕ ꯃꯇꯝ ꯑꯁꯤꯗ ꯃꯄꯥꯕꯨꯡꯅ ꯃꯆꯥꯅꯨꯄꯥꯗ ꯅꯪ ꯄꯣꯊꯥꯔꯝꯃꯨꯀꯣ, ꯑꯩ ꯂꯥꯏ ꯈꯨꯔꯨꯝꯕ ꯑꯃꯇ ꯆꯠꯂꯨꯒꯦ ꯍꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠꯁꯤꯅꯁꯨ ꯃꯄꯥ ꯃꯆꯥꯒꯤ ꯑꯔꯣꯏꯕ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯑꯣꯏꯈꯤ꯫ ꯃꯄꯥꯕꯨꯡꯅ ꯆꯠꯇꯨꯅ ꯊꯝꯕꯥꯜ ꯇꯣꯝꯕꯤꯒꯤ ꯉꯥꯎꯔꯤꯕ, ꯃꯥꯒꯤ ꯂꯥꯏ ꯆꯪꯂꯤꯕ ꯀꯌꯥꯁꯤꯕꯨ ꯂꯥꯌꯦꯡꯅꯕ ꯉꯁꯤꯒꯤ ꯊꯦꯡꯂꯕ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤ ꯃꯇꯝ ꯑꯁꯤꯗ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯈꯤ꯫ ꯇꯥꯟꯊꯣꯛꯄꯗ ꯋꯥꯔꯕ ꯁꯥꯔꯣꯏ ꯑꯁꯦ ꯉꯁꯤꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤ ꯃꯇꯝ ꯑꯁꯤꯗ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯊꯣꯏꯕꯒꯤ ꯃꯄꯥꯕꯨꯡ ꯑꯁꯤꯅ ꯇꯥꯟꯊꯣꯛꯅꯕ ꯇꯧꯔꯔꯤ꯫ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯕ ꯊꯦꯡꯂꯕ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯂꯧꯕꯨꯛ ꯂꯣꯝꯗ ꯊꯣꯔꯛꯄꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯉꯁꯥꯏꯒꯤ ꯐꯠꯇꯕ ꯊꯧꯔꯥꯡ ꯇꯧꯔꯝꯕ ꯍꯧꯖꯤꯛꯄꯨꯗꯤ ꯑꯐꯕ ꯋꯥꯈꯜ ꯈꯔ ꯂꯥꯛꯂꯕ ꯑꯃꯥꯏꯕꯗꯨꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯊꯝꯕꯥꯜ ꯇꯣꯝꯕꯤꯒꯤ ꯃꯄꯥꯕꯨꯡꯁꯨ ꯌꯥꯎꯔꯔꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯊꯝꯕꯥꯜ ꯇꯣꯝꯕꯤꯒꯤ ꯃꯄꯥꯕꯨꯡ ꯑꯁꯤꯅ ꯃꯃꯥꯏ ꯈꯨꯝꯖꯤꯜꯂꯤꯕ ꯑꯃꯥꯏꯕꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯗꯦ꯫ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯃꯥꯒꯤ ꯃꯁꯥꯗ ꯆꯪꯂꯤꯕ ꯁꯥꯔꯣꯏ ꯑꯁꯤ ꯂꯧꯊꯣꯛꯄ ꯇꯥꯟꯊꯣꯛꯄ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯃꯇꯝ ꯍꯥꯏꯕꯗꯨ ꯑꯣꯏꯁꯤꯜꯂꯛꯂꯦ꯫ ꯑꯣꯏꯁꯤꯜꯂꯛꯄ ꯃꯇꯝꯗꯤ ꯊꯣꯏꯕꯒꯤ ꯃꯄꯥꯕꯨꯡ ꯑꯁꯤ ꯃꯁꯥꯁꯤ ꯌꯥꯝꯅ ꯋꯥꯔꯛꯂꯦ꯫ ꯊꯝꯕꯥꯜ ꯇꯣꯝꯕꯤꯒꯤ ꯃꯁꯥꯗ ꯆꯪꯂꯤꯕ ꯁꯥꯔꯣꯏ ꯑꯁꯤ ꯇꯥꯟꯊꯣꯛꯄꯗ ꯄꯥꯛ ꯆꯠꯂꯣꯏ, ꯑꯃꯨꯛ ꯆꯠꯈꯤꯕ ꯇꯥꯔꯁꯨ ꯑꯃꯨꯛ ꯍꯜꯂꯛꯀꯅꯤ, ꯑꯃꯨꯛ ꯆꯠꯈꯤꯕ ꯇꯥꯔꯕꯁꯨ ꯑꯃꯨꯛ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕꯁꯦ ꯊꯣꯏꯕꯒꯤ ꯃꯄꯥꯕꯨꯡꯅ ꯈꯪꯉꯤ꯫ ꯑꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯇꯥꯏꯕꯪ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯆꯪꯗꯅꯕ, ꯑꯃꯗꯃꯨꯛ ꯇꯣꯡ ꯑꯃꯗꯃꯨꯛ ꯇꯣꯡ ꯇꯧꯗꯅꯕ ꯃꯥꯒꯤꯗꯃꯛꯇ ꯎꯁꯤꯟ ꯑꯃ ꯑꯣꯏꯔꯒꯦ ꯍꯥꯏꯕꯁꯦ ꯃꯄꯥꯕꯨꯡꯅ ꯆꯞꯌꯨꯡꯅ ꯂꯦꯞꯈꯤꯕꯅꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯃꯗꯤ ꯊꯝꯕꯥꯜ ꯇꯣꯝꯕꯤꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗꯁꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅꯕꯒꯤꯗꯃꯛꯇ ꯃꯥꯅ ꯋꯥꯈꯜ ꯑꯁꯤ ꯍꯦꯛ ꯈꯟꯗꯨꯅ ꯊꯕꯛ ꯑꯁꯤ ꯇꯧꯔꯤꯕꯅꯤ꯫ ꯃꯁꯤꯃꯛꯅꯅꯤ ꯉꯁꯤꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤ ꯃꯇꯝ ꯑꯁꯤꯗ ꯎꯁꯤꯜꯂꯁꯦ ꯃꯥꯅ ꯑꯣꯏꯔꯒꯦ, ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯅ ꯇꯥꯏꯕꯪ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯃꯤ ꯑꯃꯗꯃꯨꯛ ꯆꯪ ꯑꯃꯗꯃꯨꯛ ꯆꯪ ꯇꯧꯗꯅꯕ ꯃꯥꯅ ꯊꯧꯔꯥꯡ ꯑꯁꯤ ꯁꯤꯜꯂꯤꯕꯅꯤ꯫ ꯊꯣꯏꯕꯒꯤ ꯃꯄꯥꯕꯨꯡ ꯁꯥꯊꯤꯅ ꯋꯥꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯂꯦ꯫ ꯁꯣꯔ ꯍꯣꯟꯕ ꯉꯝꯃꯛꯇ꯭ꯔꯦ꯫ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯑꯃꯥꯏꯕꯗꯨꯅ ꯀꯩꯗꯧꯔꯒꯦ ꯑꯣꯖꯥ ꯍꯥꯏꯗꯨꯅ ꯋꯥ ꯍꯪꯉꯤ꯫ ꯀꯩꯁꯨꯝ ꯇꯧꯗꯦꯗꯤ ꯍꯥꯏ꯫ ꯊꯝꯕꯥꯜ ꯇꯣꯝꯕꯤꯁꯨ ꯃꯁꯥꯁꯦ ꯀꯟꯅ ꯀꯟꯅ ꯍꯥꯏꯒꯠꯂꯛꯏ꯫ ꯍꯥꯏꯍꯩꯗꯕ, ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯕ ꯋꯥ ꯀꯌా ꯑꯃ ꯉꯥꯡꯕ ꯍꯧꯔꯛꯏ꯫ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤ ꯐꯥꯎꯕ ꯍꯥꯠꯀꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯋꯥ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯕꯒꯤ ꯃꯄꯥꯕꯨꯡꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯃꯥꯒꯤ ꯃꯁꯥꯗ ꯆꯪꯂꯤꯕ ꯁꯥꯔꯣꯏ ꯑꯁꯤ ꯂꯧꯊꯣꯛꯇꯨꯅ ꯃꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯎꯁꯤꯜꯂꯁꯦ ꯃꯥꯅ ꯁꯤꯟꯅꯕ ꯍꯣꯠꯅꯈꯤ꯫ ꯎꯁꯤꯟꯅꯁꯦ ꯍꯦꯛ ꯁꯤꯜꯂꯛꯄ ꯃꯇꯝ, ꯊꯣꯏꯕꯒꯤ ꯃꯄꯥꯕꯨꯡꯒꯤ ꯃꯁꯥꯗ ꯄꯠ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝ ꯊꯝꯕꯥꯜ ꯇꯣꯝꯕꯤ ꯂꯩꯃꯥꯏꯗ ꯂꯣꯡꯅ ꯇꯥꯈꯤ꯫ ꯊꯣꯏꯕꯒꯤ ꯃꯄꯥꯕꯨꯡꯁꯨ ꯂꯩꯃꯥꯏꯗ ꯍꯥꯏꯊꯔꯛꯈꯤ꯫ ꯁꯣꯔ ꯀꯟꯅ ꯍꯣꯜꯂꯛꯏ, ꯆꯩꯅꯥ ꯐꯥꯎꯏ꯫ ꯊꯝꯕꯥꯜ ꯇꯣꯝꯕꯤꯗꯤ ꯋꯥꯟꯊꯈ꯭ꯔꯦ꯫ ꯊꯣꯏꯕꯒꯤ ꯃꯄꯥꯕꯨꯡꯗꯤ ꯋꯥꯟꯊꯕꯃꯛꯇꯤ ꯋꯥꯟꯊꯗꯦ, ꯑꯗꯨꯕు ꯀꯟꯅ ꯆꯩꯅꯥ ꯐꯥꯎꯗꯨꯅ ꯂꯥꯎꯏ꯫ ꯃꯇꯝ ꯑꯁꯤꯗ ꯑꯃꯥꯏꯕ ꯑꯃꯗꯨꯅ ꯑꯣꯖꯥ ꯀꯩꯗꯧꯔꯒꯦ ꯍꯪꯉꯤ꯫ ꯑꯗꯨꯕꯨ ꯀꯩꯁꯨꯝ ꯇꯧꯗꯦ ꯍꯥꯏꯗꯨꯅ ꯇꯨꯔꯕ ꯃꯁꯥ ꯑꯁꯤ ꯇꯞꯅ ꯍꯧꯒꯠꯂꯛꯏ꯫ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯃꯁꯥ ꯄꯨꯝꯕꯗꯤ ꯍꯨꯃꯥꯡ ꯀꯥꯡꯂꯕꯅꯤ꯫ ꯃꯤꯀꯨꯞ ꯑꯁꯤꯗꯤ ꯃꯥꯒꯤ ꯇꯧꯅꯤꯡꯕ ꯊꯕꯛꯁꯤꯡ ꯄꯥꯡꯊꯣꯛꯄ ꯉꯝꯂꯕꯅꯤꯅ ꯍꯥꯏꯗꯣꯛꯄꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯐꯪꯂꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯈꯨꯝꯖꯤꯜꯂꯕ ꯃꯥꯏꯊꯣꯡ ꯑꯁꯤ ꯇꯞꯅ ꯍꯥꯏꯗꯣꯔꯛꯏ꯫ ꯊꯥꯜꯂꯤꯕ ꯀꯦꯟꯗꯜ ꯃꯉꯥꯜ, ꯂꯥꯇꯦꯟ ꯊꯣꯡꯃꯩꯒꯤ ꯃꯉꯥꯜꯗ ꯎꯔꯛꯏ ꯁꯛꯇꯝ ꯑꯗꯨ꯫ ꯃꯗꯨ ꯎꯕꯗꯗꯤ ꯊꯝꯕꯥꯜ ꯇꯣꯝꯕꯤ ꯃꯄꯥꯕꯨꯡ ꯑꯁꯤ ꯌꯥꯝꯅ ꯉꯛꯏ꯫ ꯁꯥꯎꯒꯦ ꯇꯧꯏ, ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯑꯃꯗꯨꯅ ꯐꯥꯊꯩ ꯊꯦꯝꯂꯝꯃꯤ꯫
ꯃꯇꯝ ꯑꯁꯤꯗꯅꯤ ꯊꯣꯏꯕꯒꯤ ꯃꯄꯥꯕꯨꯡꯅ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯦ ꯃꯥꯅ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯁꯥꯕ ꯍꯧꯔꯛꯏ꯫ ꯑꯗꯨꯒ ꯑꯃꯥꯏꯕ ꯑꯃꯗꯨꯅꯁꯨ ꯁꯦꯡꯗꯣꯛꯇꯨꯅ ꯋꯥ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯦ ꯍꯥꯏꯕ ꯍꯧꯔꯛꯏ꯫ ꯊꯣꯏꯕꯒꯤ ꯃꯄꯥꯕꯨꯡꯅ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯏꯆꯥꯗꯣ ꯉꯁꯤ ꯐꯥꯎꯕꯗ ꯃꯤꯉꯣꯟꯗ ꯀꯥꯏꯖꯔꯛꯇꯕꯅꯤ꯫ ꯃꯥꯅ ꯃꯤꯉꯣꯟꯗ ꯋꯥ ꯀꯌꯥ ꯑꯃ ꯄꯉꯥꯡ ꯉꯥꯡꯖꯔꯕꯁꯨ ꯃꯤꯒꯤ ꯁꯣꯛꯅꯕ ꯃꯤꯒꯤ ꯀꯥꯏꯅꯕ ꯊꯕꯛ ꯀꯔꯤꯃꯇ ꯇꯧꯗꯕꯅꯤ꯫ ꯑꯩꯒꯤ ꯏꯆꯥꯅ ꯍꯟꯗꯛ ꯏꯀꯥꯏꯕ ꯅꯪꯕꯗ ꯃꯥꯅ ꯐꯥꯎꯔꯤꯕ ꯆꯩꯅꯥ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯑꯩꯕꯨ ꯑꯃꯥꯏꯕ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯁꯣꯟꯅꯔꯝꯂꯒ ꯍꯟꯗꯛꯀꯤ ꯊꯧꯗꯣꯛ ꯑꯁꯤꯅ ꯏꯄꯥ ꯏꯆꯥꯒꯤ ꯄꯨꯟꯁꯤ ꯄꯨꯡꯂꯣꯏ ꯂꯣꯏꯈꯤ, ꯄꯨꯡꯃꯥꯡ ꯃꯥꯡꯈꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯗꯤ ꯃꯆꯤ ꯃꯆꯤ ꯈꯨꯗꯤꯡ ꯎꯝꯈꯤ, ꯃꯆꯤ ꯃꯆꯤ ꯈꯨꯗꯤꯡ ꯀꯞꯈꯤ꯫ ꯑꯩꯈꯣꯏꯗꯤ ꯑꯍꯜꯁꯨ ꯑꯣꯏꯁꯤꯜꯂꯛꯂꯦ꯫ ꯑꯩꯈꯣꯏꯅ ꯏꯀꯥꯏꯕ ꯆꯣꯞꯄ ꯅꯪꯂꯕꯁꯨ ꯑꯩꯒꯤ ꯏꯆꯥꯒꯤ ꯄꯨꯟꯁꯤꯗꯗꯤ ꯃꯁꯤꯒꯨꯝꯕ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕꯁꯦ ꯑꯩꯅ ꯇꯥꯍꯟꯕ ꯄꯥꯝꯈꯤꯗꯦ꯫ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯑꯆꯨꯝꯕꯗꯣ ꯄꯨꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯃꯄꯥ ꯑꯩꯅ ꯀꯟꯅ ꯍꯣꯠꯅꯈꯤ꯫ ꯉꯁꯤꯗꯤ ꯑꯆꯨꯝꯕꯗꯣ ꯄꯨꯊꯣꯛꯄꯗꯤ ꯉꯝꯂꯦ꯫ ꯑꯗꯨꯕꯨ ꯅꯨꯡꯁꯤꯔꯕ ꯑꯩꯒꯤ ꯏꯆꯥꯒ ꯑꯩꯒꯗꯤ ꯍꯤꯡꯃꯤꯟꯅꯕꯗꯤ ꯐꯪꯂꯔꯣꯏ꯫ ꯉꯁꯤꯗꯒꯤ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯤꯁꯨ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯂꯥꯛꯂꯒꯅꯤ꯫ ꯑꯩꯅ ꯅꯆꯥꯅꯨꯄꯤꯒꯤ ꯃꯁꯥꯗ ꯆꯪꯂꯝꯕ ꯐꯠꯇꯕ ꯁꯔꯣꯏ ꯑꯗꯨꯒꯤ ꯎꯁꯤꯟ ꯑꯣꯏꯔꯕꯅꯤ꯫ ꯋꯥꯗꯨ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯊꯝꯕꯥꯜ ꯇꯣꯝꯕꯤ ꯃꯄꯥꯕꯨꯡ ꯑꯁꯦ ꯌꯥꯝꯅ ꯉꯛꯏ, ꯃꯄꯤ ꯇꯥꯕ ꯍꯧꯔꯛꯏ꯫ ꯊꯣꯏꯕꯒꯤ ꯃꯄꯥꯕꯨꯡꯅ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯏꯆꯥ ꯊꯣꯏꯕ ꯃꯤꯉꯣꯟꯗ ꯀꯔꯤꯃꯇ ꯀꯥꯏꯖꯗꯕꯅꯤ꯫ ꯑꯩꯒꯤ ꯏꯆꯥꯒꯤ ꯄꯨꯟꯁꯤꯗ ꯅꯤꯡꯕ ꯀꯥꯏꯕ, ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯅ ꯂꯦꯟꯕꯗꯣ ꯃꯄꯥ ꯑꯩꯅ ꯌꯦꯡꯕ ꯄꯥꯝꯗꯦ꯫ ꯑꯩꯅ ꯋꯥ ꯑꯃꯇꯪꯗꯤ ꯍꯥꯏꯖꯔꯝꯒꯦ, ꯑꯉꯥꯡ ꯑꯅꯤ ꯑꯁꯦ ꯀꯥꯏꯅꯍꯟꯕꯤꯒꯅꯨ꯫ ꯑꯉꯥꯡ ꯑꯅꯤ ꯑꯁꯦ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯍꯤꯡꯃꯤꯟꯅꯍꯜꯂꯨꯀꯣ꯫ ꯑꯁꯨꯝꯅ ꯋꯥꯁꯦ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯊꯝꯕꯥꯜ ꯇꯣꯝꯕꯤꯒꯤ ꯃꯄꯥꯕꯨꯡ ꯑꯁꯦ ꯄꯥꯎꯈꯨꯝ ꯀꯔꯤꯃꯇ ꯄꯤꯕ ꯉꯝꯈꯤꯗꯦ, ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯕꯒꯤ ꯃꯄꯥꯕꯨꯡ ꯌꯥꯝꯅ ꯋꯥꯔꯦ꯫ ꯃꯥꯅ ꯆꯠꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯋꯥ ꯑꯃꯁꯨ ꯍꯥꯏꯔꯝꯃꯤ, ꯑꯩꯅ ꯉꯁꯤ ꯆꯠꯈꯤꯕꯁꯦ ꯅꯈꯣꯏ ꯀꯅꯥꯗꯁꯨ ꯑꯋꯥꯕ ꯇꯥꯍꯜꯂꯣꯏ꯫ ꯋꯥ ꯑꯃꯗꯤ ꯍꯥꯏꯔꯝꯒꯦ, ꯇꯥꯏꯕꯪ ꯑꯁꯤꯗ ꯑꯆꯨꯝꯕ ꯀꯌꯥꯕꯨ ꯅꯝꯍꯜꯂꯒ ꯁꯦꯜꯅ ꯃꯤꯕꯨ ꯂꯩꯕ, ꯁꯦꯜꯒꯤ ꯃꯌꯥꯏꯅ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯕꯨ ꯀꯩꯁꯨꯝ ꯂꯩꯇꯅ ꯈꯜꯂꯛꯄ, ꯑꯩ ꯅꯨꯡꯉꯥꯏꯔꯒ ꯂꯣꯏꯔꯦ, ꯑꯩ ꯌꯥꯏꯐꯔꯒ ꯂꯣꯏꯔꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯃꯤꯒꯤ ꯋꯥꯕ ꯋꯥꯗꯕ ꯊꯤꯔꯤꯕ ꯇꯥꯏꯕꯪ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯩꯕꯅꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯑꯩꯒꯤ ꯊꯧꯗꯣꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯃꯈꯣꯏꯁꯨ ꯋꯥꯈꯜ ꯂꯧꯁꯤꯡ ꯈꯔꯁꯨ ꯑꯣꯏꯁꯅꯨ꯫ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ, ꯑꯩ ꯌꯥꯝꯅ ꯋꯥꯔꯦ꯫ ꯏꯆꯥ ꯊꯣꯏꯕ, ꯊꯣꯏꯕ, ꯏꯄꯥꯅ ꯅꯪꯒꯤ ꯅꯐꯝꯗ ꯑꯆꯨꯝꯕ ꯋꯥ ꯀꯔꯤꯃꯇ ꯍꯥꯏꯔꯝꯈꯤꯗꯦ꯫ ꯏꯄꯥꯅ ꯅꯪꯉꯣꯟꯗ ꯋꯥ ꯀꯌా ꯑꯃꯁꯨ ꯂꯣꯠꯈ꯭ꯔꯦ꯫ ꯏꯄꯥꯅ ꯅꯪꯉꯣꯟꯗ ꯅꯨꯡꯁꯤꯅ ꯏꯟꯈꯤꯕ ꯆꯥꯂꯦꯜ ꯑꯗꯨꯅꯁꯨ ꯏꯄꯥ ꯏꯆꯥꯒꯤ ꯃꯄꯣꯛꯁꯤꯃꯒꯤ ꯑꯣꯏꯅ ꯑꯔꯣꯏꯕꯁꯨ ꯑꯣꯏꯔꯅꯤ꯫ ꯅꯪ ꯏꯄꯥꯕꯨꯗꯤ ꯋꯥꯔꯧꯅꯨꯀꯣ꯫ ꯑꯗꯨꯕꯨ ꯏꯆꯥꯅ ꯅꯣꯛꯅ-ꯈꯦꯅ ꯏꯆꯥꯒꯤ ꯄꯨꯟꯁꯤꯗ, ꯃꯈꯥ ꯇꯥꯕ ꯄꯨꯟꯁꯤꯗ ꯅꯤꯡꯕ ꯊꯨꯡꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕꯗꯣ ꯏꯄꯥꯅ ꯂꯩꯔꯩꯕꯥꯛꯇꯒꯤ ꯌꯦꯡꯕ ꯐꯪꯕ ꯑꯣꯏꯖꯒꯦ꯫ ꯑꯁꯨꯝꯅ ꯅꯣꯛꯅ ꯅꯣꯛꯅ ꯋꯥꯔꯤ ꯈꯔ ꯁꯥꯔꯝꯂꯒ ꯆꯩꯅꯥ ꯌꯥꯝꯅ ꯐꯥꯎꯕ ꯍꯦꯜꯂꯕ, ꯋꯥꯕꯗ ꯍꯦꯜꯂꯕ ꯊꯣꯏꯕꯒꯤ ꯃꯄꯥꯕꯨꯡ ꯑꯁꯦ ꯅꯣꯛꯅ ꯅꯣꯛꯅ ꯃꯐꯝ ꯑꯁꯤꯃꯛꯇꯗ ꯑꯔꯣꯏꯕ ꯌꯥꯍꯩ ꯇꯥꯟꯈꯤꯔꯝꯃꯤ꯫ ꯊꯝꯕꯥꯜ ꯇꯣꯝꯕꯤꯒꯤ ꯃꯄꯥꯕꯨꯡ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯀꯞꯂꯛꯏ꯫ ꯑꯗꯨꯒ ꯑꯃꯥꯏꯕ ꯑꯃꯗꯨꯁꯨ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯛꯏ꯫ ꯑꯣꯖꯥ, ꯑꯩ ꯂꯥꯜꯂꯦ, ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ, ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯀꯞꯄꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯕꯒꯤ ꯃꯄꯥꯕꯨꯡ ꯑꯁꯤꯅ ꯀꯌꯥꯗ ꯀꯠꯊꯣꯛꯄ ꯀꯜꯂꯤꯕ, ꯃꯄꯥ ꯃꯆꯥꯗ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯈ꯭ꯔꯕꯁꯨ ꯃꯆꯥꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤꯗꯃꯛ ꯈꯜꯂꯒ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯂꯥꯟꯅ ꯈꯜꯂꯤꯕ ꯀꯌꯥ ꯑꯗꯣ ꯑꯃꯨꯛꯇꯪꯗꯤ ꯑꯆꯨꯝꯕꯗꯣ ꯄꯨꯊꯣꯛꯂꯝꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯃꯁꯥꯒꯤ ꯄꯨꯟꯁꯤꯕꯨ ꯄꯥꯝꯃꯨꯕ ꯂꯩꯇꯅ ꯃꯆꯥꯅꯨꯄꯥꯒꯤꯗꯃꯛ ꯈꯜꯂꯒ, ꯃꯃꯧ ꯅꯨꯄꯤ ꯑꯣꯏꯒꯗꯧꯔꯤꯕ ꯊꯝꯕꯥꯜ ꯇꯣꯝꯕꯤꯒꯤꯗꯃꯛ ꯈꯜꯂꯒ ꯃꯥꯅ ꯃꯥꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯑꯆꯨꯝꯅ ꯀꯠꯊꯣꯛꯈꯤ꯫ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯊꯣꯏꯕꯒꯤ ꯃꯄꯥꯕꯨꯡ ꯂꯩꯈꯤꯗꯕꯒꯤ ꯄꯥꯎ ꯑꯁꯦ ꯊꯝꯕꯥꯜ ꯇꯣꯝꯕꯤꯈꯣꯏꯒꯤ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯗ ꯋꯥ ꯋꯥ ꯂꯥꯎꯅꯔꯦ, ꯇꯥꯟꯅꯔꯛꯂꯦ꯫ ꯊꯣꯏꯕꯗꯤ ꯂꯥꯞꯅ ꯂꯩꯈꯤꯕꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯥꯎ ꯑꯁꯤ ꯇꯥꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯀꯣꯟꯅꯊꯪꯗ ꯊꯣꯏꯕ ꯀꯗꯥꯏꯗ ꯂꯩꯕꯅꯣ, ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯋꯥ ꯍꯪꯅꯔꯛꯄꯗꯒꯤ ꯃꯊꯪ ꯃꯊꯪ ꯃꯥꯒꯤ ꯃꯇꯥꯡꯗ ꯈꯪꯕꯁꯤꯡꯗ ꯄꯥꯎ ꯑꯁꯤ ꯄꯤꯔꯛꯄꯗꯒꯤ ꯊꯣꯏꯕꯁꯨ ꯄꯥꯎ ꯑꯁꯤ ꯇꯥꯔꯔꯦ꯫ ꯃꯄꯥꯕꯨꯡ ꯑꯗꯣ ꯃꯈꯣꯏꯒꯤ ꯍꯥꯟꯅ ꯂꯩꯔꯝꯕ ꯈꯨꯜꯗꯨꯗ ꯁꯤꯔꯒ ꯂꯧꯕꯨꯛ ꯃꯆꯤꯟꯗ ꯇꯥꯍꯧꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯇꯥꯕꯗꯗꯤ ꯃꯥꯁꯨ ꯀꯞꯅ ꯀꯞꯅ ꯆꯦꯜꯂꯛꯈꯤ꯫ ꯃꯐꯝ ꯑꯁꯤ ꯌꯧꯔꯕꯗ ꯃꯄꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗꯕ ꯍꯛꯆꯥꯡ ꯑꯁꯤ ꯊꯦꯡꯅꯕꯗ ꯊꯣꯏꯕ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯀꯞꯈꯤ꯫ ꯅꯪ ꯂꯩꯇ꯭ꯔꯕꯗ ꯑꯩꯗꯤ ꯀꯅꯥꯒ ꯂꯩꯍꯧꯒꯅꯤ, ꯑꯩꯗꯤ ꯀꯅꯥꯒ ꯂꯩꯍꯧꯒꯅꯤ ꯄꯥꯕꯨꯡ ꯍꯥꯏꯗꯨꯅ ꯀꯟꯅ ꯀꯟꯅ ꯀꯞꯏ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯗ ꯊꯝꯕꯥꯜ ꯇꯣꯝꯕꯤ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯋꯥꯈꯜ ꯂꯥꯛꯄ ꯍꯧꯈ꯭ꯔꯕꯅꯤ꯫ ꯃꯥꯁꯨ ꯃꯇꯝ ꯀꯨꯏꯅ ꯉꯥꯎꯔꯨꯕ, ꯃꯁꯥꯗ ꯂꯥꯏꯌꯣꯛ ꯇꯤꯟꯅꯣꯛ ꯇꯧꯔꯨꯕ ꯀꯌꯥ ꯑꯗꯨꯅ ꯈꯪꯗꯕꯅꯤ꯫ ꯄꯥꯎ ꯑꯁꯤ ꯇꯥꯕꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ, ꯃꯥ ꯆꯠꯅꯤꯡꯉꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯟꯅꯕꯤ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯈꯥꯝꯃꯤ, ꯃꯄꯥꯕꯨꯡꯅꯁꯨ ꯊꯥꯗꯣꯔꯛꯀꯅꯨ ꯍꯥꯏ꯫ ꯃꯄꯥꯕꯨꯡꯗꯤ ꯃꯐꯝ ꯑꯗꯣꯝꯗ ꯂꯩꯗꯨꯅ ꯊꯣꯏꯕꯒꯤ ꯃꯄꯥꯕꯨꯡꯒꯤ ꯑꯃꯗꯤ ꯊꯣꯏꯕꯒꯤ ꯃꯇꯥꯡꯗ ꯃꯈꯣꯏꯅ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯅ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯁꯦꯡꯗꯣꯛꯅꯔꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯦ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯇꯥꯅꯕ ꯋꯥꯔꯤꯁꯤꯡ ꯑꯁꯦ ꯂꯤꯊꯣꯔꯛꯏ꯫
ꯋꯥꯔꯤ ꯑꯗꯨ ꯇꯥꯕ ꯃꯇꯝꯗꯅꯤ ꯊꯣꯏꯕꯒꯤ ꯊꯃꯣꯏꯗ ꯃꯆꯦꯠ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯔꯔꯤꯕ꯫ ꯃꯄꯥꯕꯨꯡꯅ ꯍꯟꯗꯛ ꯃꯔꯛ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯔꯤꯕ ꯃꯆꯥꯗ ꯐꯥꯎꯕ ꯋꯥ ꯂꯣꯠꯂꯝꯂꯒ ꯃꯍꯥꯛꯅ ꯊꯝꯕꯥꯜꯇꯣꯝꯕꯤꯒꯤ ꯄꯨꯟꯁꯤ ꯀꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯝꯂꯤꯕ ꯃꯥꯅ ꯂꯧꯔꯝꯂꯤꯕ ꯆꯥꯎꯔꯕ ꯊꯧꯗꯥꯡ ꯀꯌꯥ ꯑꯁꯤ ꯈꯜꯂꯨꯕ ꯃꯇꯝꯗ ꯃꯆꯥꯅꯨꯄꯥ ꯊꯣꯏꯕꯅ ꯃꯄꯥꯕꯨꯡꯕꯨ ꯆꯦꯠꯅ ꯆꯦꯠꯅ ꯀꯣꯜꯂ ꯀꯞꯈꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯊꯝꯕꯥꯜꯇꯣꯝꯕꯤꯒꯤ ꯃꯃꯥꯟꯅꯕꯤꯅ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯍꯥꯏꯈꯤꯕ ꯋꯥꯁꯤꯡ ꯑꯃꯗꯤ ꯍꯧꯖꯤꯛꯇꯤ ꯑꯆꯨꯝꯕ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯄꯨꯟꯅ ꯂꯤꯊꯣꯛꯅꯔꯛꯄ ꯍꯥꯏꯗꯣꯛꯅꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯊꯣꯏꯕꯒꯤ ꯃꯔꯝꯗ ꯈꯜꯂꯨꯕ ꯑꯔꯥꯟꯕ ꯋꯥꯈꯜ ꯀꯌꯥ ꯑꯗꯨ ꯂꯥꯜꯂꯦ ꯍꯥꯏꯕ ꯃꯁꯥꯅ ꯈꯪꯖꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯆꯠꯅꯕꯤ ꯑꯃ ꯂꯩ, ꯈꯨꯗꯣꯡꯊꯤꯕ ꯍꯦꯟꯗ ꯍꯦꯟꯖꯤꯜꯂꯕ ꯑꯋꯥꯕ ꯈꯝ ꯊꯦꯡꯂꯀꯥꯟꯗ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯁꯦꯡꯗꯣꯛꯄ, ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯅꯨꯡꯁꯤꯅꯗꯕ, ꯍꯤꯡꯂꯤꯉꯩ ꯃꯇꯝꯗꯅ ꯐꯠꯇꯕ ꯀꯌꯥ ꯑꯃ ꯈꯟꯕ, ꯈꯨꯗꯣꯡ ꯊꯤꯔꯀꯥꯟꯗꯅ ꯑꯗꯨ ꯇꯧꯔꯝꯕꯅꯤ ꯑꯁꯤ ꯇꯧꯔꯝꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯃꯆꯠꯅꯤ꯫ ꯑꯗꯨꯕꯨ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯇꯥꯟꯅꯕ ꯃꯄꯥꯕꯨꯡ ꯑꯁꯤꯅ ꯂꯩꯈꯤꯗꯕ ꯇꯥꯔꯕꯁꯨ ꯊꯝꯕꯥꯜꯇꯣꯝꯕꯤꯒꯤ ꯃꯄꯥꯕꯨꯡ ꯑꯁꯤꯅ ꯈꯨꯗꯤꯡꯃꯛꯀꯤ ꯗꯥꯏꯇꯁꯤ ꯃꯥꯅ ꯂꯧꯗꯨꯅ ꯏꯆꯥ ꯊꯣꯏꯕꯅ ꯈꯨꯜ ꯑꯁꯤꯗ ꯂꯩꯕ ꯌꯥꯒꯅꯤ, ꯃꯥꯒꯤ ꯌꯨꯝ ꯑꯩꯅ ꯁꯥꯒꯅꯤ, ꯑꯗꯨꯒ ꯃꯥꯒꯤ ꯃꯄꯥꯕꯨꯡꯅ ꯇꯥꯏꯕꯪ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯇꯥꯔꯕꯁꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒ ꯃꯥꯒ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯗꯨꯅꯗꯤ ꯋꯥ ꯍꯥꯏ꯫ ꯑꯗꯨꯕꯨ ꯊꯣꯏꯕꯒꯤ ꯊꯃꯣꯏꯗ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯐꯅ ꯍꯥꯏꯔꯕꯁꯨ ꯃꯥꯒꯤ ꯊꯃꯣꯏꯗꯗꯤ ꯑꯗꯨꯃꯛ ꯃꯩꯔꯤ ꯑꯃ ꯆꯥꯛꯈꯤꯕꯗꯧꯅ ꯃꯍꯥꯛ ꯄꯥꯎꯈꯨꯝ ꯀꯔꯤꯃꯠꯇ ꯄꯤꯗꯅ ꯃꯄꯥꯕꯨꯡꯕꯨ ꯀꯣꯜꯂꯒ ꯑꯗꯨꯃꯛ ꯀꯞꯈꯤ꯫ ꯊꯣꯏꯕꯒꯤ ꯃꯄꯥꯒꯤ ꯃꯊꯧ ꯃꯉꯝ ꯑꯇꯩ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯊꯝꯕꯥꯜꯇꯣꯝꯕꯤꯒꯤ ꯃꯄꯥꯕꯨꯡ ꯑꯃꯗꯤ ꯃꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯅ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤꯒꯤ ꯗꯥꯏꯇ ꯂꯧꯕꯤꯗꯨꯅ ꯄꯥꯡꯊꯣꯛꯄꯤꯈꯤ꯫ ꯊꯣꯏꯕꯒꯤ ꯂꯩꯅꯅꯕ ꯌꯨꯝ ꯐꯥꯎꯕ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯄꯩꯁꯥ ꯈꯥꯏꯒꯠꯅꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯁꯥꯕꯤꯈꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯕꯒꯤ ꯊꯃꯣꯏꯗꯤ ꯑꯗꯨꯃꯛ ꯀꯥꯏꯈꯤ꯫ ꯃꯁꯤꯗ ꯃꯄꯥꯕꯨꯡꯕꯨ ꯁꯣꯜꯂꯒ ꯃꯥꯅ ꯀꯞꯆꯈꯤ꯫ ꯊꯝꯕꯥꯜꯇꯣꯝꯕꯤ ꯌꯥꯝꯅ ꯇꯣꯏꯅ ꯃꯈꯣꯏꯗ ꯂꯥꯛꯏ, ꯃꯃꯥꯟꯅꯕꯤꯁꯨ ꯂꯥꯛꯏ, ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯗꯨꯕꯨ ꯊꯦꯝꯖꯤꯟꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯊꯣꯏꯕ ꯃꯄꯥꯕꯨꯡꯕꯨ ꯅꯨꯡꯁꯤꯖꯈꯤꯕ, ꯃꯄꯥꯕꯨꯡꯒꯤꯗꯃꯛꯇ ꯃꯥꯅ ꯌꯥꯝꯅ ꯈꯟꯖꯈꯤꯕ, ꯃꯄꯥꯕꯨꯡꯅ ꯃꯉꯣꯟꯗ ꯋꯥ ꯂꯣꯠꯇꯨꯅ ꯃꯥꯒꯤ ꯇꯨꯡꯒꯤ ꯌꯥꯏꯐꯅꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯄꯥꯡꯊꯣꯛꯄꯤꯔꯝꯕ ꯅꯨꯃꯤꯠꯇꯨꯗ ꯃꯄꯥ ꯃꯆꯥ ꯆꯥꯃꯤꯟꯅꯈꯤꯕ ꯑꯔꯣꯏꯕ ꯆꯥꯛꯂꯦꯟ ꯀꯌꯥ ꯑꯗꯨ ꯅꯤꯡꯁꯤꯡꯂꯨꯕꯗ ꯊꯣꯏꯕꯒꯤ ꯊꯃꯣꯏ ꯄꯨꯕ ꯉꯝꯈꯤꯗꯦ, ꯑꯗꯨꯃꯛ ꯃꯆꯤꯗ ꯀꯞꯏ꯫ ꯃꯃꯥꯟꯅꯕꯤꯅꯁꯨ ꯊꯦꯝꯃꯤ, ꯑꯗꯨꯒ ꯊꯝꯕꯥꯜꯇꯣꯝꯕꯤꯅꯁꯨ ꯑꯋꯥꯕ ꯋꯥꯈꯜ ꯈꯟꯗꯅꯕ ꯊꯦꯝꯃꯤ꯫ ꯅꯨꯡꯁꯤꯅꯕ ꯍꯧꯔꯤꯉꯩ ꯊꯣꯏꯕꯒꯤ ꯄꯨꯟꯁꯤꯗꯗꯤ ꯆꯩꯅꯥ ꯍꯥꯟꯅ ꯐꯪꯈ꯭ꯔꯤꯕꯅꯤ, ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯇꯥꯈ꯭ꯔꯤꯕꯅꯤ, ꯃꯔꯥꯜ ꯂꯩꯇꯅ ꯃꯔꯥꯜ ꯂꯩꯕ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤ ꯑꯣꯏꯈ꯭ꯔꯤꯕꯅꯤ, ꯑꯗꯨꯒ ꯃꯄꯥꯕꯨꯡꯁꯨ ꯑꯁꯨꯝꯅ ꯈꯨꯗꯣꯡꯊꯤꯕ ꯇꯥꯈ꯭ꯔꯤꯕꯅꯤ꯫ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯅꯤꯡꯁꯤꯡꯂꯨꯕꯗ ꯃꯥꯅ ꯑꯗꯨꯝ ꯄꯦꯟꯖꯗꯕꯅꯤ, ꯀꯞꯆꯕꯅꯤ꯫ ꯅꯥꯀꯜ ꯑꯃꯗ ꯀꯔꯤ ꯀꯝꯗꯧꯔꯤ? ꯑꯩꯈꯣꯏꯅ ꯑꯩꯒꯤ ꯅꯨꯡꯉꯥꯏꯅꯕ, ꯑꯩꯒꯤ ꯌꯥꯏꯐꯅꯕ ꯐꯅ ꯈꯜꯂꯨꯕ ꯇꯥꯔꯕꯁꯨ ꯀꯣꯟꯅꯊꯪꯗ ꯃꯗꯨꯒꯤ ꯆꯩꯕꯤ ꯆꯩꯊꯦꯡꯗꯤ ꯑꯗꯨꯃꯛ ꯂꯦꯝꯅ ꯃꯥꯡꯗꯦ, ꯐꯪꯕ ꯇꯥꯏ ꯍꯥꯏꯕꯗꯨꯅꯤ꯫ ꯅꯨꯡꯉꯥꯏꯅ ꯌꯥꯏꯐꯅ ꯄꯩꯁꯥ ꯄꯥꯏ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯤꯕꯨ ꯂꯩꯗꯨꯅ ꯑꯃꯗꯃꯨꯛ ꯊꯪꯖꯤꯟ ꯑꯃꯗꯃꯨꯛ ꯊꯪꯖꯤꯟ ꯇꯧꯔꯨꯕ ꯇꯥꯔꯕꯁꯨ ꯉꯁꯥꯏꯒꯤ ꯑꯁꯦꯡꯕ ꯃꯁꯥꯗ ꯆꯪꯂꯤꯕ ꯁꯔꯣꯏ ꯆꯪꯂꯤꯕ ꯃꯧ ꯅꯍꯥꯗꯣ ꯃꯥꯁꯨ ꯃꯤꯒꯤ ꯃꯆꯤꯟꯗꯒꯤ ꯃꯊꯪ ꯑꯗꯨꯝ ꯆꯤꯟꯕꯥꯎꯗꯒꯤ ꯄꯥꯎ ꯑꯁꯦ ꯃꯉꯣꯟꯗꯁꯨ ꯊꯨꯡꯂꯔꯦ, ꯃꯉꯣꯟꯗꯁꯨ ꯌꯧꯔꯔꯦ꯫ ꯉꯜꯂꯤꯉꯩ ꯃꯇꯝꯗꯗꯤ ꯃꯁꯥꯗ ꯈꯪꯂꯝꯗꯕꯅꯤ, ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪꯒꯤ ꯊꯧꯗꯣꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯃꯥꯡꯂꯦ, ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤꯕꯨ ꯑꯋꯥꯕ ꯇꯥꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯃꯉꯣꯟꯗ ꯁꯨꯝ ꯃꯊꯪ ꯄꯥꯎ ꯇꯝꯂꯛꯄꯗꯒꯤ ꯃꯁꯥ ꯃꯇꯣꯝꯇ ꯏꯀꯥꯏꯖꯗꯨꯅ ꯑꯩꯁꯦ ꯐꯠꯇꯕ ꯃꯍꯤꯛ ꯑꯣꯏꯔ ꯃꯥꯜꯂꯦ, ꯑꯩꯁꯦ ꯇꯥꯏꯕꯪꯁꯤꯗ ꯍꯤꯡꯂꯨꯕꯗ ꯀꯥꯟꯅꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯧꯅꯥ ꯑꯁꯤꯁꯨ ꯃꯁꯥ ꯃꯇꯣꯝꯇ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯁꯤꯖꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯁꯨ ꯑꯃꯨꯛ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯇꯝ ꯐꯅꯌꯥꯝꯅ ꯍꯧꯈ꯭ꯔꯕꯁꯨ ꯍꯧꯖꯤꯛ ꯊꯣꯏꯕ ꯃꯥꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗ ꯃꯉꯣꯟꯗ ꯃꯤ ꯑꯃꯠꯇꯅ ꯋꯥ ꯍꯥꯏꯔꯛꯄ ꯌꯥꯗꯦ꯫ ꯊꯝꯕꯥꯜꯇꯣꯝꯕꯤꯅꯁꯨ ꯃꯥꯕꯨ ꯎꯅꯕꯗ ꯋꯥ ꯐꯅꯌꯥꯝꯅ ꯍꯥꯏꯖꯩ, ꯑꯗꯨꯕꯨ ꯊꯣꯏꯕꯒꯤ ꯄꯥꯎꯈꯨꯝꯗꯤ ꯑꯃꯈꯛꯇ ꯑꯣꯏꯔꯤ: ꯑꯩꯒꯤ ꯄꯥꯕꯨꯡ ꯌꯥꯝꯅ ꯅꯨꯡꯁꯤ, ꯑꯩ ꯄꯥꯕꯨꯡꯕꯨ ꯀꯥꯎꯕ ꯉꯝꯗꯦ꯫ ꯃꯁꯤꯒꯤ ꯄꯥꯎꯈꯨꯝ ꯑꯁꯤꯗꯒꯤ ꯍꯦꯟꯕ ꯃꯥꯒꯤ ꯄꯥꯎꯈꯨꯝ ꯀꯔꯤꯃꯠꯇ ꯄꯤꯗꯦ꯫ ꯊꯝꯕꯥꯜꯇꯣꯝꯕꯤꯒꯤ ꯃꯄꯥꯕꯨꯡ ꯂꯥꯛꯇꯨꯅꯁꯨ ꯅꯍꯥꯛ ꯅꯇꯣꯝꯇ ꯂꯩꯕꯗꯨ ꯅꯨꯡꯉꯥꯏꯗꯦ, ꯏꯆꯥꯅꯨꯄꯤꯒ ꯅꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯕꯤꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯑꯗꯨꯕꯨ ꯊꯣꯏꯕ ꯌꯥꯗꯦ, ꯑꯩ ꯄꯥꯕꯨꯡꯕꯨ ꯀꯥꯎꯕ ꯉꯝꯗꯦ, ꯑꯩꯒꯤ ꯄꯥꯕꯨꯡꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯁꯣꯜꯂꯒ ꯂꯩꯔꯔꯤ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯊꯝꯕꯥꯜꯇꯣꯝꯕꯤꯒ ꯃꯈꯣꯏꯅꯤ ꯊꯦꯡꯅꯕꯗ ꯊꯝꯕꯥꯜꯇꯣꯝꯕꯤꯅ ꯍꯥꯏꯔꯔꯤ: ꯅꯍꯥꯛꯀꯤ ꯄꯨꯛꯅꯤꯡꯅ ꯑꯗꯨꯛ ꯌꯧꯅ ꯋꯥꯔꯧꯔꯤꯕꯅꯤꯅ ꯑꯩ ꯅꯉꯣꯟꯗ ꯋꯥ ꯑꯃꯠꯇ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ, ꯍꯥꯏꯕꯒꯤ ꯊꯧꯅꯥꯁꯨ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ, ꯅꯪꯅ ꯑꯩꯕꯨ ꯅꯤꯡꯁꯤꯡꯕ ꯃꯇꯝꯗ ꯑꯗꯨꯃꯛ ꯅꯪ ꯂꯥꯛꯑꯣ, ꯑꯩꯗꯤ ꯅꯪꯒꯤꯗꯃꯛꯇ ꯊꯣꯡ ꯂꯥꯎꯅ ꯍꯥꯡꯂꯤ, ꯑꯩ ꯋꯥꯈꯜ ꯀꯔꯤꯃꯠꯇ ꯍꯣꯡꯂꯣꯏ, ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯌꯨꯝꯗꯁꯨ ꯑꯩꯅ ꯃꯔꯛꯇ ꯂꯥꯛꯄꯒꯤ ꯑꯌꯥꯕꯁꯨ ꯅꯪꯅ ꯄꯤꯕꯤꯌꯨ꯫ ꯑꯩ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯪꯕꯨ ꯉꯥꯏꯒꯅꯤ ꯍꯥꯏꯔꯝꯂꯒ ꯊꯝꯕꯥꯜꯇꯣꯝꯕꯤ ꯃꯃꯤꯠꯇ ꯃꯄꯤ ꯁꯤꯟꯊꯅ ꯊꯣꯏꯕꯗ ꯌꯦꯡꯂꯝꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯣꯏꯕꯁꯨ ꯊꯝꯕꯥꯜꯇꯣꯝꯕꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ, ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯃꯥꯒꯤ ꯊꯃꯣꯏꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯅꯨꯡꯁꯤꯕꯒꯤ ꯃꯃꯤ ꯇꯥꯈꯤꯕꯁꯨ ꯊꯝꯕꯥꯜꯇꯣꯝꯕꯤꯒꯤꯅꯤ꯫ ꯑꯗꯨꯕꯨ ꯃꯄꯥꯕꯨꯡ ꯂꯩꯈꯤꯗꯕꯁꯤꯗ ꯃꯥꯒꯤ ꯅꯤꯡꯖꯔꯝꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯀꯥꯏꯈꯤꯕꯅ ꯃꯥꯒꯤ ꯄꯥꯎꯈꯨꯝ ꯑꯁꯤ ꯑꯇꯣꯞꯄ ꯑꯃꯗ ꯈꯨꯝꯈꯤꯕꯅꯤ꯫
ꯑꯗꯨꯕꯨ ꯉꯁꯤꯁꯨ ꯊꯣꯏꯕꯒꯤ ꯊꯃꯣꯏꯗ ꯊꯝꯕꯥꯜ ꯇꯣꯝꯕꯤ ꯃꯃꯤꯗꯤ ꯀꯥꯏꯗꯅ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯊꯝꯂꯔꯤ꯫ ꯊꯝꯕꯥꯜ ꯇꯣꯝꯕꯤꯁꯨ ꯃꯉꯣꯟꯗ ꯋꯥ ꯑꯃꯠꯇ ꯐꯥꯎꯕ ꯆꯪꯗꯅ ꯊꯣꯏꯕꯒꯤꯗꯃꯛꯇ ꯃꯥꯅ ꯋꯥꯈꯜ ꯑꯁꯦ ꯑꯗꯨꯃꯛ ꯈꯟꯖꯔꯤ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯇꯨꯡ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯊꯣꯏꯕ ꯋꯥꯈꯜ ꯌꯥꯝꯅ ꯈꯜꯂꯛꯄ, ꯆꯥꯛ ꯆꯥꯕ ꯌꯥꯔꯛꯇꯕ ꯀꯌꯥꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯁꯦ ꯃꯁꯥ ꯅꯥꯕ ꯍꯦꯟꯖꯤꯜꯂꯛꯏ꯫ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯗ꯭ꯔꯦ, ꯃꯇꯣꯝꯇꯅꯒ ꯂꯩꯕ ꯑꯣꯏꯔꯦ꯫ ꯃꯥ ꯅꯥꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯦ ꯊꯝꯕꯥꯜ ꯇꯣꯝꯕꯤ ꯄꯥꯎ ꯑꯁꯤ ꯇꯥꯔꯔꯦ꯫ ꯊꯝꯕꯥꯜ ꯇꯣꯝꯕꯤ ꯌꯥꯝꯅ ꯊꯨꯅ ꯃꯈꯣꯏ ꯌꯨꯝꯗ ꯂꯥꯛꯏ꯫ ꯃꯁꯥ ꯄꯨꯝꯕ ꯅꯤꯛꯂꯒ ꯊꯣꯏꯕꯅ ꯅꯥꯔꯒ ꯂꯩꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯊꯝꯕꯥꯜ ꯇꯣꯝꯕꯤꯅ ꯃꯇꯦꯡ ꯄꯥꯡꯕꯤ, ꯏꯁꯤꯡ ꯁꯥꯍꯟꯕꯤꯗꯨꯅ ꯃꯥꯒꯤꯗꯃꯛꯇ ꯆꯥꯛ ꯈꯔ ꯊꯣꯡꯕꯤꯗꯨꯅ ꯄꯤꯖꯅꯕ ꯍꯣꯠꯅꯩ꯫ ꯊꯣꯏꯕꯅ ꯌꯥꯔꯅꯤ ꯆꯠꯂꯨ ꯍꯥꯏꯗꯨꯅ ꯇꯥꯜꯂꯤ, ꯑꯗꯨꯕꯨ ꯊꯝꯕꯥꯜ ꯇꯣꯝꯕꯤꯅ ꯌꯥꯗꯗꯅ ꯍꯣꯠꯅꯩ꯫ ꯃꯄꯥꯕꯨꯡꯅꯁꯨ ꯊꯣꯏꯕꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯉꯨ ꯍꯥꯏꯗꯨꯅ ꯊꯥꯔꯛꯄꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯁꯤ ꯑꯣꯏꯁꯤꯜꯂꯛꯂꯦ꯫ ꯊꯣꯏꯕꯅ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯦ ꯆꯠꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯊꯝꯕꯥꯜ ꯇꯣꯝꯕꯤꯅ ꯌꯥꯗꯦ, ꯆꯠꯂꯣꯏ, ꯑꯩ ꯁꯨꯡꯆꯠ ꯆꯠꯂꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯊꯣꯏꯕꯅ ꯆꯠꯂꯨ, ꯃꯤꯅ ꯎꯔ ꯐꯖꯗꯦ, ꯅꯈꯖꯥꯏꯗꯨ ꯊꯥꯔꯛꯀꯅꯤ꯫ ꯊꯝꯕꯥꯜ ꯇꯣꯝꯕꯤꯅ ꯍꯥꯏ, ꯊꯥꯎ, ꯅꯪꯅ ꯊꯥꯅꯤꯡꯂꯤꯐꯥꯎ ꯀꯟꯅ ꯊꯥꯎ, ꯊꯥꯕ ꯇꯥꯔꯗꯤ ꯇꯤꯡꯅꯕ ꯊꯥꯔꯝꯃꯣ, ꯃꯐꯝꯁꯤꯗ ꯋꯥꯟꯊꯔꯒ ꯇꯥꯅꯕ꯫ ꯊꯣꯏꯕꯅ ꯑꯣꯏꯗꯕꯥꯗ ꯉꯥꯡꯒꯅꯨ, ꯃꯤꯅ ꯎꯔ ꯐꯖꯗꯦ, ꯆꯠꯂꯣ꯫ ꯊꯝꯕꯥꯜ ꯇꯣꯝꯕꯤꯅ ꯆꯠꯂꯣꯏ, ꯑꯩꯗꯤ ꯊꯣꯡ ꯂꯣꯟꯁꯤꯜꯂꯅꯤ꯫ ꯊꯣꯏꯕꯅ ꯂꯣꯟꯁꯤꯟꯕ ꯌꯥꯔꯣꯏ, ꯑꯩꯗꯤ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ꯫ ꯊꯝꯕꯥꯜ ꯇꯣꯝꯕꯤꯅ ꯅꯪ ꯀꯩꯗꯧꯒꯦꯕ, ꯑꯩꯗꯤ ꯂꯣꯜꯂꯅꯤ꯫ ꯑꯁꯨꯝꯅ ꯍꯧꯒꯠꯂꯒ ꯊꯣꯏꯕꯒꯤ ꯌꯨꯝꯒꯤ ꯊꯣꯡ ꯑꯁꯦ ꯊꯝꯕꯥꯜ ꯇꯣꯝꯕꯤꯅ ꯂꯣꯟꯁꯤꯜꯂꯤ꯫ ꯆꯪꯁꯤꯜꯂꯛꯏ꯫ ꯊꯣꯏꯕꯅ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯀꯌꯥꯔꯛ ꯍꯟꯅ ꯇꯥꯜꯂꯤ, ꯑꯗꯨꯕꯨ ꯊꯝꯕꯥꯜ ꯇꯣꯝꯕꯤꯅ ꯆꯠꯂꯣ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯗꯦ꯫ ꯊꯝꯕꯥꯜ ꯇꯣꯝꯕꯤꯅ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯅ ꯏꯪꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯂꯥꯏꯍꯧ ꯇꯧꯗꯨꯅ ꯑꯅꯥꯕ ꯍꯧꯔꯒ ꯂꯩꯕ ꯃꯇꯝꯗ ꯀꯅꯥꯅ ꯃꯇꯦꯡ ꯄꯥꯡꯕꯤꯅꯤ? ꯑꯩꯁꯦ ꯅꯪꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯅꯕ ꯂꯥꯛꯏꯅꯦ꯫ ꯂꯥꯏꯍꯧ ꯍꯧꯔꯁꯨ ꯏꯕꯥꯅꯤ ꯄꯨꯟꯅ ꯍꯧꯃꯤꯟꯅꯕ ꯇꯥꯕꯅꯤ꯫ ꯑꯩ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇꯒꯤ ꯅꯈꯣꯏ ꯌꯨꯝꯗꯒꯤ ꯁꯨꯡꯆꯠ ꯆꯠꯂꯔꯣꯏ꯫ ꯅꯪꯅ ꯐꯨꯔꯁꯨ, ꯅꯪꯅ ꯇꯥꯜꯂꯁꯨ ꯑꯩꯗꯤ ꯁꯨꯡꯆꯠ ꯆꯠꯂꯣꯏ꯫ ꯀꯥꯡꯊꯣꯟꯗ ꯌꯥꯟꯒꯅꯤ, ꯅꯪꯒꯤ ꯈꯣꯡꯗ ꯌꯥꯜꯂꯒ ꯂꯩꯒꯅꯤ꯫ ꯑꯁꯨꯝꯅ ꯄꯦꯔꯤ ꯄꯦꯔꯤ ꯀꯦꯊ ꯀꯦꯊ ꯊꯝꯕꯥꯜ ꯇꯣꯝꯕꯤꯅ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯕ ꯃꯇꯝꯗ ꯊꯣꯏꯕꯁꯨ ꯀꯔꯤ ꯍꯥꯏꯔꯨꯅꯤ, ꯀꯔꯤ ꯍꯥꯏꯅ ꯆꯩꯔꯨꯅꯤ, ꯉꯥꯡꯕ ꯆꯩꯕ ꯀꯔꯤꯃꯠꯇ ꯉꯝꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯊꯝꯕꯥꯜ ꯇꯣꯝꯕꯤꯅ ꯅꯝꯅ ꯉꯝꯗꯨꯅ ꯃꯥꯒꯤ ꯃꯄꯥꯕꯨꯡ ꯂꯩꯈꯤꯗꯕ ꯇꯥꯔꯕꯁꯨ ꯃꯥꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯑꯩꯒ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯗꯨꯅ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃ ꯁꯦꯝꯂꯒꯦ ꯍꯥꯏꯗꯨꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯁꯦꯝꯗꯨꯅ ꯉꯁꯤꯒꯤ ꯋꯥꯔꯤ ꯅꯥꯊꯣꯛꯅ ꯄꯨꯖꯔꯛꯄ ꯋꯥꯔꯤ ꯃꯆꯥꯁꯦ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯌꯥꯝꯕ ꯑꯔꯣꯏꯕꯗ ꯗꯥꯟ ꯈꯨꯃꯟ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫